makhan kainose akoida thengnayibako sugumba mayamse do room sha tawba si lai nek leminaba sida tawriba nupa majuni lawtu nupi do room am do pulab leminai je kai wakhna ade yariba nupi do juni chap manai ba ni makse nupa khaklali nupi khaklali haingai leite ani maktu ne ba lanari je ko kari kana na hudok ba lohong dingai da lai chaiba khungnu sinai ngai da room do punna leminaba haibse kana na hudok ba ko sisi am leiri bo jingma palam jida ado moi yanaraga thunagara di phaba EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. EPOM Media miyang tabiru pupna magpu ahanba magtada Suraj Khongban tabam na taram na okcha bagalone na ikai khumna bochari mayam gidamakta ngasi su pudana lakchari EPOM Media na every Wednesday amadi Saturday da mayam gidamakta series 9 na puthokchari ba Crime Diaries humpuga humdoi suba episode habadi 63 suba episode mayam gidamakta pudana lakchari loina na ngasi gi yamna yaifarba numit habadi event ho imoinugi ira thoni thoramga mari lena na ngasi si yamna special oba numit amasuni aduga mayamda event ho imoinugi yaifa pauzal yaifa mangol amadi mayam pungning changna event ho dagi ekhoigi lanthum haibadi ekhoigi wata padaba pina biu haina mayam gi damakta su thoni jari loina mayam busu yaifa mangol pizari loina ekhoigi ngasi si hek loibaga hayeng simak ekhoigi anoba chahi haibadi happy new year lakpana maram oiraga mayamda yaifa pauzal amadi yaifa mangol pizari mayamda ekhoigi EPOM Media gi team gi maikai dagi mayambu ekhoigi Crime Diaries ki families amadi EPOM Media gi families sing ekhoigi subscribers viewers sing pumna makta Manipur society da EPOM Media gi maikai dagi mayambu happy new year amadi happy new year lakpasida mangolaba mai pakpa yaifaba tangdu leitaba ekhoigi wata padaba lamdam amadi loinena ekhoigi Crime Diaries ka mari lena zariba crime mitigate tobasida hena khumang chauksan ba crime yamna hanthaba lamdam ama oimina si haibasima mayamda wish pizari mayambu ekhoigi ningzaruba aphaba pumna maktu mangoleba mai pakpa isona ubira sanu haibasima mayamda ihan hana thamjari ngasigi EPOM Media na mayamgi damakta puthokchariba Crime Diaries 63 suba episode sidasu yamna nungairaba ekhoigi topic su pudana lakchari adubo ekhoigi sigi Crime Diaries ki ekhoigi lichet ama oina ekhoigi disclaimer haibadi 18 years ki below haibadi minor singna avoid to honmina si loina Crime Diaries haibasi ekhoigi moto si Manipur da crime mitigate tauba amadi Manipur da lairiba crime sing sidagi ekhoisi mit nakong oiraga educate to minaba awareness piminaba haibagi pandamda thamjabani ekhoigi legal platform na chede haibasi masu mayamda mukka hana thamjari ngasigi humpu humdoi suba episode sidasu adumak ekhoigi sponsor tawduna lakpiriba mayamgi Leiren Jewellers ki ahanba outlet si sagol banipa gaithel ani subada kwa gaithel Sega Road Thauda Bhabok leikai da leibasida mayam lengsin biraklaga ekhoigi Leiren Jewellers na mayamgi damakta seba tawriba traditionally designed tawraga elegance mayambu ohenabagi damaki pandamda thamjariba Leiren Jewellers ki sanagi ekhoigi khudol mayam ama mayamna lobiyu amadi sanagi design kaya ama khanbiraga apamba sing lobiraga ekhoigi isa si elegance oina lifestyle si upgrade to biu haina thamjage loina na ekhoigi mamang da su thamjakhiba NFSU gi habedi National Forensic Sciences University gi 6 months ki professional PG diploma course ki damakta khone admission kaujakhibadu amuktang ningsing jage habedi NFSU na mayam gi khudong chaba thamjari basi 6 months professional PG diploma course ki certified obi ho ahanba course ta crime scene management the interested oiba singna diploma course ma paibiu aduga crime scene management gi eligibility sina
any science graduate oiragadi adumak ekhoigi professional course ki certified oibiba yare ani suba course ta cybercrime investigation masigi course gi damakta eligibility si BTech natraga BE natraga BCA natraga any computer science ki graduate oiragadi cybercrime investigation si eligible oirabanina isana ekhoigi apply to biraga 6 months professional PG diploma course ki certified oibiu haina thamjage NFSU mayamna su khangbiriba National Forensic Sciences University gi mafam si Manipur Police Training Center gi campus pangai de lebada mayam lengsin biraklaga thamjariba offer haibadi crime scene management natraga cyber crime investigation sida interested oibasingna sungsoi soidan lengbiraklaga PG diploma course ki ekhoigi certified oibiu haina thamjage loina na ekhoigi anoba chahina lakpada mayam si crime diaries ta ahenba mayam gi feedback ahenba comments ahenba wish kaya ama mayam piminaraga yaifa mangol niminasi Manipur society si ekoi tangdu leita ba nunga yaifa ba lamdam ama oibada mayam gi su adukki matik chaurba thodang lebana maram oiraga mayam sungsoi soidana ngasi gi topic siga su mari leina ba comments kaya ama thambira u aduga ekoi gi ipo media ge family sing viewers sing subscribers sing crime diaries ge family sing subscribers sing amade viewers sing da ekoi amaga great tawminaraga amaga nusi chanaba amaga khogi nusinabagi lipun sima chetna punminna si habasima thamjaraga ngasigi topic si khogi ozaro bitalema mayam gina iche robita leimana pubirakliba topic si leisabi noibu ngauningi bo haina hangi haibadi akhogi ozasina thengnabirakpagi matungina akhogi pautak paudam haiba tare sigi wakhalonda thambiba mali leisabi noibu ngauningi bo haina sigi topic sigi damakta akhogi ozasina sungasi yamna anoba make akhogi anoba style amada ngasi se mayam gi damakta present tawzage mayam akhogi ozabu taram nokminasi ozabu taram nokcheri ozangasi se akhogi event ho imoinu su tare yamna yai pharaba numit ama oire aduga hayeng sibak amu anoba chahi amuka laktoini handak se ekhoi se yam kanna isoda nija horaga Manipur society si yamna healthy oiba crime yamna hanthaba ma oina bagi wakhalonda ekhoi se jangsan minasi aduga ozagi oiba ekhoi gi wakhalonda su thambiyu ekhoi gi imoinu su tare hayeng sibak ekhoi gi anoba chahi hodrobani aduga ozana ngasi gi khoke se yamna style ama so mu change tawi mi se atopa dum male ngasi di aduga yamna elegant su yamna pakchei aduga phi su adagi samsung asidi yamna topa akhogi kaino ama puraga la e saglon ama ozagi details myam tung nang thambi mayam da hanbada maktada pegi po media gi subscribers sing crime diaries ki viewers sing boina ikok nona kurumjari suraj pusai mai kai dei taram noksari thagacheri po media pusai thagacheri ado ngasi je kaino ne samje ai di samsung da thadok tabane hoi ado akoi sum nupi lup tawbani na akoi di mauna sam thadok khopsi yade bako ada angang jing na ngasi di moi sponsor tawbane ba akoi bema Sonia Okram sajing dagi ko mai je makeup su poloi ju tawe ado bema jina keratin treatment je sponsor tawbi bani samje da magi yenga ga ngak tang thadok bane ai je nungai ta dana ada kaino je ibema je khoi gi ne magi jida poloi ju khoi gi 20,000 dai 35 phong manung da lei bako adu reasonable ba mau adai sam gi treatment je loinamak tawe makhal khuding ma ko adu mai je home service su tawe ba kana gumba sin ba jingna khoi gi sam gi permanent tawninga ju colors tawninga ju ko keratin botox tawninga ju si ma'am je home service oina ju tawe ba aduga kaino jina keratin botox se sina lisingama 1,500 tai hawe bako ado nanoplastia ju tawe adai patient da ju hydra patient adai microblading loina tawe bako ado koi inaw jina ngasi di loin bak address kai loina punna sponsor tawi bani ado inaw Sonia Okram bu ju thaga sari ado mayam na ju dum lohong bagi poloi makeup daka leibasing inaw sida tawbi yam servicing de lobby hoi serobita gi chhatei crime diaries sai lakpane hargadi hena ju ta hanjage ado inaw Sonia Okram bu sai thaga sari ko hoi mane duga mayam je khut ing baga changidre ngamoki wari nupa gi saklonda adudadi khut ing baga changdre mayam je comment se am pinare wari si aphaja bani na ada yam phajai adui comment jing do duga adui mathangi wari long phan dagi borpu giba habudju comment adum adugi ju yam hawi do ama duna helawre 500 helawre ba madudi ado asidi kaino se aina handak se maruina handak sahi cha jo khoina
ꯑꯗꯩ ꯍꯟꯗꯛꯇ ꯊꯥ 3-4ꯁꯤꯗꯁꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯁꯤꯗ ꯔꯤꯂꯦꯁꯟ ꯊꯝꯅꯈ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯝ ꯁꯥꯡꯅꯁꯨ ꯅꯨꯡꯁꯤꯅꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦꯕ ꯃꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯀꯞꯇꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯧꯔꯕꯅꯤ나 ꯑꯗꯨꯒꯤ ꯃꯥꯅ ꯇꯧꯕ ꯃꯑꯣꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯅ ꯂꯤꯍꯧꯗ ꯌꯥꯗꯗꯅ ꯈꯟꯒꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯂꯤꯁꯥꯡ ꯁꯤꯠꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯇꯥꯔꯒꯅꯦ ꯂꯩꯁꯥꯕꯤꯁꯤꯡ ꯅꯈꯣꯏꯕꯨ ꯉꯥꯎꯅꯤꯡꯉꯤꯕꯣ ꯑꯅ ꯑꯩꯅ ꯍꯪꯕꯅꯦꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗ ꯑꯝꯇꯪꯗꯤ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕ ꯇꯨꯡꯗ ꯌꯥꯝ ꯊꯣꯛꯂꯛꯀꯗꯕꯀꯣ ꯆꯦꯛꯁꯤꯜꯍꯧꯗꯕꯅ ꯂꯥꯏꯐ ꯑꯣꯏꯅ ꯃꯥꯡꯗꯣꯏꯅꯤꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯖꯔꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯏꯕꯦꯟꯙꯧ ꯏꯃꯣꯏꯅꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯒ꯭ꯔꯤꯇꯤꯡꯁ ꯑꯃꯇꯪꯁꯨ ꯊꯝꯕꯤꯔꯝꯃꯨ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯕꯦꯟꯙꯧ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯦ ꯉꯟꯇꯥ ꯑꯩꯁꯨ ꯍꯣꯝꯒꯤꯁꯨ ꯏꯕꯦꯟꯙꯧꯒꯤ ꯙꯨꯛ ꯊꯥꯡꯃꯩ ꯀꯩ ꯂꯣꯏꯅꯃꯛ ꯀꯠꯂꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯙꯧ ꯍꯥꯟꯅ ꯂꯦꯡꯁꯟꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯣꯝ ꯁꯥꯏꯖꯁꯤꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯀꯤꯠꯆꯟꯁꯤꯒ ꯍꯦꯛ ꯊꯪꯅꯔꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯏꯕꯦꯟꯙꯧ ꯂꯥꯠꯂꯤꯕꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝꯃꯛ ꯏꯕꯦꯟꯙꯧ ꯂꯦꯡꯁꯟꯕꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯔꯀꯥꯟꯗꯀꯣ ꯕꯣꯔꯗꯤꯡꯁꯤꯒꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯁꯝꯅꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯠꯐꯝ ꯊꯣꯛꯄ ꯑꯊꯦꯟꯄꯣꯠ ꯀꯩꯀꯥ ꯏꯕꯦꯟꯙꯧꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣই ꯏꯅꯥꯎꯁꯤꯡ ꯏꯆꯦꯁꯤꯡ ꯍꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒ ꯄꯨꯂꯞ ꯉꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯦ ꯏꯕꯦꯟꯙꯧꯒꯤꯀꯣ ꯑꯗꯨꯝ ꯆꯥꯛꯂꯦꯟꯁꯨ ꯏꯕꯦꯟꯙꯧꯗ ꯂꯣꯏ ꯀꯠꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯊꯥꯛꯑꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯁꯨ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯍꯌꯦꯡꯅ ꯑꯃꯨꯛ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯇꯣꯔꯦ ꯑꯗꯨꯅ ꯏꯕꯦꯟꯙꯧꯁꯨ ꯉꯁꯤ ꯂꯦꯡꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯅ ꯑꯃꯨꯛ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯇꯣꯔꯦ ꯑꯗꯣ ꯂꯩꯕꯥꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯏꯔꯥꯡ ꯊꯣꯛꯇꯕ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯊꯣꯛꯇꯕ ꯏꯪꯅ ꯆꯤꯛꯅ ꯌꯨꯝꯕꯥꯟ ꯈꯨꯗꯤꯡꯃꯛ ꯀꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯄꯥꯟꯃꯤꯟꯅꯕ ꯑꯣꯏꯔꯖꯅꯣꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯑꯩ ꯋꯤꯁꯁꯦ ꯄꯤꯖꯔꯤ ꯃꯌꯥꯝꯗꯀꯣ ꯌꯥꯕ ꯆꯨꯝꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏ ꯑꯅꯤꯁꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯏꯕꯦꯝꯃꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯕꯨꯡ ꯑꯅꯤꯒ ꯃꯥꯒ ꯄꯣꯛꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗ ꯃꯕꯨꯡ ꯑꯅꯤꯃꯛꯁꯦ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯏꯃꯥ ꯁꯪꯒꯣꯝ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯔꯒ ꯍꯣꯏ ꯑꯩ ꯁꯦꯝꯃꯛꯀꯦꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯒꯤꯟꯇꯔꯈꯣꯡꯒ ꯏꯁꯩ ꯁꯨꯝ ꯇꯥꯔꯝꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗ ꯍꯣꯏ ꯁꯦꯝꯃꯛꯀꯦꯅ ꯀꯨꯝꯃꯨꯔꯒꯅꯦ ꯀꯥꯈꯠꯂꯛꯄꯗ ꯁꯨꯃꯥꯏꯅ ꯆꯧꯀ꯭ꯔꯤꯁꯤꯗ ꯐꯝꯅꯅꯦꯌꯦ ꯁꯨꯃꯥꯏꯅ ꯇꯤꯡꯈꯠꯂꯒꯅꯦ ꯁꯨꯃꯥꯏꯅ ꯀꯤꯔ ꯃꯥꯅ ꯂꯦꯞꯄ ꯌꯥꯜꯂ ꯐꯝꯊꯔꯛꯄ ꯑꯣꯏꯖꯥꯠꯅꯦꯕ ꯐꯝꯅ ꯁꯤꯔꯝꯕ ꯃꯉꯛꯇꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦꯕꯀோ ꯃꯃꯥꯁꯦ ꯍꯦꯛꯇ ꯉꯥꯎꯕꯅꯦꯌꯦ ꯃꯥꯅ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯁꯪꯒꯣꯝ ꯁꯦꯝꯃ ꯀꯥꯔꯛꯏꯁꯦꯀꯣ 5ꯃꯨꯛꯇꯪ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯈꯟꯅ ꯆꯥꯛꯆꯥꯎ ꯌꯥꯗꯕꯤ ꯇꯨꯝ ꯌꯥꯗꯕꯤ ꯀꯞꯄꯤ ꯃꯥ ꯍꯥꯏꯅꯔꯨꯁꯣꯅ ꯅꯨꯄꯤꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯀꯣ ꯐꯣꯟ ꯅꯨꯡ ꯕ꯭ꯂꯣꯛ ꯊꯝꯃꯛꯄ ꯆꯠꯍꯟꯗꯕꯗ ꯃꯃꯥꯁꯤꯅ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯁꯦꯟꯅꯕꯅꯦ ꯍꯥꯏꯌꯦꯕ ꯃꯆꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯑꯃꯨꯛꯅꯦ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯅꯦ ꯑꯗꯨꯃꯥꯏꯅ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤꯕ ꯑꯃ ꯑꯗꯨꯝ ꯎꯏꯌꯦꯅꯅꯦ ꯏꯃꯥ ꯑꯩ ꯗꯤꯗꯤꯗꯣ ꯃꯪꯗ ꯍꯦꯛꯇ ꯂꯥꯛꯑꯦ ꯑꯩ ꯀꯤꯖꯩ ꯗꯤꯗꯤꯗꯣ ꯍꯦꯛꯇ ꯎꯏ ꯃꯪꯗ ꯑꯩ ꯌꯥꯝ ꯀꯤ ꯏꯃꯥ ꯑꯅ ꯃꯃꯥꯅ ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯏꯃꯥ ꯅꯪꯒ ꯇꯨꯝꯃꯤꯟꯅꯁꯤꯅꯐꯧ ꯃꯥꯏ ꯀꯥꯗ ꯆꯪꯉꯒ ꯇꯨꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯑꯃꯨꯛ ꯑꯍꯤꯡꯐꯧ ꯇꯨꯝꯃꯒ ꯃꯆꯥꯁꯤ ꯇꯨꯝ ꯍꯧꯔꯦ ꯍꯥꯏ ꯀꯥꯟꯗꯒ ꯀꯨꯝꯊꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤꯔꯝꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯁꯣꯛ ꯆꯠꯇꯅꯅꯦ ꯃꯄꯥꯒꯁꯦ ꯅꯥꯗꯅ ꯃꯃꯥꯒꯁꯦ ꯅꯥꯗꯅ ꯏꯃꯨꯡꯁꯤꯗ ꯄꯨꯔꯥ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯩꯅꯣꯁꯦ ꯃꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯉꯥꯏꯔꯦꯕ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤꯅ ꯅꯪꯗꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣꯅ ꯃꯣꯏꯅ ꯌꯥꯝ ꯆꯦꯛꯁꯟꯅꯅꯦ ꯃꯆꯥꯅꯨꯄꯤꯁꯦ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯨ ꯃꯆꯥꯅꯨꯄꯤꯁꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯃꯦꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯃꯒ ꯕꯣꯔꯗꯤꯡꯁꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤꯕ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯔꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ
ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩ ꯀ꯭ꯂꯥꯁ 9 10ꯅꯤꯀꯣ ꯕꯣꯔꯗꯤꯡ ꯊꯝꯃꯤꯁꯦ ꯔꯤꯂꯦꯁꯟ ꯑꯗꯨꯝ ꯊꯝꯅꯔꯦꯕ ꯑꯗꯨꯒ ꯆꯦꯜꯂꯦ ꯑꯗꯨ ꯆꯦꯟꯕ ꯅꯨꯃꯤꯠ ꯇꯥ ꯌꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯆꯦꯜꯂꯀꯥꯟꯗ ꯍꯥꯟꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯅꯨꯄꯤꯗꯣ ꯋꯥ ꯂꯣꯏꯁꯟꯅꯈꯤꯒꯦ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯅꯪ ꯆꯦꯜꯂꯛꯏꯅꯦ ꯑꯗꯩ ꯃꯃꯥꯅꯒꯁꯦ ꯋꯥ ꯂꯣꯏꯁꯟꯅꯈꯤꯒꯦ ꯏꯆꯥꯅ ꯄꯥꯝꯗꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯣ ꯖꯗꯥꯕꯤ ꯄꯤꯔꯒ ꯋꯥꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯈꯤꯁꯤꯅ ꯂꯩꯕꯅꯦ ꯑꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯟꯅꯁꯨ ꯑꯣꯖꯥꯁꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯦꯛꯖꯥꯝ ꯑꯆꯧꯕꯒꯁꯦ ꯊꯥꯗꯅ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯣꯆꯤꯡ ꯇꯧꯗꯅ ꯑꯗꯩ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯁ ꯅꯪꯅꯗꯤ ꯃꯥꯁꯦ ꯀꯩꯅꯣ UPSC ꯑꯦꯛꯖꯥꯝꯁꯦ ꯊꯥꯏꯌꯦꯕ ꯅꯪꯅꯒ IAS ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯔꯒ ꯌꯥꯅꯤ ꯍꯥꯏꯕꯗꯣ ꯂꯦꯝꯖꯅꯤ ꯀꯥꯏꯅ ꯃꯃꯥ ꯍꯣꯏꯁꯤꯅꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯊꯥꯗꯅ ꯈꯣꯠꯇꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯇꯅ ꯊꯨꯝ ꯄꯤꯀꯦꯠ ꯑꯃ ꯋꯥꯠꯄꯩꯐꯥꯎ ꯄꯩꯁꯥ ꯍꯥꯏꯔꯛꯄ ꯃꯣꯏꯗ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯋꯥꯕ ꯃꯣꯏꯅꯗꯤ ꯊꯥꯕꯗꯤ ꯉꯝꯃꯔꯣꯏꯅꯀꯣ ꯑꯗꯨꯒ ꯌꯨꯝꯂꯩ ꯀꯩꯔꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯐꯤꯕꯝꯒ ꯃꯣꯏꯒꯁꯦ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯤ ꯕꯤꯜꯗꯤꯡꯅꯤ ꯂꯣꯏ ꯅꯨꯡꯉꯥꯏꯀꯣ ꯑꯗ ꯃꯣꯏꯅ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯃꯣꯏ ꯏꯃꯨꯡꯗ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯃꯣꯏꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯏꯃꯨꯡ ꯄꯥꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗꯁꯨ ꯑꯗꯨꯝ ꯃꯣꯏꯗ ꯂꯥꯛꯇꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯏꯃꯥ ꯁꯤ ꯆꯥꯅꯤꯡꯉꯤ ꯁꯤ ꯊꯣꯡꯕꯤꯌꯨ ꯆꯥꯗꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯇꯝꯁꯦ ꯉꯥꯏꯅꯩ ꯅꯨꯄꯤꯁꯤꯁꯨ ꯃꯥꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯇꯝꯊꯩꯀꯣ ꯑꯗꯩ ꯈꯔ ꯂꯩꯔꯒꯁꯨ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯍꯦꯛ ꯁꯥꯎꯅꯗꯅ ꯑꯃꯨꯛ ꯊꯥ 5 ꯄꯥꯎ ꯐꯥꯎꯅꯗꯕ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗꯕꯒꯁꯨ ꯌꯥꯎꯋꯤ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯄꯥꯝꯕ ꯊꯤꯖꯈ꯭ꯔꯣ ꯇꯣꯛꯅꯔ ꯂꯣꯏꯁꯟꯅꯔꯁꯤ ꯋꯥ ꯑꯩꯅꯁꯨ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯀꯔꯤꯝ ꯌꯦꯠꯂꯣꯏꯒꯦ ꯍꯦꯛ ꯍꯥꯏꯕꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯕꯤ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯁꯦ ꯅꯥꯗꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯁꯤꯗ ꯂꯥꯛꯏ ꯅꯨꯄꯥꯁꯦ ꯁꯦꯕꯥ ꯇꯧꯔꯔꯦ ꯃꯣꯏꯗꯤ ꯌꯥꯝ ꯄꯦꯟꯖꯕ ꯃꯃꯥꯁꯤꯅꯅꯦ ꯍꯥꯏꯗꯣꯛꯇꯕꯤꯗꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯁꯦ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯄꯤꯒꯤ ꯃꯥ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯤꯅꯤꯡꯉꯤ ꯕꯥꯔꯗꯦꯒꯤ ꯆꯥꯛ ꯁꯤꯟꯖꯥꯅꯦꯕ ꯑꯗꯣ ꯑꯩ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯩ ꯀꯥꯞꯄꯛꯑꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯀꯥꯞꯁꯟꯈ꯭ꯔꯣ ꯅꯪꯅ ꯄꯤꯕ ꯁꯥꯔꯣ ꯀꯥꯟꯗ ꯃꯦꯟꯕꯤꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯃꯥ ꯍꯣꯏꯁꯤꯅꯀꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯥꯏꯔꯤꯛ ꯍꯩ ꯑꯗꯣ ꯏꯕꯦꯝꯃꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯅꯤꯅꯒ ꯃꯇꯝ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯍꯌꯦꯡ ꯂꯧꯅ ꯂꯩꯅꯍꯟꯅꯕ ꯃꯣꯏꯅꯤꯁꯦ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯣꯏꯅꯤꯒꯤ ꯉꯥꯛꯇꯅꯤ ꯀꯥꯏꯅ ꯃꯃꯥ ꯍꯣꯏꯗꯤ ꯂꯩꯖꯕꯗꯣꯀꯣ ꯐꯔꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯑꯗꯩ ꯑꯁ ꯈꯨꯔꯝꯃꯦ ꯍꯥꯏꯌꯦ ꯃꯣꯏ ꯍꯦꯛ ꯎꯕꯁꯦ ꯃꯣꯏꯗ ꯂꯥꯛꯄꯗ ꯃꯄꯥꯁꯤꯗꯤ ꯃꯣꯏꯗꯤ ꯀꯩꯅꯣ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯗꯅꯅꯦ ꯋꯥꯈꯜꯅ ꯅꯥꯃꯟꯗꯅ ꯇꯧꯔꯦ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕꯗꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯂꯩꯔꯦꯕ ꯑꯗꯣ ꯃꯥꯅ ꯂꯥꯛꯑ ꯁꯦꯕꯥꯒ ꯂꯣꯏ ꯇꯧꯔꯗꯣꯏꯅꯦꯌꯦ ꯑꯗꯩꯗꯤ ꯕꯕꯥꯅ ꯈꯨꯔꯝꯗꯅ ꯏꯃꯥꯅ ꯈꯨꯔꯝꯗꯅ ꯑꯁꯨꯛ ꯐꯕ ꯏꯆꯥꯗꯤ ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯥꯛꯑ ꯃꯥꯅꯦꯅ ꯈꯟꯖꯩꯌꯦꯀꯣ ꯑꯗꯩ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅꯁꯨ ꯁꯨꯁꯥꯏꯠ ꯅꯣꯠ ꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯥ ꯑꯩꯈꯣꯏꯅ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯥꯒ ꯕꯕꯥꯒꯒꯤ ꯁꯦꯕꯥ ꯇꯧꯔꯒꯅꯤꯒ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑ ꯃꯥꯅꯦꯒ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯂꯣꯏꯅꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯃꯄꯥꯟꯗ ꯂꯩꯕꯗꯨꯗꯅꯦ ꯅꯨꯄꯤ ꯑꯃꯒ ꯍꯦꯛꯇ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯕꯅꯦꯕ ꯅꯨꯡꯁꯤꯅꯔꯒ ꯑꯗ ꯃꯇꯝ ꯈꯔ ꯃꯕꯥꯅꯤꯁꯦ ꯈꯤꯇꯪ ꯁꯥꯎꯅꯕ ꯈꯣꯠꯄ ꯃꯣꯠ ꯆꯥꯟꯅꯗꯕꯤ ꯈꯤꯇꯪ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛ ꯒꯦꯞ ꯂꯩꯅꯔꯨꯏ ꯍꯥꯏꯗꯅ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯑꯗꯨꯗ luongbay matam ngai na di mena han ngai na de dum leiba adu dei da mari som da nupi do poira ga rum do leiminare ba adai khangnar edana khangnar e nupi du na ju thabak tawni hare adai di som gi nupi na ju chok yamna maram chap mot pa sman rum sha to ga leimina ba ai leiba ngamoi mangonda ana ibani matam gatang sauna ba khope paw khangna da badani do adum phaunari ado kari gi mana ai ga piraroi loisanaraje na wa loina bu natte halamana aduga ai ma lai leina nupi jina ju saungning bai matam ga paw khongna da du yuane ba ko adai tawbudi moi gi marakta mo chana da khota ba nungai da myam leiba adugi ne ba moina tawnari do manung da aduga aduga nang na smai nupi nga pulap leiminam ba koiram ba khakta ne ju hayu ya ge nang naram chatu mot ba hana ju nupi ju selam me aduga ju smai taw ba na moina kaino je waka su thangalak pa ne ba da mama se am kappa wari li ba khoi gi di cha je soi ba ngam ba ya ba ngang na tre ma than da ngar ba ne khoi gi mung je sai ba khoi gi mung da thamoi soi ba nang loi khangi ni aduga khangna nang na kai gi khoi da suk yam thina minam bi ri ba nang gi lai tambai pisa tha da na flight ticket kak ta na coaching taw pisa tha da nang da bu officer ma oira di na khona da na ade hayeng nang gi thaba wa no me
ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯅꯣꯝꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯉꯥꯏꯔꯤ ꯑꯐꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯗꯅ ꯅꯪꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯏꯀꯥꯏꯕꯁꯦ ꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯗꯅ ꯃꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯅꯪꯅ ꯈꯣꯡ ꯁꯣꯛꯑꯒ ꯈꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯅ ꯅꯪꯕу ꯄꯦꯟꯖꯈꯤꯕ ꯑꯗꯨꯒ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯈ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯏꯅꯃꯛ ꯇꯧꯕꯗꯤꯅꯅꯦ ꯌꯥꯝ ꯀꯞꯄꯤ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯅꯗꯤ ꯑꯃ ꯅꯨꯄꯤꯗꯣ ꯋꯥ ꯂꯣꯏꯁꯟꯅꯈꯤꯒꯦ ꯃꯥꯅ ꯇꯧꯔꯛꯄꯗꯣ ꯑꯗꯨꯝ ꯊꯦꯡꯅꯒꯦ ꯑꯗꯨꯝ ꯂꯧꯅꯁꯤ ꯂꯩꯅꯁꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦꯕ ꯃꯥ ꯃꯔꯝ ꯆꯠꯃꯛꯑꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯗꯨꯗꯀꯣ ꯑꯩꯈꯣꯏꯁꯦ ꯃꯤꯅꯒ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯄꯪꯈꯟꯗ ꯈꯟꯖꯟꯕꯤꯗꯣ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯄꯥꯁꯨ ꯁꯣꯜꯂꯦꯅ ꯌꯥꯔꯅꯤꯅ ꯎꯁꯤꯠꯇꯕꯅꯤ ꯇꯧꯔꯛꯄꯅꯦꯅ ꯉꯁꯥꯏꯒꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯤꯗ ꯃꯆꯥꯅꯨꯄꯥ 2 ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜꯒꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯆꯔꯛꯄ ꯄꯩꯁꯥ ꯊꯥꯗꯗꯅ ꯍꯣꯠꯅꯔꯛꯑꯀꯥꯟꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯈꯤꯕꯗꯣ ꯑꯗ ꯃꯣꯏꯅ ꯏꯖꯗꯥꯕꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏ ꯏꯃꯨꯡꯗꯣ ꯋꯥꯏ ꯈꯪꯉꯦꯕ ꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯈꯤꯕ ꯄꯩꯁꯥ ꯅꯪꯉꯣꯟꯗ ꯆꯪꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯜꯂꯣꯅ ꯑꯗꯨ ꯍꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯈꯟ ꯃꯈꯟꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯔꯨꯝ ꯁꯤꯌꯥꯔ ꯇꯧꯕꯒꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯁꯤꯗ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯥꯁꯨꯅꯤ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯔꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯁꯦ ꯀꯩ ꯋꯥꯈꯜꯅꯣ ꯑꯗꯩ ꯌꯥꯔꯤꯕ ꯅꯨꯄꯤꯗꯨꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯅꯤꯃꯛꯁꯦ ꯅꯨꯄꯥ ꯈꯛ ꯂꯥꯜꯂꯤ ꯅꯨꯄꯤ ꯈꯛ ꯂꯥꯜꯂꯤ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯅꯤꯃꯛꯇꯨꯅꯦꯕ ꯂꯥꯟꯅꯔꯤꯁꯦꯀꯣ ꯀꯅꯥꯅ ꯍꯧꯗꯣꯛꯀꯦꯕ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯧꯗꯣꯛꯀꯦꯕꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯁꯤꯗ ꯑꯗꯣ ꯃꯣꯏ ꯌꯥꯅꯔꯒ ꯊꯨꯡꯅꯈ꯭ꯔꯗꯤ ꯐꯕ ꯊꯨꯡꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯆꯦꯟꯅꯔꯛꯇꯣꯏꯅꯦꯕ ꯀꯗꯥꯏꯗ ꯀꯔꯤ ꯀꯅꯥꯗ ꯇꯥꯛꯁꯤꯒꯦꯅ ꯂꯣꯏꯅ ꯃꯣꯏꯅ ꯂꯣꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯤꯊꯣꯛꯅꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛꯁꯦ ꯋꯥꯔꯤ ꯂꯣꯏꯅꯃꯛꯁꯤ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯂꯤꯖꯒꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯊꯪꯅꯩꯌꯦꯕꯀꯣ ꯌꯨꯝꯁꯦ ꯊꯪꯅꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯄꯨꯟꯗꯦ ꯌꯨꯝꯁꯦ ꯄꯜꯂꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯒ ꯌꯨꯝꯁꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯗ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯁꯤ ꯃꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯩꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯪꯍꯟꯗꯕꯤꯗ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯒ ꯀꯩꯗꯤ ꯈꯔꯗꯤ ꯈꯪꯉꯒ ꯋꯥ ꯂꯥꯎꯗꯕꯀꯣ ꯑꯗ ꯌꯨꯝꯗꯣ ꯌꯥꯝ ꯅꯛꯅꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯁꯦ ꯆꯍꯤ 3ꯃꯨꯛꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯌꯨꯝ ꯊꯪꯅꯕꯩ ꯂꯩꯃꯤꯟꯅꯕ ꯁꯥꯕꯗꯣ ꯆꯥꯛꯃꯛꯇ ꯆꯥꯔꯁꯨ ꯆꯥꯃꯤꯟꯅꯕ ꯆꯔꯥ ꯋꯥꯟꯃꯤꯟꯅꯕ ꯃꯣꯏꯈꯩ ꯄꯨꯟꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯩ ꯃꯣꯏꯁꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯗ ꯃꯣꯏ ꯁꯥꯒꯩꯁꯤꯒꯤ ꯃꯣꯏ ꯏꯃꯥꯟꯅꯕꯤ 3-4ꯁꯦ ꯐꯤ ꯁꯥꯕ ꯑꯗꯩ ꯑꯗꯨꯝ ꯌꯨꯝꯁꯦ ꯏꯁꯝ ꯁꯝꯅꯔꯕꯅꯤꯅ ꯅꯨꯄꯥꯁꯤꯁꯨ ꯃꯣꯏ ꯂꯥꯛꯑꯒ ꯐꯤꯁꯥ ꯀꯣꯟꯁꯤꯗ ꯃꯣꯏꯁꯨ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯗꯅ ꯃꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯂꯣꯏꯅꯩꯌꯦꯕ ꯑꯊꯦꯡꯕꯐꯥꯎꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯅ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯗꯅ ꯈꯣꯠꯇꯅ ꯅꯛꯅ ꯂꯩꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯅ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦꯀꯣ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯤꯗ ꯆꯪꯉꯛꯑꯒ ꯅꯨꯄꯤꯒꯤ ꯀꯥꯁꯤꯗ ꯇꯨꯝꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯈꯤꯕ ꯁꯤꯁꯦ ꯑꯗꯨꯝ ꯑꯍꯤꯡ ꯑꯌꯥꯝꯕ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯅꯦꯕ ꯑꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯈꯔ ꯋꯥꯕ ꯌꯨꯝ ꯀꯩ ꯁꯥꯗꯣꯛꯇꯕ ꯑꯗꯨꯒꯤ ꯉꯥꯏꯅꯕ ꯑꯗ ꯅꯨꯄꯤꯁꯤꯒꯤꯁꯨ ꯋꯥꯕ ꯃꯥꯏ ꯂꯨꯍꯣꯡꯅꯤꯡꯉꯥꯏ ꯄꯩꯁా ꯀꯩꯁꯦ ꯂꯩꯇꯕ ꯃꯆꯦ ꯑꯃ ꯂꯨꯍꯣꯡꯈꯤꯕꯩ ꯄꯨꯊꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯍꯤꯗꯨ ꯌꯥꯝꯅꯕꯁꯨ ꯅꯠꯇ꯭ꯔꯤꯕ 12-13 ꯁꯨꯃꯥꯏꯅ ꯈꯛꯇꯅꯤ ꯑꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯒ ꯂꯥꯛꯈ꯭ꯔꯦꯗꯅꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯦ ꯃꯣꯏꯗꯤ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯃꯤꯟꯅꯕ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯅꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯁꯤꯡ ꯅꯨꯄꯤ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯩꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯃꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯨ ꯊꯛꯅꯤ ꯈꯣꯠꯅꯦꯅ ꯆꯦꯟꯁꯤꯜꯂꯒ ꯇꯧꯈꯤꯕꯗꯩꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯡ ꯅꯝꯒꯥꯏꯗꯅ ꯈꯣꯠꯇꯅ ꯍꯨ ꯂꯤꯛꯂꯤꯗꯣ ꯃꯨꯟꯗꯅ ꯈꯣꯠꯇꯅꯗꯤ ꯊꯛꯍꯧꯗ꯭ꯔꯦꯕ ꯀꯔꯤꯒꯤꯅꯣꯅ ꯍꯪꯅꯔꯦꯗꯅ ꯑꯗꯩꯗꯤ ꯍꯥꯏꯗꯣꯛꯅꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯤꯈꯩꯗꯨꯗꯤ ꯈꯪꯉꯦꯕ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯕꯨꯡꯈꯩ ꯂꯩꯕ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯆꯥ ꯃꯄꯤ ꯃꯌꯥꯝꯁꯤ
ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯗꯤ ꯑꯗꯨꯝ ꯈꯪꯅꯔꯒ ꯑꯗꯨꯃꯥꯏꯅꯃꯛ ꯅꯛꯅꯅ ꯃꯔꯤ ꯊꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯗꯣ ꯑꯗꯩ ꯑꯗꯨꯝ ꯃꯣꯏꯁꯨ ꯇꯤꯟꯅ ꯂꯣꯏꯅꯔꯒ ꯃꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯅꯤꯅ ꯈꯪꯗꯦꯗ ꯃꯣꯏꯁꯦ ꯀꯣꯏꯅꯔꯤꯃꯤ ꯈꯪꯗꯦ ꯇꯤꯟꯅꯔꯤꯃꯤ ꯈꯪꯗꯦꯅ ꯑꯗꯨꯝ ꯂꯩꯅꯕꯗꯨꯅꯦꯕ ꯍꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤꯔ ꯑꯩ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅோ ꯃꯥꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯒ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡꯁꯤꯗ ꯂꯥꯛꯑꯒ ꯇꯨꯝꯃꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯛꯑꯒ ꯂꯥꯛꯀꯅꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯀꯣꯛ ꯑꯅ ꯊꯤꯜꯂꯛꯀꯅꯤ ꯑꯗꯩ ꯊꯣꯡ ꯍꯥꯡꯉꯝꯃꯣ ꯑꯩ ꯆꯪꯉꯛꯀꯅꯦꯅ ꯍꯥꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯑꯣꯏꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯅ ꯍꯦꯛꯇ ꯀꯞꯇꯅ ꯂꯥꯎꯗꯅ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯈꯨꯔꯥ ꯃꯕꯨꯡ ꯃꯌꯥꯝꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯆꯠꯂꯒ ꯍꯥꯏꯔꯦ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯆꯦꯜꯂꯤꯁꯦ ꯄꯨꯁꯜꯂꯛꯇꯦ ꯑꯇꯣꯞꯄꯗ ꯊꯩꯕꯅꯦꯕ ꯆꯦꯜꯂꯦꯅ ꯄꯥꯎꯗꯪ ꯄꯤꯔꯛꯄꯅꯦꯕ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣꯅ ꯃꯣꯏꯒꯤ ꯅꯨꯄꯤꯁꯨ ꯃꯣꯏꯅ ꯄꯨꯁꯜꯂꯒ ꯃꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯊꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯦ ꯂꯧꯗꯕ ꯌꯥꯔꯣꯏ ꯃꯥꯅ ꯃꯥꯡꯍꯜꯂꯝꯃꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣꯅ ꯃꯣꯏꯁꯦ ꯌꯥꯝ ꯈꯟꯅꯔꯦꯕꯀꯣ ꯑꯗꯩ ꯂꯩꯁꯥꯕꯤ ꯄꯥꯈꯪꯕꯨ ꯀꯣꯏꯅꯕꯕꯨ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯃꯥ ꯆꯦꯜꯂꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯀꯩꯗꯧ ꯂꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯒꯤ ꯋꯥꯍꯩꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏ ꯁꯥꯒꯩ ꯑꯅꯤꯁꯦ ꯈꯠꯅꯔꯦꯕ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯅꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯌꯥꯎꯅꯗꯅ ꯂꯩꯀꯥꯏ ꯌꯣꯝꯁꯤꯟꯅꯗꯅ ꯈꯨꯠ ꯊꯥꯅꯗꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯁꯥꯒꯩꯒ ꯃꯁꯤ ꯈꯨꯠ ꯊꯥꯅꯗꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯅ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯃꯇꯦꯡ ꯅꯤꯔꯛꯈꯤꯕꯅꯦꯕ ꯑꯗꯨ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯍꯟꯁꯤꯡ ꯇꯧꯔꯒꯕꯨꯗꯤ ꯂꯣꯏꯁꯟꯅꯈꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯌꯨꯝꯗꯨꯗ ꯆꯪꯉꯛꯄ ꯉꯝꯗꯗꯅ ꯌꯨꯝꯗꯨꯗ ꯆꯪꯍꯟꯗ꯭ꯔꯦꯕ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯕ ꯀꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯐꯝꯃꯤꯟꯅꯕ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯌꯦꯕ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗ ꯑꯗꯨꯛ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯒ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯁꯤꯡ ꯈꯪꯗꯈꯩ ꯃꯔꯤ ꯊꯝꯃꯒ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯑꯗꯨꯛ ꯌꯥꯝ ꯇꯧ ꯉꯝꯕ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯤ ꯊꯝꯀꯣ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗꯐꯥꯎ ꯃꯪꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯔ ꯑꯩꯁꯦ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯅꯪꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯝꯃꯒꯅꯅꯦ ꯌꯥꯝ ꯀꯞꯄꯤ ꯑꯗꯩꯗ ꯀꯩꯅꯣꯁꯤꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤꯁꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯅꯤ ꯀꯔꯤꯝꯐꯥꯎ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯂꯩꯇꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯡꯉꯛ ꯉꯛꯄꯅꯦꯃꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯎꯅꯕ ꯆꯠꯄꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯃꯥꯏꯅ ꯅꯛꯅꯈ꯭ꯔꯦ ꯍꯥꯏꯕꯒ ꯑꯝꯇ ꯅꯠꯇꯦ ꯃꯌꯨꯝꯗꯅꯦ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤꯅꯤꯀோ ꯑꯗꯨꯗꯣ ꯀꯔꯤꯝꯐꯥꯎ ꯑꯗꯨꯝꯕ ꯂꯩꯇꯦ ꯍꯥꯏ ꯉꯝꯕ ꯋꯥꯅꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯑꯣꯟꯈꯠꯂꯒ ꯀꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯂꯧꯗꯦ ꯅꯪ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩ ꯐꯃꯨꯡꯗ ꯂꯥꯛꯇꯦ ꯀꯔꯤꯒꯤ ꯅꯪ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗ ꯉꯥꯡꯕ ꯅꯪ ꯑꯩ ꯍꯤꯡꯉꯤ ꯑꯩ ꯁꯤꯗ꯭ꯔꯤꯑꯅ ꯑꯗꯩ ꯅꯨꯄꯥꯁꯤ나 ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯄꯨꯊꯣꯛꯎ ꯁꯤꯅꯤꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯤꯅ ꯍꯥꯏꯔꯦꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯣ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁꯇꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯂꯣꯟꯅ ꯆꯠꯄ ꯂꯤꯆꯠ ꯀꯅꯥꯁꯨ ꯎꯗꯅꯕ ꯀꯅꯥꯁꯨ ꯈꯪꯗꯅꯕ ꯂꯣꯟꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯄꯨꯊꯣꯛ ꯍꯥꯏꯔꯗꯤ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅ ꯂꯤꯆꯠ ꯆꯠꯄꯁꯦ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯅꯕꯅ ꯃꯤ ꯌꯦꯡꯍꯟ ꯇꯥꯔꯦꯅꯦ ꯅꯠꯇ꯭ꯔꯒꯅ ꯀꯦꯃꯦꯔꯥꯒ ꯅꯝ ꯇꯥꯔꯦ ꯀꯦꯃꯦꯔꯥꯒ ꯈꯤꯟ ꯇꯥꯔꯤꯅꯦ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯅ ꯑꯗꯩ ꯐꯣꯟꯗꯒ ꯅꯝꯃꯒ ꯊꯝꯍꯧ ꯇꯥꯔꯤꯅꯦ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁꯅꯦꯅ ꯍꯥꯟꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯅꯪ ꯑꯗꯨꯝ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯅꯛꯅꯒꯦ ꯈꯣꯠꯈꯤꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯐꯖꯅ ꯍꯥꯏꯌꯨ ꯑꯗꯨ ꯅꯪꯅ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯂꯩꯇꯦꯒꯤ ꯃꯇꯤꯛ ꯅꯨꯡꯇꯤꯒꯤ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠꯇꯨꯕꯨ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯂꯩꯇꯦꯅ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯄꯤꯌꯣꯅ ꯍꯥꯏ ꯉꯝꯕꯗꯤ ꯅꯪ ꯍꯦꯟꯃꯟꯗ꯭ꯔꯥꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯀꯣ ꯅꯪ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯀꯞꯇꯅ ꯂꯥꯎ ꯈꯣꯡꯗꯅ ꯍꯥꯏꯕꯗꯩꯗꯤ ꯃꯥ ꯀꯩꯁꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯆꯣꯡꯊꯣꯛꯑꯒ ꯈꯨꯝꯃꯦꯕ ꯑꯩꯈꯣꯏ ꯎꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯅ ꯋꯥꯔꯤ ꯂꯣꯏ ꯂꯤ ꯑꯗꯣ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯅ ꯃꯥ ꯀꯞꯄꯅꯤ ꯃꯥ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤꯅ ꯑꯗꯩꯗꯤ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯁꯥꯎꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯉꯥꯡꯉꯦꯕ ꯃꯥꯟꯅꯕꯤꯈꯩꯗꯨꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯂꯥꯎꯅꯩ ꯑꯍꯜ ꯂꯃꯟꯈꯩꯀꯣ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯉꯥꯡꯉꯤ ꯅꯨꯄꯤꯔꯣꯝꯗ ꯆꯩ ꯑꯗꯩ ꯅꯨꯄꯤꯔꯣꯝꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯨꯄꯥꯔꯣꯝꯗ ꯆꯩ ꯃꯥꯏ ꯃꯆꯥꯗꯨꯗꯤ ꯆꯩꯅꯗꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯈꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯏꯅꯛ ꯅꯛꯅꯕ ꯌꯨꯝꯗꯣ ꯁꯝꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯃ ꯄꯨꯔꯥ ꯉꯥꯎꯆꯠꯅꯗꯅ ꯂꯦꯜꯂꯕꯅꯤ ꯀꯞꯇꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯈꯤꯅꯤ ꯃꯥꯏ ꯃꯅꯥꯛꯇꯨꯗ ꯅꯨꯄꯤꯗꯨ ꯊꯝꯅꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯃꯤꯗꯤ ꯂꯨꯍꯣꯡꯉꯕꯅꯤ ꯑꯅꯧꯕꯤꯅꯦꯅ
ꯃꯥꯅ ꯅꯨꯄꯥꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯤ ꯀꯔꯤꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯗꯨꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯑꯗꯩ ꯁꯤ ꯊꯧꯗꯣꯛꯁꯤꯃ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯩ ꯃꯊꯪꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯆꯍꯤ ꯃꯣꯏꯁꯦ 7ꯅꯦ ꯅꯨꯡꯁꯤꯅꯩꯁꯦ ꯑꯗꯨꯒ ꯂꯥꯞꯅꯩ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯅꯤ ꯃꯌꯥꯏ ꯏꯝꯐꯥꯜꯒ ꯌꯥꯏꯔꯤꯄꯣꯛꯀ ꯁꯨꯃꯥꯏꯅꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯞꯅꯩ ꯑꯗꯣ ꯂꯥꯞꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯒꯤ ꯐꯤꯔꯣꯜꯁꯦ ꯎꯅꯕ ꯂꯥꯛꯄꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯁꯦꯟꯇꯔꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯦꯡꯅꯔꯦꯕ ꯅꯨꯄꯤꯁꯤꯁꯨ ꯂꯥꯛꯄ ꯅꯨꯄꯥꯁꯤꯁꯨ ꯂꯥꯛꯄ ꯑꯗꯨꯒ ꯐꯤ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯄꯨꯔꯛꯇꯣꯏꯅꯦꯕꯀꯣ ꯕꯦꯒ ꯑꯝꯗ ꯅꯨꯄꯤꯁꯤꯅ ꯄꯨꯔ ꯁꯨꯗꯣꯏꯕ ꯃꯊꯪ ꯎꯅꯕꯗ ꯑꯃꯨꯛ ꯄꯤꯅꯗꯣꯏꯕ ꯃꯥꯏꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯎꯅꯩ ꯑꯗꯩ ꯏꯟꯁꯥꯡꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯁꯤ ꯆꯥꯅꯤꯡꯉꯤ ꯁꯤ ꯊꯣꯡꯉꯣ ꯍꯥꯏꯕꯁꯦ ꯂꯣꯏ ꯊꯣꯡꯉꯛꯇꯣꯏꯅꯤ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯗꯤ ꯃꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯀꯟꯕ ꯑꯗꯨꯒꯤ ꯄꯥꯝ ꯎꯕꯀꯣ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯆꯤꯡꯗꯁꯨ ꯂꯩꯕ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯑꯗꯨꯅ ꯃꯆꯦꯁꯨ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯥꯁꯤ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯕ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯊꯣꯡꯕ ꯇꯟꯗꯅꯅꯦ ꯑꯩ ꯊꯧꯔꯛꯑꯒꯦ ꯕꯖꯥꯔꯐꯧ ꯆꯥꯛ ꯏꯟꯁꯥꯡ ꯄꯣꯔꯛꯑꯣ ꯍꯥꯏꯔꯒ ꯎꯅꯔꯒ ꯆꯥꯛꯀꯁꯦ ꯃꯥꯏꯅꯒ ꯆꯥꯏꯑꯕ ꯃꯥꯁꯦꯀꯣ ꯑꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯁꯦ ꯅꯨꯄꯤꯁꯤꯗ ꯁꯤ ꯊꯣꯡꯉꯛꯎ ꯁꯤ ꯄꯣꯔꯛꯑꯣꯅ ꯇꯧꯋꯦꯕ ꯑꯗꯩ ꯃꯥꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯁꯨꯝ ꯀꯩꯅꯣꯒꯨꯝꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯐꯥꯏꯁꯦ ꯄꯩꯁꯥ ꯅꯝꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯃꯥ ꯌꯥꯝ ꯀꯟꯅ ꯆꯦꯟꯖꯩꯕꯀꯣ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯎꯅꯕ ꯈꯨꯗꯤꯡꯒꯤꯅꯦ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯃꯥꯅ ꯄꯤꯔꯤꯁꯦ ꯅꯨꯄꯥꯁꯤꯒꯤ ꯁꯨꯡꯋꯥꯠ ꯋꯥꯠꯇꯅ ꯄꯤꯔꯤꯅꯤꯀꯣ ꯅꯨꯄꯤꯁꯤꯗꯤ ꯐꯤ ꯅꯨꯡꯒ ꯁꯥꯔ ꯃꯔꯅꯥꯏ ꯄꯥꯏꯖꯩꯕ ꯑꯗꯨ ꯅꯨꯄꯥꯁꯤꯗꯤ ꯄꯩꯁꯥ ꯊꯣꯛꯇꯦ ꯄꯥꯈꯪꯅꯤꯅ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯇꯦꯗꯅꯀꯣ ꯃꯃꯥ ꯃꯄꯥꯅ ꯊꯥꯛꯄꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯃꯁꯥꯏ ꯃꯔꯅꯥꯏ ꯄꯥꯏꯔꯦꯕ ꯑꯗꯨꯝ ꯂꯩꯗꯅ ꯃꯥꯅꯅꯦ ꯑꯗꯨ ꯈꯣꯡꯎꯞ ꯂꯩꯌꯨ ꯑꯗꯩꯗꯤ ꯖꯦꯀꯦꯠ ꯂꯩꯌꯨ ꯕꯣꯜ ꯁꯥꯟꯅꯕ ꯁꯦꯠꯅꯕ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯂꯣꯏ ꯂꯩꯔꯤꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯄꯥꯁꯦ ꯊꯕꯛꯁꯦ ꯆꯦꯜꯂꯦ ꯑꯗꯨꯒꯁꯨ ꯅꯨꯄꯤꯁꯤꯅ ꯂꯥꯏ ꯈꯨꯔꯝꯗꯅ ꯑꯗꯨꯒ ꯈꯜꯂꯦ ꯊꯕꯛꯁꯦ ꯈꯜꯂꯦ ꯇ꯭ꯔꯦꯅꯤꯡꯒꯆꯠꯈꯤꯕꯁꯦ ꯃꯥꯁꯦ ꯑꯁ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯋꯥꯅꯒ ꯁꯨꯝ ꯎꯅꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯒ ꯇ꯭ꯔꯦꯅꯤꯡꯒ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯦ ꯊꯝꯃꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯊꯥꯖꯅꯁꯦ ꯈꯣꯠꯁꯤ ꯅꯪꯁꯨ ꯑꯇꯣꯞꯄꯒꯤ ꯑꯣꯏꯗꯅꯕ ꯑꯩꯒꯤ ꯁꯦꯡꯉꯦ ꯈꯪꯅꯕ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤ ꯂꯧꯅꯗꯣꯔꯃꯤ ꯂꯩꯅꯗꯣꯔꯕꯅꯦꯅ ꯑꯗꯨꯝ ꯌꯥꯅꯕꯅꯦꯕ ꯃꯣꯏ ꯇꯧꯅꯩꯁꯦꯀꯣ ꯑꯗꯩꯗ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯕꯛꯁꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯦꯗꯅꯀꯣ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯟꯅꯕꯗ ꯃꯈꯣꯡꯁꯦ ꯇꯦꯛꯑꯦꯅ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯑꯥꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗ ꯊꯥ 2-3 ꯄꯣꯊꯥꯗꯗꯤ ꯌꯥꯔꯔꯣꯏꯗꯕꯀꯣ ꯃꯥꯁꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯡ ꯇꯦꯛꯑꯒ ꯂꯩꯕꯗꯣ ꯌꯨꯝꯗꯀꯣ ꯃꯥꯅꯅꯦ ꯆꯠꯂꯒꯅꯦ ꯑꯗꯨꯝ 2-3 ꯃꯔꯛ ꯁꯦꯕꯥ ꯇꯧꯕ ꯆꯠꯂꯦ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯩꯀꯩ ꯂꯣꯏ ꯊꯥꯗꯅ ꯑꯗꯩ ꯀꯥꯡꯒꯜ ꯀꯩꯅꯣ ꯃꯣꯡꯒꯨꯝ ꯂꯣꯏ ꯁꯤꯟꯗꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯨ ꯆꯥꯝꯗꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ 2-3 ꯑꯃꯃꯨꯛ ꯁꯤꯟꯕ ꯑꯍꯟꯕ ꯑꯃꯃꯨꯛ ꯊꯥꯕ ꯑꯁꯨꯕ ꯑꯃꯨꯛ ꯇꯧꯗꯅ ꯃꯥꯅ ꯍꯦꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯏꯟꯁꯥꯡ ꯄꯣꯔꯛꯇꯅ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯎꯁꯣꯞ ꯑꯃ ꯇꯧ ꯌꯥꯗꯦ ꯅꯨꯄꯥꯁꯤꯒꯤ ꯊꯤꯜꯂꯛꯀꯅꯤ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯑꯦꯗꯅ ꯄ꯭ꯂꯥꯎ ꯊꯤꯜꯂꯛꯀꯅꯤ ꯇꯧꯗꯅ ꯑꯗ ꯃꯈꯣꯡ ꯍꯣꯏ ꯑꯗꯩ ꯃꯈꯣꯡ ꯇꯦꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂ ꯆꯠꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯕ ꯅꯠꯇꯦꯗꯅ ꯅꯨꯄꯤꯁꯤꯅ ꯁꯧꯗꯅ ꯅꯣꯡꯉꯥꯟꯕꯗꯩ ꯄꯨꯡ 9-10 ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯍꯟꯗꯣꯏꯅꯤ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒ ꯂꯣꯏꯅ ꯃꯣꯏ ꯏꯃꯨꯡ ꯇꯩꯁꯟ ꯈꯣꯠꯆꯟꯗꯅ ꯂꯣꯏ ꯇꯧꯔꯒ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯦꯕꯥꯁꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯃꯐꯤ ꯃꯔꯣꯟ ꯁꯨꯗꯅ ꯅꯨꯄꯥꯁꯦ ꯏꯔꯨꯕꯧ ꯂꯨꯖꯩ ꯅꯨꯄꯤꯁꯤꯅ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯅꯦꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡ ꯇꯦꯛꯄꯁꯦ ꯐꯔꯦ ꯑꯗꯨꯒ ꯃꯥꯏ ꯊꯕꯛ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯆꯪꯉꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯃꯣꯏꯒꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯃꯁꯛꯁꯦ ꯐꯖꯕ ꯃꯣꯏ ꯍꯦꯛ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯗꯨꯒ ꯃꯥꯅꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯁꯛ ꯐꯖꯩꯅꯦ ꯍꯌꯦꯡ ꯆꯥꯎꯔ ꯅꯪ ꯌꯥꯝ ꯐꯖꯅꯤꯕꯣ ꯒꯥꯏꯅ ꯑꯗꯨꯝ ꯂꯛꯅꯕ ꯑꯗꯨꯒꯗꯤ ꯏꯟꯈꯠꯂꯛꯄꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯄꯒꯤ ꯈꯪꯋꯥꯡꯒ ꯋꯥꯡꯉꯒ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯄꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒ ꯈꯥꯏꯅꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯍꯤꯁꯨ 3 ꯂꯩꯔꯨꯔꯦꯕ ꯃꯥꯅ ꯀ꯭ꯂꯥꯁ ꯀꯩꯅꯣꯒ 6ꯀꯤ ꯂꯣꯏꯔꯛꯄ ꯑꯗꯥꯏ ꯆꯠꯈꯤꯕꯁꯤꯅ 7, 8 ꯑꯗꯨꯒ 9 ꯀꯥꯔꯛꯑꯒ ꯍꯜꯂꯛꯑꯦꯗꯅ ꯑꯗꯨ ꯌꯥꯝ ꯐꯖ ꯂꯩꯔꯝꯕꯗꯨꯅꯤꯗ ꯅꯨꯄꯥꯁꯤꯅ ꯉꯥꯎꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯁꯣꯝꯗꯗꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯩꯕ ꯅꯨꯄꯤꯁꯤ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯕ ꯌꯥꯕ ꯃꯣꯏꯁꯦ ꯊꯝꯅꯔꯕꯅꯦꯕ ꯑꯗꯨꯝ
ꯑꯗꯩ ꯃꯣꯏꯗ ꯂꯥꯛꯏꯕ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯕꯥꯅꯤ ꯎꯅꯔꯤꯕ ꯊꯦꯡꯅꯔꯤꯕ ꯍꯣꯇꯦꯜꯗ ꯎꯅꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯃꯔꯤꯁꯦ ꯑꯗꯨꯝ ꯊꯝꯅꯔꯕꯅꯦꯕ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯥꯁꯤꯅ ꯉꯥꯎꯈꯤꯗꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯃꯤꯠꯇ ꯎꯈꯤꯗꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯀꯔꯤ ꯈꯟꯅꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯒꯁꯦ ꯈꯟꯗ꯭ꯔꯦꯕ ꯃꯥ ꯑꯗꯨꯝ ꯀꯩꯗꯧꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝ ꯇꯥꯟꯅꯗꯅ ꯁꯪꯗꯅ ꯑꯉꯥꯡꯗꯣ ꯁꯦꯟꯅꯗꯅ ꯑꯗꯩ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯊꯤꯟꯖꯜꯍꯟꯗꯅ ꯃꯣꯏ ꯑꯗꯥꯏꯒꯤ ꯑꯉꯥꯡ ꯀꯩꯅꯣ ꯃꯅꯥꯎꯄꯥꯁꯤꯡꯗ ꯍꯥꯏꯍꯟꯗꯅ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯀꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯆꯦꯟꯕ ꯋꯥꯅꯤꯗ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯨꯄꯤꯗꯣ ꯂꯩꯕ ꯌꯥꯗꯗꯅ ꯍꯦꯛꯇ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯄꯅꯦꯃꯤ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅꯁꯨ ꯃꯥꯡꯍꯜꯂꯝꯃꯒ ꯆꯍꯤ 6-7 ꯅꯨꯡꯁꯤꯅꯔꯒꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯃꯥꯁꯦ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯄꯅꯦꯕ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯀꯥꯟꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩꯀꯥ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯁꯥꯒꯩ ꯅꯨꯄꯥꯒꯤ ꯂꯣꯏ ꯍꯨꯞꯇꯣꯔꯦꯗꯅ ꯉꯥꯡꯉꯦ ꯆꯩꯔꯦ ꯅꯨꯄꯤꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯔꯤꯉꯩꯗ ꯅꯁꯥ ꯄꯤꯊꯣꯛꯄ ꯀꯔꯤꯒꯤ ꯄꯤꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯀꯗꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯜꯂꯀꯥꯟꯗ ꯀꯩꯒꯤ ꯂꯥꯛꯄꯅ ꯍꯦꯛꯇ ꯇꯧ ꯉꯝꯕꯤ ꯄꯩꯁꯥ ꯇꯥꯟꯕꯤ ꯑꯗ ꯉꯥꯡꯕꯗ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯇꯧꯋꯦꯕ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯈꯠꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯃꯁꯨ ꯑꯁ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯞꯄ ꯋꯥꯔꯤ ꯂꯤ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯩ ꯋꯥꯔꯤ ꯃꯥꯅꯒ ꯃꯈꯣꯡ ꯇꯦꯛꯄꯗ ꯋꯥꯖꯕ ꯑꯗꯩ ꯃꯥꯅꯒ ꯁꯤꯐꯥꯏ ꯀꯩꯅꯣ ꯆꯦꯟꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯒ ꯀꯩꯒ ꯆꯦꯟꯕꯁꯦ ꯁꯤꯗꯒꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯖꯕ ꯑꯗꯩꯗꯤ ꯊꯕꯛ ꯈꯜꯂꯦꯅ ꯍꯔꯥꯎꯖꯈꯤꯕ ꯑꯗꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕꯗꯒ ꯃꯥꯅꯒ ꯋꯥꯖꯕ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯩ ꯃꯥꯅ ꯊꯣꯛꯂꯛꯄꯗꯒ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯍꯦꯛ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯉꯥꯏꯔꯦ ꯆꯠꯇꯅ ꯌꯨꯝ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏ ꯇꯩꯗꯅ ꯍꯣꯠꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯗꯒꯩ ꯃꯄꯥꯟ ꯂꯝ ꯊꯣꯛꯇꯒꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯤ ꯑꯩꯁꯦ ꯑꯔꯦꯞꯄ ꯂꯩꯔꯕꯅꯤꯅ ꯂꯩꯔꯛꯄ ꯅꯨꯄꯤꯗꯨ ꯍꯨꯟꯗꯣꯛꯑꯒ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗꯣ ꯆꯦꯜꯂꯛ ꯉꯝꯃꯦꯕ ꯁꯤ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤꯁꯨꯀꯣ ꯃꯃꯥ ꯍꯣꯏꯒꯁꯤ ꯌꯥꯝꯅ ꯁꯥꯎꯋꯤ ꯀꯞꯄꯤ ꯑꯗꯩꯗꯤ ꯁꯪꯅꯗꯅ ꯑꯍꯤꯡꯒ ꯇꯨꯝꯅꯗꯗꯅ ꯃꯣꯏꯁꯨ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯧꯅ ꯂꯩꯅꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯕꯅꯤ나 ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗꯣ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈꯤꯕ ꯅꯨꯄꯤꯁꯦ ꯁꯤ ꯑꯗꯨꯝ ꯂꯧꯈꯤꯅꯦꯕ ꯆꯦꯟꯗ꯭ꯔꯤꯕ ꯃꯔꯤꯗꯤ ꯊꯝꯅꯕꯁꯦ ꯀꯨꯏꯔꯕ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯤꯗꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯍꯛ ꯆꯥꯎꯈ꯭ꯔꯦ ꯆꯦꯟꯗ꯭ꯔꯤꯕꯗꯨꯗꯤ ꯃꯌꯥꯝ ꯈꯪꯕ ꯅꯨꯄꯤ ꯑꯣꯏꯗꯦꯕ ꯁꯤꯈꯩꯁꯦ ꯂꯩꯁꯥꯕꯤꯈꯩꯅ ꯌꯥꯝ ꯀꯨꯞꯅ ꯈꯪꯕꯤꯌꯣꯕ ꯑꯩ ꯆꯍꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯦ ꯃꯥꯗꯤ ꯉꯔꯥꯡꯗ ꯀꯣꯏꯕꯅꯦ ꯍꯥꯏ ꯌꯥꯕ ꯅꯠꯇꯦꯕ ꯆꯍꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅꯔꯕ ꯃꯥꯁꯦ ꯄꯥꯝꯗꯗꯅ ꯉꯔꯥꯡꯗ ꯑꯅꯧꯕꯗꯣ ꯀꯣꯏꯔꯤꯅꯦꯕꯀꯣ ꯑꯗ ꯆꯦꯟꯈꯤꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯍꯛ ꯆꯥꯎꯈ꯭ꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯃꯊꯃꯣꯏꯗ ꯆꯥꯛꯈꯤ ꯅꯪꯕꯨ ꯑꯩꯅ ꯑꯗꯨ ꯌꯥꯝ ꯁꯦꯕꯥ ꯇꯧꯕ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯄꯤꯖꯗꯗꯅ ꯅꯪꯒꯤ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯂꯩꯗꯅ ꯑꯗꯩ ꯅꯈꯣꯡ ꯇꯦꯛꯑ ꯁꯦꯕꯥ ꯇꯧꯗꯅ ꯑꯩꯅ ꯏꯪꯈ꯭ꯔꯕꯁꯤꯗ ꯒꯥꯔꯤ ꯃꯆꯥꯅ ꯅꯣꯏ ꯑꯩꯒꯤ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗꯩ ꯅꯣꯏ ꯁꯤ ꯇꯥꯅ ꯊꯧꯔꯛꯄ 1.5 ꯄꯨꯡ ꯆꯪꯉꯤꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯃꯤꯅꯝꯃꯒ ꯂꯩꯔꯨꯏ ꯍꯥꯏꯔꯁꯨ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯀꯅꯥꯅ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯣꯏꯅꯣ ꯑꯅ ꯑꯁ ꯌꯥꯝꯅ ꯑꯗꯨꯃꯁꯨꯅꯦ ꯀꯞꯄꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯃꯥꯅꯤ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯃꯥꯒ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕꯅꯤꯀꯣ ꯑꯗ ꯅꯨꯡꯁꯤꯅꯩ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯗꯨꯅ ꯃꯣꯏ ꯑꯅꯤꯁꯤ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯦ ꯑꯗꯩ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤ ꯃꯕꯥꯅꯤ ꯅꯨꯄꯥꯁꯨ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣꯛꯍꯜꯂꯝꯃꯤꯀꯣ ꯅꯨꯄꯤꯁꯤꯅ ꯑꯣꯛꯀꯅꯤ ꯑꯗꯨꯒ ꯍꯣꯇꯦꯜꯗ ꯆꯪꯃꯤꯟꯅꯅꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯅꯨꯄꯤꯁꯤꯅ ꯄꯣꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗꯁꯨ ꯅꯨꯄꯤꯁꯦ ꯃꯥꯅ ꯀꯣꯏꯕ ꯂꯥꯛꯑꯣꯅꯒ ꯂꯥꯛꯑꯒ ꯃꯥꯁꯨ ꯁꯨꯇꯤ ꯂꯧꯔ ꯂꯥꯛꯑꯒ ꯑꯥꯗ ꯍꯣꯇꯦꯜꯗꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯏꯪꯖ ꯇꯞꯆꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯤ ꯅꯨꯡ ꯁꯥꯔ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯄꯥꯟ ꯏꯄꯥꯟꯒꯁꯨ ꯀꯌꯥ ꯊꯣꯛꯆꯗꯕꯗꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯀꯩ ꯇꯤꯟꯅꯔꯒ ꯑꯗꯨꯝ ꯒꯥꯒ ꯂꯥꯡ ꯈꯣꯠꯇꯅ ꯁꯣꯔꯣꯛ ꯁꯌꯥꯗꯒ ꯌꯥꯝ ꯆꯠꯆꯗꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯐꯤ ꯁꯥꯕꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯅꯔꯒ ꯅꯨꯄꯤꯁꯤꯅ ꯐꯤ ꯁꯥꯕꯁꯦ ꯑꯗꯨꯝ ꯁꯪꯗꯣꯏꯅꯦꯕ ꯑꯗꯨꯝ ꯁꯪꯉꯒ ꯅꯪ ꯋꯥꯔꯅꯤ ꯊꯦꯡꯉꯅꯤ ꯇꯨꯝꯃꯨꯔꯣ ꯑꯗꯨ ꯇꯧꯔꯣꯅ ꯂꯪꯆꯥꯛ ꯆꯥꯛꯑꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯗꯨꯝ ꯐꯣꯟꯁꯦ ꯁꯨꯛꯊꯝ ꯊꯝꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯃꯇꯝꯅꯤ ꯑꯩ ꯊꯕꯛ ꯁꯨꯃꯥꯏꯅ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯩ ꯑꯣꯐꯤꯁꯇ ꯐꯝꯒꯅꯤ
ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯇꯧꯖꯗꯦꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯐꯣꯟꯁꯦ ꯁꯨꯛꯊꯝ ꯊꯝꯅꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅꯅꯦ ꯀꯩꯅꯣ ꯃꯤꯅ ꯃꯍꯩ ꯁꯨꯝ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯁꯦ ꯊꯝꯃꯨꯀꯣ ꯅꯨꯄꯤ ꯊꯤꯕ ꯈꯔ ꯑꯣꯏꯔꯝꯕ ꯑꯃ ꯈꯔ ꯑꯣꯏꯔꯝꯕ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅꯁꯨ ꯐꯥꯒꯤ ꯑꯣꯏꯅꯒ ꯅꯨꯄꯥꯁꯤꯗ ꯍꯥꯏ ꯑꯁ ꯅꯪꯁꯦ ꯅꯌꯨꯝꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯀꯅꯥꯝꯇꯁꯨ ꯈꯪꯗꯦ ꯅꯃꯥꯟꯅꯕꯁꯨ ꯑꯝꯇ ꯈꯪꯗꯦ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯕ ꯑꯃ ꯑꯣꯏꯔꯝꯗꯅꯒ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯂꯥꯛꯑꯣ ꯊꯤꯒꯠꯆꯧ ꯂꯥꯛꯑꯣ ꯍꯪꯖꯧ ꯂꯥꯛꯑꯣꯒ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯈꯔꯗꯤ ꯈꯪꯅꯒꯦꯗꯅ ꯑꯩꯒ ꯍꯥꯏꯌꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯅꯦ ꯀꯥꯏꯅ ꯅꯣꯡꯃ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯗꯨꯝ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯄꯥꯏꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯏꯀꯣ ꯑꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯃꯥꯅꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅꯤꯡꯉꯕꯅꯤꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕꯗꯨꯅꯀꯣ ꯈꯔ ꯊꯨꯅ ꯍꯣꯡꯉꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣই ꯏꯃꯥꯅꯁꯨ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯐꯣꯇꯣ ꯎꯍꯟꯕꯗꯒꯤ ꯆꯦꯜꯂꯛꯑꯣ ꯍꯥꯏꯔꯦꯒ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯗꯣ ꯑꯩ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯍꯥꯏꯕ ꯑꯗꯨꯒꯗꯤꯅꯦ ꯐꯣꯟꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯎ ꯌꯥꯗꯕ ꯑꯗ ꯍꯦꯛꯇ ꯆꯪꯈꯤꯕ ꯃꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯆꯪꯈꯤꯕꯅ ꯍꯦꯛꯇ ꯍꯥꯟꯕ ꯅꯣꯏ ꯃꯥꯗꯣ ꯄꯥꯏꯍꯜꯂꯧꯁꯦ ꯆꯥꯛ ꯆꯥꯔꯤ ꯑꯗꯩ ꯑꯗꯨꯗ ꯊꯣꯛꯈꯤ ꯑꯗꯩ ꯅꯨꯡꯗꯥꯡ ꯈꯛꯇꯪ ꯊꯦꯡꯅ ꯇꯧꯔꯒꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯑꯌꯨꯛꯗꯤꯟ ꯇꯧꯔꯒꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯧꯔꯒ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯏꯗꯕ ꯃꯇꯝ ꯃꯥꯒꯤ ꯀꯟꯅ ꯃꯥꯒꯤ ꯐꯤ ꯁꯥꯈꯤꯕ ꯃꯇꯝꯁꯦ ꯁꯤꯗꯅ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯏꯃꯥꯒ ꯑꯗꯨ ꯅꯪꯗꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯄꯥꯏꯔꯛꯑꯣꯏ ꯈꯪꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯝꯃꯒ ꯍꯥꯏꯖꯟꯅꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯃꯅ ꯑꯃꯨꯛ ꯅꯣꯏꯒꯤ ꯏꯆꯦꯒꯨꯝꯕ ꯑꯝꯇ ꯐꯣꯟ ꯄꯥꯏꯍꯜꯂꯛꯎꯅꯦ ꯑꯅ ꯍꯥꯏꯕꯁꯤꯗꯅꯦ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣꯅꯤ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯀꯩꯁꯦ ꯑꯝꯇ ꯁꯥꯖꯟꯈꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯀꯣ ꯑꯗꯨꯏ ꯄꯥꯈꯪꯒꯤ ꯋꯥꯉꯥꯡꯗ ꯑꯗꯨꯝ ꯉꯥꯡꯉꯩ ꯅꯠꯇ꯭ꯔꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤꯁꯨ ꯎꯅꯔꯨꯔꯒ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯣꯛꯑꯦ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯃꯤꯟꯅꯔꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯄꯨꯔꯛꯑꯣ ꯍꯥꯏꯔꯦ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯔꯤꯂꯦꯁꯟ ꯊꯝꯅꯩꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯆꯠꯂꯦ ꯅꯨꯄꯤꯁꯤ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯅꯪ ꯌꯨꯝ ꯌꯧꯔꯕꯣꯅ ꯍꯪꯒꯦꯅ ꯐꯣꯟ ꯇꯧꯕꯁꯤꯗ ꯑꯍꯜ ꯑꯃ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯃꯥꯅꯤꯅꯦꯍꯦ ꯏꯃꯧ ꯅꯨꯄꯤ ꯂꯩ ꯄꯥꯏꯍꯜꯂꯛꯀꯦ ꯍꯥꯏꯔꯕ ꯑꯁ ꯃꯥꯁꯦ ꯄꯨꯡꯉꯛꯑꯦꯕꯀꯣ ꯀꯩꯅꯣ ꯑꯣ ꯏꯅꯝꯃꯁꯨ ꯑꯗ ꯂꯩꯕ꯭ꯔꯣ ꯍꯪꯖꯜꯂꯦꯕ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯃꯥꯕꯨ ꯍꯥꯏꯔꯨꯔꯗꯤ ꯊꯤꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯅ ꯂꯩꯌꯦ ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯊꯣꯛꯂꯛꯏ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯩ ꯃꯆꯥ ꯑꯅꯤꯒ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦꯀꯣ ꯑꯗꯩꯗꯤ ꯃꯃꯥ ꯁꯤꯗ ꯑꯩ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯤꯟꯅꯕꯅꯤ ꯃꯥ ꯆꯪꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯆꯩ ꯈꯤꯇ ꯊꯤꯟꯕ ꯍꯥꯏꯖꯟꯅꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯖꯒꯥꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯂꯩꯔꯛꯀ ꯀꯩ ꯂꯣꯏ ꯃꯄꯥ ꯃꯃꯤꯡ ꯂꯣꯏ ꯈꯪꯗꯣꯛꯑꯦꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯂꯩꯔꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯆꯪꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯆꯪꯅꯤ ꯃꯥꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯗꯩ ꯃꯃꯥꯅ ꯐꯣꯟ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯦ ꯃꯥ ꯈꯪꯈ꯭ꯔꯦꯁꯦꯀꯣ ꯃꯥꯁꯨ ꯐꯣꯟ ꯇꯧꯕ ꯉꯝꯗ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥꯁꯤꯅ ꯈꯔ ꯊꯨꯅ ꯆꯪꯈ꯭ꯔꯒꯦ ꯃꯁꯤꯗꯤ ꯏꯔꯥꯡ ꯑꯃꯅꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯨꯅ ꯀꯛꯁꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯤꯀꯦꯠꯁꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯨꯅꯅꯦ ꯄꯥꯎꯁꯦ ꯐꯪꯉꯦꯕꯀꯣ ꯍꯌꯦꯡ ꯆꯪꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯝꯇ ꯐꯥꯍꯧꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯍꯥꯟꯅ ꯆꯠꯂꯣ ꯃꯤ ꯈꯔ ꯂꯩꯔꯣ ꯑꯗꯨꯒ ꯁꯣꯏꯗ꯭ꯔꯦ ꯂꯣꯏ ꯈꯪꯗꯣꯔꯛꯑꯣ ꯁꯣꯏꯗ꯭ꯔꯦ ꯆꯪꯗꯣꯔꯦ ꯍꯥꯏꯔꯗꯤ ꯇꯧꯔꯁꯤ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩꯌꯦꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯣ ꯆꯪꯕꯃꯛꯇꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯪꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯃꯥ ꯆꯪꯅꯤ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯃꯦꯕ ꯍꯥꯏꯖꯜꯂ ꯃꯥꯁꯦ ꯌꯧꯔꯦꯅ ꯑꯥꯗ ꯂꯩꯕ ꯁꯥꯔꯒ ꯇꯨꯃꯤꯟ ꯂꯩꯒꯦ ꯈꯟꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯃꯔꯝꯗ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤꯁꯨ ꯃꯆꯨ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯞꯄꯤ ꯑꯩ ꯃꯥꯡꯉꯤꯕ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦꯅ ꯌꯥꯝ ꯀꯞꯄꯤ ꯑꯗꯨꯁꯨꯀꯣ ꯑꯗꯨꯒ ꯂꯣꯏꯁꯟꯅꯩ ꯃꯣꯏꯒꯤꯁꯨ ꯑꯗꯣ ꯃꯥꯅ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯌꯥꯅꯕ ꯑꯃ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯗꯤ ꯄꯣꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯂꯧꯗꯕ ꯋꯥꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯏꯗꯅꯦ ꯆꯥꯝꯃꯉꯥ ꯆꯞꯄꯤ ꯕꯟꯗꯟꯗꯨꯅ ꯀꯜꯂꯦꯕ ꯊꯥꯏꯌꯦꯕ
ꯑꯗꯣ ꯂꯣꯏ ꯂꯪꯊꯣꯛꯑꯦ ꯄꯩꯁꯥꯈꯩꯗꯣ ꯂꯧꯖꯧ ꯅꯪ ꯄꯩꯁꯥꯁꯦ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯅꯣꯏꯅ ꯄꯩꯁꯥꯁꯦ ꯊꯤꯕꯒꯤ ꯋꯥꯕꯗꯣ ꯑꯗꯨꯅ ꯑꯩ ꯄꯦꯜꯂꯦ ꯌꯥꯔꯦ ꯑꯩ ꯂꯧꯔꯣꯏꯅ ꯅꯨꯄꯤꯗꯨꯅ ꯂꯧꯈꯤꯗꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯂꯩꯁꯥꯕꯤ ꯀꯌꯥꯁꯦ ꯃꯥꯡꯉ ꯃꯊꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝꯕ ꯀꯦꯁꯇ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯅꯨꯡꯇꯤꯒꯤ ꯄꯥꯎꯁꯦ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯐꯥꯎꯅꯔꯒ ꯂꯩꯃꯤꯟꯅꯗ꯭ꯔꯁꯨ ꯐꯣꯟꯗꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ 24 hours ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯀꯥꯏꯅꯔꯕꯅꯤ나 ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯀꯣ ꯑꯗꯗꯤ ꯉꯥꯎꯔꯛꯑꯦꯕ ꯋꯥꯈꯜꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯒꯠꯂꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯀꯥꯏ ꯆꯠꯀꯅꯤ ꯀꯔꯤꯅ ꯑꯍꯤꯡꯐꯧ ꯑꯗꯨꯃꯥꯏꯅ ꯂꯦꯟꯃꯤꯟꯅꯈ꯭ꯔꯕ ꯆꯍꯤ 2-3ꯗꯣ ꯑꯗꯨꯃꯥꯏꯅ ꯂꯦꯟꯃꯤꯟꯅꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯁꯕꯖꯦꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯉꯥꯎꯔꯛꯑꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯁꯨꯝ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯟ ꯃꯥꯗꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯕꯁꯨ ꯉꯝꯗ ꯂꯣꯏꯁꯟꯅꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯂꯩꯕꯁꯨ ꯉꯝꯗ ꯑꯗꯣ ꯃꯣꯏꯅꯗꯤ ꯂꯧꯒꯦ ꯍꯥꯏꯌꯦ ꯅꯨꯄꯥꯗꯨꯅꯁꯨ ꯂꯧꯒꯦꯅ ꯑꯁ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯒ ꯄꯥꯏꯔ ꯈꯨꯏꯔꯝꯃꯤ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯒꯗꯤ ꯀꯔꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯑꯩꯕꯨ ꯂꯧꯒꯦꯗꯤ ꯀꯔꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯅꯪ ꯅꯨꯄꯤꯗꯨꯗ ꯍꯪꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯕꯤꯔꯤꯅ ꯃꯥꯅ ꯌꯥꯝ ꯁꯥꯎꯏꯀꯣ ꯑꯗꯩ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯅꯪꯁꯨ ꯃꯥꯡꯉꯦ ꯑꯗꯨꯅ ꯅꯣꯏ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯩ ꯏꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯨꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯃꯥꯗꯨꯗꯒ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯃꯧ ꯅꯨꯄꯤꯗ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ ꯃꯥꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯑꯩ ꯅꯨꯄꯤ ꯂꯩꯕꯗꯗꯤ ꯀꯩꯗꯧꯉꯩꯗ ꯂꯩꯁꯜꯂꯣꯏ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯊꯤ ꯍꯥꯏꯔꯝꯃꯗꯤ ꯑꯩ ꯀꯣꯏꯁꯨ ꯀꯣꯏꯅꯔꯣꯏ ꯑꯅ ꯍꯥꯏꯌꯦꯕ ꯏꯃꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯉꯤ ꯑꯗꯣ ꯃꯃꯥꯟꯅꯕꯅ ꯄꯥꯏꯍꯜꯂꯣꯅ ꯄꯥꯏꯍꯜꯂꯛꯏ ꯑꯗꯨꯝ ꯂꯨꯍꯣꯡꯉꯁꯤ ꯊꯨꯅ ꯃꯣꯏ ꯃꯥꯍꯣꯏꯅ ꯃꯧ ꯄꯥꯝꯃꯕꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯄꯥꯝꯃꯤ ꯍꯥꯏ ꯐꯣꯇꯣ ꯌꯦꯡꯕꯗ ꯍꯥꯏꯔꯁꯨ ꯅꯣꯏ ꯃꯥꯗꯣ ꯑꯝꯇ ꯀꯟꯐꯔꯦꯟꯁ ꯄꯤꯔ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯩ ꯌꯨꯝꯗ ꯆꯠꯂꯤꯉꯩꯗ ꯅꯣꯡꯇ ꯀꯣꯏꯁꯤ ꯅꯣꯏꯔꯣꯝꯗ ꯍꯥꯏꯔꯁꯨ ꯃꯥ ꯌꯥꯗꯦ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯅꯣꯏ ꯃꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯎꯔꯛꯏꯒ ꯄꯥꯔꯛꯏꯒ ꯏꯃꯥ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯁ ꯀꯩ ꯀꯥꯟꯅꯕ ꯑꯗꯨꯗꯣ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯩ ꯅꯣꯏ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯅꯣꯏ ꯏꯆꯦ ꯑꯝꯇ ꯄꯥꯏꯍꯜꯂꯛꯎꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅꯅꯦ ꯃꯆꯦꯒꯤ ꯋꯥꯔꯤ ꯁꯨꯝ ꯇꯧꯕ ꯑꯩꯈꯣꯏ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯏꯃꯥ ꯍꯣꯏ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨ ꯇꯧꯏ ꯃꯥꯅ ꯈꯔ ꯅꯛꯅꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯏꯗꯤ ꯅꯣꯏ ꯏꯆꯦꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣꯅ ꯍꯥꯏꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯃꯥꯅ ꯇꯛꯃꯟꯗꯅ ꯅꯣꯡꯃ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗ ꯑꯁ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯨ ꯊꯨꯅ ꯍꯣꯡꯗꯣꯛꯑꯁꯤꯅꯦ ꯒꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏꯌꯦꯕ ꯌꯥꯝ ꯃꯥꯟꯅ ꯃꯥꯅ ꯑꯗꯨꯝ ꯃꯥꯁꯦ ꯄꯥꯈꯪꯂꯥ ꯆꯨꯝꯃꯕꯗꯤ ꯀꯃꯥꯏꯅ ꯍꯪꯉꯨꯅꯤꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯐꯣꯟ ꯄꯥꯏꯔꯀꯥꯟꯗꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯥꯅꯅꯦ ꯊꯥ 5 ꯂꯩꯔꯀꯥꯟꯗ ꯅꯨꯄꯤꯁꯦ ꯄꯨꯔꯥꯅꯦ ꯉꯥꯎꯔꯦꯅꯅꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯋꯥꯔꯗꯇꯒ ꯂꯩꯔꯨꯔꯦꯌꯦ ꯗꯥꯛꯇꯔꯗꯒꯀꯣ ꯊꯥꯃꯨꯛ ꯑꯗꯨꯒꯅꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯃꯃꯥꯟꯅꯕꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯣ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯅꯦ ꯃꯥ ꯐꯣꯟ ꯇꯧꯔ ꯄꯥꯏꯍꯜꯂꯛꯄꯁꯤꯗꯅꯦ ꯃꯥꯅ ꯈꯪꯉꯤꯁꯦ ꯅꯨꯄꯥꯁꯦ ꯈꯛ ꯈꯪꯕ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗꯅꯦ ꯅꯦꯅꯦ ꯅꯪ ꯑꯩ ꯈꯪꯉꯤꯕꯣ ꯑꯩ ꯑꯗꯨꯅꯦꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯥ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯣ ꯅꯦꯅꯦꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯉꯛꯄ꯭ꯔꯣ ꯑꯗꯣ ꯑꯩꯗꯤ ꯃꯥꯅ ꯅꯨꯃꯤꯠꯁꯤꯗꯅꯦ ꯃꯥꯏ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯄꯤꯔꯛꯄꯅꯤꯅ ꯊꯨꯒꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯗꯤ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯅꯦ ꯃꯥ ꯅꯤꯡꯁꯤꯡꯉꯛꯀꯅꯤ ꯐꯣꯟꯗꯨ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯏꯕꯥꯅꯤꯒꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯩ ꯌꯦꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯩ ꯃꯥꯅ ꯊꯥꯔꯛꯄ ꯑꯩ ꯒꯦꯂꯔꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯅꯦ ꯃꯥꯏ ꯈꯜꯂꯒ ꯑꯗꯣ ꯑꯩ ꯍꯪꯉꯛꯄꯔ ꯅꯦꯅꯦꯒꯥꯅꯀꯣ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯝ ꯁꯦꯟꯅꯔ ꯂꯩꯔꯦꯕ ꯃꯥꯁꯦ ꯑꯗꯣ ꯑꯝꯇꯗꯤ ꯅꯦꯅꯦ ꯅꯪ ꯊꯕꯛ ꯀꯩꯅꯣ ꯇꯧꯕꯗ ꯂꯝꯗꯥꯡ ꯆꯥꯗꯤ ꯉꯥꯛꯇ ꯆꯪꯕꯤꯔꯛꯀꯦꯔꯥ ꯃꯥꯁꯦ ꯅꯦꯅꯦꯗ ꯍꯥꯏ ꯂꯩꯌꯦꯅ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯍꯣꯏ ꯑꯩ ꯆꯪꯕꯤꯔꯛꯀꯦꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯂꯦꯕꯀꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯃꯥꯒꯗꯣ ꯑꯗꯩꯗꯤ ꯇꯧꯍꯧꯔꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯃꯥꯁꯦ ꯄꯨꯔꯥ ꯈꯪꯗꯦ ꯋꯥꯔꯤꯁꯦ ꯑꯇꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯗ꯭ꯔꯦ ꯅꯨꯄꯥꯁꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯃꯥꯅ ꯁꯥꯏꯁꯦ ꯄꯨꯔꯥ ꯉꯥꯎꯈ꯭ꯔꯕꯗꯨꯗ ꯄꯨꯔꯥ ꯉꯥꯎꯈ꯭ꯔꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯀꯦꯁꯇꯨꯁꯨ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯂꯨꯄꯥ ꯑꯃꯁꯨ ꯂꯧꯗꯅꯀꯣ ꯑꯗꯨꯝ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯃꯥꯅ ꯄꯦꯟꯗꯕꯗꯣ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯝꯇꯗ
ꯇꯧꯒꯅꯨ ꯑꯩ ꯃꯥꯡꯍꯜꯂꯤ ꯁꯨꯃꯥꯏꯅ ꯅꯪ ꯃꯥꯡꯍꯟꯒꯅꯨ ꯃꯤ ꯃꯆꯥꯅꯅꯦ ꯃꯥꯅ ꯑꯗꯨ ꯉꯥꯡꯕꯒꯤꯗꯃꯛꯇ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯃꯝꯕꯗꯨꯗ ꯀꯔꯤꯝ ꯍꯥꯏꯗꯅ ꯍꯦꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕ ꯍꯥꯏꯗꯣ ꯅꯨꯄꯥꯗꯨꯅ ꯃꯊꯪꯁꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯣꯏꯈꯤꯅꯤꯗꯅ ꯀꯔꯤꯝꯁꯨ ꯍꯥꯏꯔꯛꯇꯕꯁꯤꯕꯣꯅ ꯑꯗꯨ ꯈꯛꯇꯪꯒꯤꯅꯦꯅ ꯃꯥꯅ ꯑꯗꯨꯒꯗꯤ ꯄꯨꯔꯥꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯅꯦꯅꯦ ꯃꯣꯏ ꯏꯃꯨꯡꯗ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯌꯣ ꯅ ꯍꯥꯏꯀꯣ ꯅꯦꯅꯦꯗ ꯅꯝꯕꯔ ꯌꯥꯎꯔꯤꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯥꯎꯋꯦ ꯑꯩ ꯇꯧꯒꯦꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗ ꯇꯧꯋꯦ ꯑꯗꯨꯒꯅꯦ ꯃꯄꯥꯁꯤ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯉꯥꯡꯁꯤ ꯄꯥꯕꯨꯡꯗ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯩꯁꯨ ꯎꯅꯕ ꯆꯠꯂꯤꯅ ꯑꯗꯣ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡ ꯑꯉꯥꯡꯗꯨꯅꯁꯨ ꯐꯣꯟ ꯄꯥꯏ ꯃꯥ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯀꯅꯤ ꯕꯕꯥ ꯑꯩꯅꯦ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏꯌꯦ ꯃꯉꯣꯟꯗ ꯂꯩꯒꯦꯁꯨ ꯍꯥꯏꯖꯔꯣꯏ ꯃꯉꯣꯟꯗ ꯑꯩ ꯀꯦꯁꯁꯨ ꯇꯧꯖꯔꯣꯏ ꯃꯉꯣꯟꯗ ꯑꯩ ꯄꯩꯁꯥꯁꯨ ꯂꯧꯖꯔꯣꯏꯕ ꯂꯥꯞꯅ ꯃꯥꯏ ꯃꯁꯛꯇꯣ ꯃꯥꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇ ꯃꯥꯗꯤ ꯈꯪꯍꯟꯕꯤꯒꯅꯣꯕ ꯕꯕꯥꯅ ꯁꯤ ꯅꯨꯃꯤꯠꯇ ꯃꯥ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯟꯅ ꯑꯝꯇ ꯃꯥꯏ ꯅꯨꯄꯤꯗꯨꯅꯦ ꯃꯆꯥ ꯑꯅꯤꯗꯨꯅꯦ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦ ꯕꯕꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯄꯦꯟꯖꯔꯒꯦꯅ ꯑꯗꯩ ꯃꯄꯥꯗꯨꯅ ꯑꯩꯈꯣꯏꯁꯨꯅꯦ ꯁꯥꯎꯗꯅ ꯅꯪ ꯅꯨꯄꯤ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣꯏꯔꯝꯕꯅ ꯑꯩꯈꯣꯏ ꯃꯤꯃꯥꯡ ꯊꯣꯛꯍꯟꯕ ꯐꯝꯍꯟꯕꯅ ꯁꯥꯎꯗꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯐꯣꯟꯒ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯅꯈꯤꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯅꯦ ꯑꯩꯅ ꯏꯕꯦꯝꯃ ꯃꯥ ꯏꯕꯨꯡꯉꯣꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯏ ꯅꯦꯅꯦꯗ ꯑꯩ ꯇꯧꯔꯥ ꯅꯪ ꯃꯥꯏ ꯃꯈꯣꯟ ꯇꯥꯅꯤꯡꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯅꯪꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯉꯣꯟꯗ ꯈꯪꯍꯟꯈꯤꯁꯤ ꯍꯥꯏꯌꯦꯕꯀோ ꯅꯦꯅꯦ ꯑꯩ ꯃꯉꯣꯟꯗꯗꯤ ꯇꯧꯕꯤꯒꯅꯣ ꯃꯉꯣꯟꯗꯗꯤ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯃꯥꯒꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯔꯣꯏꯌꯦ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯏ ꯃꯁꯛꯇꯣ ꯑꯩ ꯐꯣꯡꯅ ꯎꯕ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯣ ꯂꯣꯟꯅ ꯃꯥꯏ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯣ ꯑꯩ ꯃꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯑꯗꯩ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔ ꯂꯩꯔꯤꯕ ꯅꯨꯄꯤ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯅꯨꯄꯥꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤꯗꯅꯀꯣ ꯑꯩ ꯅꯨꯄꯥꯅꯤ ꯑꯗꯩ ꯑꯩꯁꯦ ꯅꯪ ꯅꯨꯄꯤꯅꯤꯅ ꯃꯔꯤꯗꯣ mayam ꯊꯝꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯑꯝꯇꯪ ꯂꯥꯞꯅ ꯌꯦꯡꯖꯒꯦ ꯃꯣꯏ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯕꯩꯅꯤ ꯄꯨꯟꯅ ꯃꯣꯏ ꯑꯩꯒꯤꯗꯃꯛꯇ ꯏꯃꯨꯡ ꯀꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯖꯁꯅꯣ ꯑꯅ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯌꯦꯡꯉꯣ ꯀꯅꯥꯝ ꯅꯝꯗꯅꯅꯦ ꯅꯨꯄꯥꯁꯤꯅꯕꯨ ꯄꯥꯝꯃꯗꯤ ꯃꯤ ꯏꯃꯨꯡ ꯀꯥꯏꯕ ꯈꯣꯠꯄ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯨꯄꯥꯁꯤꯅ ꯑꯩ ꯄꯥꯝꯃꯦꯅ ꯅꯨꯄꯤ ꯀꯌꯥꯅ ꯂꯩꯁꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤꯅꯦ ꯀꯩꯗꯧꯕꯩ ꯋꯥꯅꯤꯗ ꯃꯁꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯉꯥꯎꯔꯕꯗꯨꯐꯥꯎ ꯃꯥ ꯑꯗꯨꯝ ꯈꯪꯉꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯣꯏ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯅꯨꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯉꯥꯡꯗꯨꯅ ꯈꯪꯕꯩ ꯋꯥꯅꯤꯗ ꯃꯁꯛꯁꯨ ꯐꯖꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯅꯤꯀꯣ ꯆꯍꯤ 21-22 ꯑꯉꯥꯡꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯃꯥꯡꯗ꯭ꯔꯥ ꯃꯁꯥꯐꯥꯎ ꯉꯥꯎꯍꯧꯔꯤꯗꯨꯅꯦꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯍꯨꯠ ꯑꯃꯅ ꯁꯔꯥꯎ ꯁꯤꯟ ꯌꯥꯄꯣꯟꯇꯦꯕ ꯁꯤꯗꯩꯗ ꯃꯤꯅꯝꯕꯤꯔꯣꯏꯗꯕꯅꯦꯕ ꯂꯧꯔꯣꯏꯗꯕꯗ ꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯟꯕꯤꯔꯣꯏꯗꯕꯅꯦꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯅꯦꯕ ꯃꯥꯡꯍꯧꯔꯤꯗꯣ ꯍꯥꯠꯇꯣꯛꯑꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯤꯡꯍꯧꯋꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏ ꯉꯝꯒꯗ꯭ꯔꯕ ꯑꯗꯩ ꯂꯧꯒꯗꯕ ꯅꯣꯏ ꯊꯨꯡꯅꯖꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯅꯨꯡꯁꯤꯃꯟꯗꯅ ꯅꯨꯡꯁꯤꯕꯗ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯈꯪꯍꯧꯗꯅ ꯌꯥꯝ ꯃꯔꯝ ꯆꯠ ꯀꯥꯝꯕꯩ ꯅꯠꯇꯕ ꯅꯛꯁꯟꯅꯖꯈꯤꯕ ꯑꯗꯣ ꯊꯨꯡꯅꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯦꯕ ꯊꯨꯡꯅꯗꯕꯗꯒꯤ ꯍꯨꯟꯗꯣꯛꯅꯔꯝꯕ ꯅꯨꯄꯤ ꯊꯤꯔꯒ ꯀꯣꯏꯕꯤꯕ ꯁꯨꯝꯕꯗꯅꯦꯕ ꯑꯗꯨꯃ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯉꯥꯎꯆꯠꯅꯔ ꯂꯩ ꯌꯦꯡꯉꯣ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯃ ꯊꯣꯛꯈꯤ ꯑꯗꯩꯗꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗꯅꯦ ꯅꯨꯄꯤ 3 ꯍꯦꯛꯇ ꯅꯨꯄꯤ 3ꯅ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯂꯩꯁꯥꯕꯤ 3ꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯆꯍꯤ 2ꯒꯤ ꯃꯥꯡꯗ ꯀꯣꯏꯔꯝꯕ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯈ꯭ꯔꯀꯥꯟꯗꯅꯦ ꯅꯨꯄꯥꯁꯤꯅ ꯕ꯭ꯂꯣꯛ ꯂꯣꯏ ꯄꯤꯔ ꯂꯥꯞꯊꯣꯛꯈꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯐꯝ ꯇꯧꯐꯝꯁꯦ ꯈꯪꯗꯅ ꯀꯞꯄꯒ ꯂꯦꯜꯂꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯃꯊꯪ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯨ ꯅꯛꯅꯕ ꯌꯥꯕ ꯃꯔꯤꯁꯦ ꯅꯛꯅꯔꯦ ꯍꯣꯇꯦꯜꯗ ꯔꯦꯁꯇꯨꯔꯦꯟꯗ ꯑꯍꯥꯟꯕꯩ ꯅꯨꯄꯤꯗꯨꯁꯨꯅꯤ ꯑꯗꯨꯃꯥꯏꯅ ꯎꯟꯅꯔꯦ ꯑꯗꯩ ꯇꯤꯐꯤꯟ ꯄꯣꯔꯛꯇꯅ ꯆꯥꯃꯤꯟꯅꯗꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯆꯠꯂꯒ ꯅꯨꯄꯤꯁꯦ ꯂꯣꯟꯅ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯅꯨꯄꯤꯁꯦ ꯇꯨꯝꯃꯤꯃꯦꯅ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯀꯥꯔꯗ ꯎꯅꯔꯨꯔꯒ ꯑꯍꯤꯡꯗ ꯂꯣꯟꯅ ꯊꯤꯟꯖꯜꯂ ꯃꯅꯤꯡꯗꯣꯡꯗ ꯂꯣꯟꯅ ꯆꯪꯁꯤꯟꯗꯅ ꯂꯣꯏꯅꯕ ꯌꯥꯕ ꯂꯣꯏꯅꯔꯦ ꯑꯗꯨꯃꯁꯨ ꯑꯗꯨꯒ ꯑꯃꯨꯛꯅꯦ ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯥꯝꯗꯅꯅꯦ ꯀꯣꯏꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯅꯛꯅꯕ ꯌꯥꯕꯁꯤ ꯅꯛꯅꯔꯦꯀꯣ ꯑꯗꯨ ꯅꯨꯄꯤꯗꯨꯃꯁꯨ 3ꯃꯛꯁꯦ ꯑꯗꯨꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯞꯊꯣꯛꯈꯤꯕꯅꯦꯕ ꯃꯊꯪ ꯆꯍꯤ
ꯃꯊꯪ ꯆꯍꯤ ꯑꯃꯅꯤꯁꯤꯗꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤ ꯀꯃꯥꯏꯅ ꯄꯥꯎꯁꯦ ꯐꯥꯎꯅꯔꯛꯀꯦꯗ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯄꯤ ꯑꯃ ꯃꯌꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯅ ꯅꯣꯡꯃ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤꯅ ꯅꯝꯗꯅ ꯆꯠꯊꯣꯛꯅꯁꯦꯅ ꯀꯧꯕ ꯃꯣꯏꯁꯨ ꯀꯦꯁ ꯅꯨꯡ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔ ꯅꯝꯗꯅ ꯂꯩꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯌꯦꯡ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯅ ꯈꯟꯕꯒꯤ ꯑꯗ ꯅꯣꯡꯃ ꯎꯅꯕꯁꯦ ꯃꯥꯅ ꯐꯣꯟꯁꯦ ꯂꯥꯛꯍꯧꯕꯅꯦꯕ ꯅꯨꯄꯥꯁꯤꯒꯤ ꯂꯥꯛꯑ ꯆꯦꯟꯁꯜꯂꯛꯄꯅꯦꯕ ꯃꯥꯅ ꯃꯌꯨꯝꯗ ꯃꯣꯏ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯈꯛ ꯂꯥꯛꯎ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯒ ꯎꯅꯔꯦꯗꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯐꯣꯟꯗꯁꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯕꯗ ꯃꯥꯅ ꯂꯥꯛꯑꯒ ꯑꯣꯏꯅ ꯆꯦꯟꯁꯤꯟꯕꯅꯦꯕ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯌꯥꯎꯔꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯩ ꯑꯃꯨꯛ ꯐꯥꯅꯔꯦꯗꯅ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯦꯗꯅ ꯑꯗꯩꯗꯤ ꯃꯥꯏ ꯐꯣꯟꯁꯦ ꯑꯩꯅ ꯂꯧꯍꯧꯔꯤꯁꯤꯅꯤ ꯑꯗꯩ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯕ ꯑꯗꯩ ꯃꯕꯥꯅꯤꯒꯤ ꯉꯍꯥꯟꯋꯥꯏ ꯍꯣꯇꯦꯜꯗ ꯀꯩꯗ ꯀꯥꯞꯃꯤꯟꯅꯈꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯐꯥꯎ ꯊꯥꯖꯤꯜꯂꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯇꯣꯛꯅꯈꯤ ꯈꯣꯠꯈꯤꯅ ꯃꯥꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯐꯣꯟ ꯋꯥꯏꯇꯤꯡ ꯂꯩ ꯑꯗꯨ ꯀꯅꯥꯒꯅꯣ ꯈꯣꯠꯀꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯥꯟꯅꯩ ꯑꯦꯛꯁꯇꯨꯅꯤ ꯆꯒꯠ ꯉꯥꯡꯉꯦ ꯑꯗꯨꯒꯤ ꯈꯠꯅꯍꯧꯔꯦ ꯑꯗꯨꯒꯤꯅꯤ ꯈꯣꯠꯈꯤꯅꯦꯅ ꯍꯥꯏꯈꯤꯕ ꯂꯩ ꯑꯗꯨ ꯅꯨꯄꯤꯗꯨꯁꯨ ꯏꯕꯥꯅꯤ ꯊꯤꯗꯣꯛꯁꯤꯅ ꯑꯗꯩ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯁꯨ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯎꯠꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯤ ꯃꯣꯏꯁꯤꯅ ꯐꯣꯟꯗ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯒ ꯑꯣꯏꯅ ꯄꯥꯎꯁꯦ ꯐꯥꯎꯅꯔ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯦꯕ ꯑꯗꯨ ꯂꯣꯏ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯅꯕꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯊꯤꯒꯠꯂꯛꯄꯗ ꯑꯃꯨꯛꯁꯨꯅꯦ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯋꯥꯀꯠ ꯊꯥꯡꯉꯛꯄ ꯈꯣꯠꯄꯗꯤ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇ ꯌꯥꯝ ꯖꯥꯊꯤ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤꯅ ꯏꯖꯠ ꯄꯤꯊꯣꯛꯑꯝꯃꯦ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯇꯧꯅꯩꯒ ꯍꯥꯏꯕꯗ ꯉꯛꯀ ꯍꯥꯠꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯩ ꯃꯥꯡꯉꯁꯨ ꯃꯥꯡꯖꯔꯁꯅꯨ ꯑꯩ ꯌꯥꯎꯔꯔꯣꯏꯅ ꯃꯥꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅꯕꯨ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗ ꯋꯥꯀꯠꯇꯨ ꯊꯥꯡꯒꯠꯂꯛꯑꯦꯕꯀꯣ ꯌꯦꯡꯉꯣ ꯀꯌꯥꯗꯨꯅꯣ ꯌꯦꯡꯉꯣꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯀꯣ ꯌꯥꯝꯅ ꯄꯦꯟꯗꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯊꯪ ꯊꯣꯛꯆꯜꯂꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯈꯔ ꯇꯧꯏꯀꯣ ꯑꯗꯨꯒꯤ ꯃꯔꯝꯒꯁꯦ ꯆꯍꯤ 5 ꯁꯨꯔꯦ ꯅꯨꯡꯁꯤꯅꯩꯁꯦ ꯂꯣꯏ ꯇꯥꯟꯅꯩ ꯅꯨꯄꯤꯁꯤꯒ ꯂꯣꯏ ꯇꯥꯟꯅꯩ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯁꯜꯂꯤ ꯂꯝ ꯑꯃꯈꯛ ꯀꯣ ꯑꯗꯨꯒꯁꯦ ꯆꯠꯇꯅ ꯌꯦꯡꯃꯤꯟꯅꯗꯅ ꯂꯣꯏ ꯇꯥꯟꯅꯩ ꯑꯗꯩ ꯃꯥꯏ ꯀꯔꯕꯥꯔꯒꯤ ꯃꯔꯝ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯂꯣꯏ ꯇꯥꯟꯅꯩ ꯀꯌꯥꯝ ꯇꯣꯡꯕ ꯀꯌꯥꯝ ꯂꯦꯝꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯥꯟꯅꯩ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯗꯨꯀꯥꯟꯗ ꯇꯤꯐꯤꯟ ꯄꯨꯔ ꯂꯥꯛꯇꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯗꯨꯀꯥꯟ ꯃꯅꯨꯡꯁꯦ ꯂꯣꯏꯅꯕ ꯃꯥꯒꯤ ꯗꯨꯀꯥꯟꯁꯦ ꯃꯄꯥꯟꯗ ꯗꯨꯀꯥꯟ ꯑꯣꯏꯔꯒ ꯃꯅꯨꯡꯗꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯨꯝꯐꯝ ꯀꯥ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯂꯤꯁꯥꯡ ꯁꯤꯟꯅ ꯂꯣꯏꯅꯔꯛꯑꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯨꯄꯤꯁꯤꯅ ꯆꯤꯡꯅꯕ ꯂꯩꯇꯦꯕ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯦ ꯆꯦꯜꯂꯦꯗꯅ ꯃꯥ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯟꯕꯅꯦꯕ ꯑꯗꯨꯒꯤ ꯂꯩꯁꯜꯂꯦ ꯑꯗꯩ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯄꯤꯗꯨꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯥꯛꯑꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯑꯍꯤꯡꯁꯤꯗꯀꯣ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯨꯍꯣꯡꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯅ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯨꯗꯛꯇ ꯍꯣꯡꯁꯦ ꯍꯥꯏꯖꯤꯜꯂꯛꯇꯅ ꯑꯗꯩ ꯑꯁꯣꯝꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯦ ꯇꯥꯕꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯁꯜꯂꯦ ꯂꯨꯍꯣꯡꯗꯣꯔꯦꯅ ꯊꯤꯡꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯗ ꯐꯝꯅꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯂꯨꯗꯕ ꯅꯨꯄꯥꯅꯤ ꯑꯅ ꯅꯨꯄꯤ ꯀꯩꯅꯣꯁꯤꯁꯨ ꯂꯩꯇꯦ ꯑꯍꯥꯟꯕ ꯃꯥꯅ ꯆꯦꯜꯂꯝꯕꯁꯤꯁꯨ ꯄꯤꯔꯣꯏ ꯑꯩꯈꯣই ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒ ꯅꯨꯄꯤ ꯃꯈꯣꯡ ꯊꯣꯡꯅ ꯅꯣꯡꯉꯥꯟꯕꯒ ꯆꯦꯟꯁꯤꯜꯂꯛꯄ ꯄꯤꯔꯣꯏꯅ ꯃꯣꯏꯁꯨ ꯄꯤꯗꯦꯕ ꯑꯗꯩ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯂꯨꯕ ꯅꯨꯄꯤꯗꯨꯗꯤ ꯃꯥꯅ ꯄꯥꯝꯗꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯕꯅꯤna ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯄꯤꯔꯣꯏꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯤꯗꯦꯕ ꯑꯗꯨꯒ ꯑꯃꯨꯛꯅꯦ ꯑꯅꯤꯁꯤꯒꯤ ꯀꯦꯁꯁꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯅꯈ꯭ꯔꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯄꯩ ꯋꯥꯅꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯉꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯦ ꯉꯍꯥꯟꯗ ꯅꯨꯄꯤ 2 ꯂꯣꯏꯁꯟꯅꯈꯤꯅ ꯅꯨꯄꯤ 2ꯁꯤꯁꯨ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯄꯥꯈꯠꯄ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯊꯣꯡꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯀꯩꯗꯧꯔꯛꯀꯗꯒꯦ ꯈꯣꯠꯇꯒꯦꯅ ꯇꯥꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏ ꯆꯦꯜꯂ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯤꯁꯤꯗꯨꯒ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯊꯣꯡꯅ ꯆꯪꯁꯤꯜꯂꯛꯑꯦꯅ ꯉꯁꯥꯏꯗꯩ ꯇꯧꯅꯔꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯩꯅ ꯄꯨꯡ 9 ꯇꯥꯔꯀꯥꯟꯗ ꯅꯨꯄꯤ ꯑꯃ ꯑꯍꯥꯟꯕ ꯆꯦꯟꯕꯗꯨꯒꯤꯅꯁꯨ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯗꯤ ꯅꯣꯏꯁꯦ ꯄꯨꯂꯞ ꯄꯨꯜꯂꯦ ꯅꯨꯄꯥ ꯄꯨꯜꯂꯦ ꯅꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯏꯁꯦ ꯑꯗꯨꯅ ꯄꯨꯂꯞ ꯐꯝꯃꯁꯦꯅ ꯑꯩꯈꯣꯏꯗ ꯐꯝꯗꯣꯛꯄꯅꯦꯕ ꯌꯦꯡꯉꯨꯅꯦ 2ꯗꯨꯒꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯃꯁꯨ ꯃꯈꯣꯡ ꯊꯣꯡꯂꯛꯑꯁꯦ
ꯁꯤꯗꯤ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯃꯥꯅꯤ ꯄꯨꯔꯥ ꯁꯣꯏꯔꯦꯕ ꯑꯗꯩꯗꯤ ꯑꯍꯨꯝꯃꯛ ꯑꯗꯨ ꯑꯃꯐꯥꯎ ꯂꯩꯇꯦ ꯅꯨꯄꯤ ꯑꯍꯨꯝꯃꯛ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯅꯨꯄꯥꯗꯨꯗ ꯑꯍꯨꯝꯃꯛꯀꯤ ꯃꯥꯏ ꯆꯗꯥꯕꯤ ꯄꯤꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏ ꯑꯅꯤꯁꯦ ꯃꯣꯏꯁꯦ ꯈꯨꯟꯁꯦ ꯊꯪꯅꯩ ꯈꯨꯟ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯃꯦꯟ ꯔꯣꯗꯁꯦ ꯁꯤꯗꯒꯤ ꯑꯃꯒꯤ ꯈꯨꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯤꯟꯈꯤꯕ ꯑꯃꯅ ꯁꯣꯝ ꯍꯥꯏꯖꯤꯟꯈꯤꯕ ꯑꯗꯨꯒ ꯊꯣꯛꯅꯔꯛꯑꯒ ꯑꯗ ꯃꯦꯟ ꯔꯣꯗꯁꯦ ꯄꯨꯜꯂꯦ ꯑꯗꯨꯒ ꯈꯔ ꯆꯠꯂꯒ ꯆꯤꯡ ꯂꯝꯕꯤꯅꯦꯕ ꯇꯥꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯣꯏꯁꯨꯋꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯋꯥꯏ ꯑꯗꯣ ꯃꯕꯥꯏꯅꯗꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ 9 ꯀꯥꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯩꯕꯀꯣ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯥꯁꯨ ꯃꯄꯥꯟꯒꯤ ꯊꯕꯛ ꯆꯦꯟꯅꯦꯅ ꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯆꯦꯟꯖꯩ ꯑꯗꯨꯒꯤ ꯋꯥꯛꯀꯤꯡꯁꯦ ꯂꯥꯛꯄꯁꯦ ꯅꯨꯄꯤꯁꯨ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯇꯣꯏꯕ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯨ 12ꯀꯗꯤ ꯂꯣꯏꯔ ꯃꯣꯏꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯝꯅꯕꯤꯗꯨꯅꯦꯕ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯇꯣꯏꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯌꯦꯔꯨꯝ ꯐꯨꯠꯇꯅ ꯑꯗꯩꯗꯤ ꯑꯆꯥꯄꯣꯠ ꯃꯈꯟ ꯃꯈꯟ ꯑꯗꯩ ꯀꯩꯅꯣ ꯁꯪꯒꯣꯝ ꯁꯦꯝꯗꯅ ꯄꯣꯔꯛꯑꯒꯅꯦ ꯆꯤꯡꯁꯤꯗ ꯃꯣꯏꯁꯦ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯣꯏꯅꯤ ꯆꯣꯡꯗꯅ ꯐꯟꯗꯅ ꯇꯧꯔ ꯁꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯖꯕ ꯌꯥꯝꯅꯀꯣ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯅꯨꯄꯥꯁꯤꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯣ ꯀꯩꯅꯣꯁꯤꯁꯨ ꯅꯨꯄꯥꯁꯤꯁꯨ ꯃꯄꯥꯟ ꯊꯕꯛꯀꯤ ꯀꯩꯒꯤ ꯀꯩꯅꯣ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯗ ꯀꯧꯔꯤ ꯑꯗ ꯂꯧꯔꯤꯅ ꯌꯥꯝ ꯆꯠꯂꯦꯕ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯈꯜꯂꯛꯇꯕ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯏ ꯃꯅꯥꯗ ꯁꯤꯕ ꯁꯅꯥꯕꯨ ꯀꯥꯏꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯗꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯆꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯂꯨꯄꯥ 3,000-4,000 ꯑꯗꯨꯝ ꯄꯥꯡꯖꯩꯀꯣ ꯑꯗ ꯅꯨꯄꯤꯁꯦ ꯀꯦꯐꯦ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯋꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯊꯕꯛꯁꯦ ꯉꯥꯏꯅ ꯊꯤꯅ ꯃꯥꯁꯨ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃꯨꯛ ꯌꯥꯎꯔ ꯂꯩꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯦꯐꯦꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃꯈꯛ ꯃꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯒꯤ ꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯝ ꯇꯤꯟꯅꯁꯤ ꯑꯩꯗꯤ ꯑꯔꯦꯞꯄ ꯂꯩ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯒꯥꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯁꯥꯟꯅꯔꯒ ꯍꯣꯏ ꯃꯕꯥꯅꯤꯗꯣ ꯃꯥꯁꯦ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕꯅꯤꯅ ꯈꯪꯉꯣꯏ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯃꯦꯁꯦꯖ ꯁꯟꯅꯔ ꯗꯤꯜ ꯂꯦꯟꯅꯔꯨꯕꯗꯨꯅꯤꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯕꯥꯅꯤꯁꯦ ꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯁꯠ ꯂꯧꯈꯤꯕ ꯑꯗꯨ ꯑꯃꯗꯨꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯧꯅꯦꯗꯤ ꯈꯪꯗꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯈꯪꯍꯧꯗꯕ ꯑꯗꯩ ꯐꯥꯗꯅ ꯅꯪ ꯁꯨꯃꯥꯏꯅ ꯑꯩꯒꯁꯨ ꯅꯛꯅ ꯃꯔꯤ ꯊꯝꯃꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯣꯏꯅꯕ ꯀꯣꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯂꯧ ꯉꯝꯃꯣꯏꯅ ꯇꯧꯗꯅ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈꯤꯗꯅ ꯊꯥ 2 ꯐꯣꯟ ꯁꯨꯡꯆꯠ ꯆꯠꯍꯟꯗꯗꯅ ꯇꯧꯕꯗꯒꯤꯅꯦ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟꯗꯗꯤ ꯃꯄꯥꯟꯒꯤ ꯊꯕꯛꯇꯨ ꯇꯣꯛꯑꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯦꯕ ꯇꯣꯛꯑꯒ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯩꯔꯦꯕ ꯃꯥꯁꯤꯀꯣ ꯊꯕꯛ ꯆꯦꯟꯕꯒꯤ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗ ꯃꯇꯦꯡꯁꯦ ꯅꯤꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩꯌꯦꯕ ꯑꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯩ ꯃꯥ ꯊꯥꯖꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯩꯒ ꯁꯨꯝꯕ ꯃꯔꯤ ꯊꯝꯅꯈ꯭ꯔꯒꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯨꯛ ꯀꯣꯏꯕ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒꯁꯨ ꯃꯥ ꯊꯝꯃꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯕ꯭ꯔꯥ ꯑꯩꯒ ꯑꯔꯦꯞꯄ ꯂꯩ ꯍꯥꯏꯔꯒꯕꯨ ꯃꯥ ꯀꯩꯗꯧꯕꯩ ꯊꯝꯃꯤꯅꯣ ꯁꯥꯎꯋꯦꯕ ꯅꯨꯄꯥꯁꯤꯅ ꯃꯗꯨ ꯅꯨꯄꯤꯗꯨꯅꯁꯨ ꯂꯥꯜꯂꯦ ꯑꯩ ꯂꯥꯜꯂꯦꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦꯅ ꯑꯗꯨꯒ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯁꯨꯅꯦ ꯃꯥꯅꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯒ ꯍꯥꯏꯗꯅ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯃꯥꯅꯁꯨ ꯀꯣꯏꯁꯜꯂꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯀꯣꯏꯁꯜꯂꯒ ꯐꯥꯏꯇꯤꯡ ꯂꯩꯕꯩ ꯈꯣꯠꯄꯩ ꯌꯥꯝ ꯈꯠꯅꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯟꯅ ꯀꯣꯏꯅꯩꯕ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ ꯌꯥꯝ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯣꯡꯃꯁꯨ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯊꯣꯡ ꯆꯠꯂꯦꯕꯀꯣ ꯑꯗ ꯃꯣꯏ ꯃꯌꯥꯝꯅ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯄ ꯃꯥꯅ ꯗꯥꯏꯔꯦꯛ ꯃꯌꯨꯝꯗꯗꯤ ꯆꯪꯕ ꯉꯝꯗꯗꯅ ꯑꯗ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯥꯁꯤꯗꯤ ꯃꯇꯝꯗꯨꯗ ꯆꯥꯛ ꯆꯥꯅꯕ ꯌꯨ ꯅꯨꯡ ꯉꯥꯎꯔ ꯂꯩꯕ ꯑꯗ ꯃꯉꯣꯟꯗ ꯃꯣꯏ ꯃꯌꯨꯝꯗꯁꯨ ꯂꯩꯇꯕ ꯆꯥꯛ ꯆꯥꯅꯕ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯕ ꯑꯁꯨꯃꯥꯏꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕꯗ ꯃꯋꯥ ꯂꯧꯗꯦ ꯆꯠꯍꯟꯀꯣ ꯀꯩꯗꯧꯕꯩ ꯃꯥꯅ ꯂꯥꯛꯏꯅꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨ ꯅꯨꯄꯤꯁꯦ ꯂꯩ ꯍꯟꯗꯦ ꯃꯥ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯃꯔꯛꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅ ꯅꯨꯄꯥꯁꯤꯅꯁꯨꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤꯗꯣ ꯑꯃ ꯀꯣꯏꯁꯜꯂꯨꯔꯦꯕ ꯑꯗꯨꯒꯤ ꯀꯣꯏꯕꯁꯤꯗ ꯃꯄꯥꯟꯁꯦ ꯈꯝꯕꯟꯅꯗꯅ ꯅꯪꯅ ꯀꯣꯏꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯃꯦꯁꯦꯖꯀ ꯊꯥꯕꯤꯗꯅ ꯑꯗꯩ ꯅꯨꯄꯤ ꯑꯃꯗꯣ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯝ ꯇꯧꯕꯗꯨꯗ ꯅꯨꯄꯤꯁꯤꯅ ꯃꯈꯣꯡ ꯊꯣꯡ ꯆꯠꯁꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯐꯖꯅ ꯉꯥꯡꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯗ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯩ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯅꯪ ꯈꯛꯇꯗꯅꯤ ꯑꯩꯅ ꯁꯤꯟꯅꯕ ꯑꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯅꯪ ꯂꯩꯇꯦꯅ ꯀꯦꯐꯦꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯈꯣꯏꯒꯩ ꯗꯤꯜ ꯂꯦꯟꯅꯕꯅꯤ ꯎꯅꯗꯅ ꯆꯠꯃꯤꯟꯅꯗꯅ ꯀꯔꯤꯝ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯅꯪ ꯕꯗꯅꯥꯝ ꯐꯤꯕꯝ ꯊꯤꯕ ꯃꯥꯜꯂꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯆꯠꯇꯦ ꯈꯣꯠꯇꯦꯅ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ
ꯑꯦ ꯏꯕꯨꯡꯉꯣ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯧꯗ ꯉꯥꯏꯅꯔꯤꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯅꯔꯨꯕ ꯌꯥꯝ ꯅꯛꯁꯟꯅꯔꯨꯕꯗꯤ ꯅꯠꯇꯦꯕ ꯀꯩꯁꯨ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗꯣ ꯂꯧꯅꯧ ꯈꯣꯠꯅꯧ ꯅꯣꯏ ꯁꯨꯃꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯕꯁꯤꯗꯤꯅ ꯍꯌꯦꯡ ꯀꯦꯁ ꯅꯨꯡ ꯇꯧꯅꯔꯗꯤ ꯂꯣꯏꯅꯃꯛ ꯕꯦꯔꯥ ꯀꯥꯟꯅꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯇꯝꯁꯦ ꯈꯔ ꯂꯩꯔꯒ ꯍꯥꯏꯕ ꯆꯪꯕꯅ ꯑꯗꯨꯃꯥꯏꯅ ꯆꯦ ꯆꯥꯡ ꯏꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯨꯡꯅꯍꯟꯈꯤꯕꯁꯤꯃ ꯑꯩꯈꯣꯏꯗꯁꯨ ꯐꯩꯌꯦꯕ ꯑꯗꯣ ꯅꯨꯄꯤꯅꯁꯨ ꯃꯁꯥꯅ ꯂꯩꯅꯤꯡꯗ꯭ꯔꯕ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯅꯨꯄꯥꯅꯁꯨ ꯂꯧꯅꯤꯡꯗ꯭ꯔꯕ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯦꯁ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯊꯥꯅꯔꯒ ꯂꯩꯅꯈ꯭ꯔꯦꯀꯣ ꯐꯖꯅ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯦꯁꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯃꯕꯥꯅꯤꯁꯤ ꯀꯩꯅꯣ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯩꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯁꯦ ꯊꯣꯛꯅꯕ ꯖꯥꯠꯅꯤꯗ ꯌꯦꯛ ꯊꯣꯛꯄꯁꯤ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯁꯤꯅ ꯌꯦꯛ ꯊꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏ ꯇꯤꯟꯅ ꯑꯗꯨꯝ ꯈꯨꯔꯝꯁꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯧꯅꯩ ꯏꯕꯥꯅꯤ ꯈꯛ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯖꯥꯠꯅꯦꯕ ꯑꯗꯩ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏ ꯑꯅꯤꯁꯤ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯁꯤꯁꯨ ꯃꯕꯥꯅꯤꯁꯦ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯃꯤꯟꯅꯩ ꯆꯠꯃꯤꯟꯅꯩ ꯑꯗꯣ ꯅꯛꯅꯕ ꯃꯔꯤꯗꯤ ꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯃꯣꯏꯅꯤꯁꯨꯀꯣ ꯍꯣꯇꯦꯜꯗ ꯆꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯑꯃꯁꯨ ꯌꯦꯛ ꯂꯧꯅꯕ ꯉꯜꯂꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯉꯥꯡꯁꯦ ꯄꯣꯛꯄꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯗꯣ ꯈꯔ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯔꯨꯕ ꯂꯩꯅꯥꯅꯒ ꯅꯥꯔꯒ ꯃꯄꯥꯟꯗꯒ ꯄꯨꯔꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯧꯔꯒ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯃꯅ ꯃꯈꯨꯔꯥꯁꯤꯡ ꯑꯃꯅ ꯑꯃꯨꯛ ꯉꯟꯅ ꯂꯩꯈꯤꯗꯕ ꯌꯦꯛ ꯂꯧꯅꯕꯩꯅꯤ ꯈꯣꯠꯄꯩꯅꯦꯅ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯕꯀꯣ ꯑꯗꯨꯝꯕꯩ ꯃꯥꯁꯦ ꯀꯤꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯃꯔꯤꯗꯤ ꯃꯣꯏ ꯑꯅꯤꯗꯤ ꯊꯝꯅꯕ ꯌꯥꯕ ꯆꯍꯤ 5 ꯇꯔꯨꯛꯁꯦ ꯊꯝꯅꯔꯦ ꯑꯗꯨꯒ ꯆꯍꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯅꯔꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯃꯔꯤ ꯊꯝꯅꯕꯗꯣ ꯆꯍꯤ 5 ꯇꯔꯨꯛ ꯈꯛ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯆꯍꯤ 30 ꯐꯥꯔꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯗꯨꯁꯨ ꯀꯅꯥꯝꯇꯁꯨ ꯍꯟꯅ ꯌꯦꯡꯕꯁꯨ ꯅꯠꯇꯕꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅꯅꯦ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯃꯥꯁꯦ ꯁꯨꯝ ꯀꯤꯔꯛꯑꯕ ꯑꯗꯩ ꯃꯣꯏꯅ ꯀꯨꯊꯤꯒ ꯌꯦꯡꯉꯨꯏ ꯑꯗꯨꯗꯒꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯕ ꯂꯩ ꯃꯥ ꯂꯧꯔꯗꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅꯒꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯩ ꯅꯨꯄꯥꯁꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯈꯜꯂꯦꯕ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯑꯕ ꯐꯣꯟ ꯅꯨꯡ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯤ ꯄꯥꯏꯗꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯅ ꯇꯞ ꯇꯞꯅ ꯂꯥꯞꯊꯣꯛꯑꯦꯕ ꯅꯨꯄꯤꯁꯤꯗꯒꯤꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯅꯪꯒ ꯑꯩꯒꯁꯦ ꯌꯦꯛ ꯊꯣꯛꯅꯩ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯧꯔꯔꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯁꯤ ꯁꯤꯅꯦꯕ ꯍꯧꯖꯤꯛꯄꯨ ꯆꯍꯤ 9-10 ꯅꯪꯒ ꯀꯣꯏꯅꯔ ꯀꯅꯥꯝꯁꯨ ꯍꯟꯅ ꯌꯦꯡꯍꯧꯗ꯭ꯔꯕ ꯅꯪꯅ ꯃꯥꯡꯕ ꯌꯥꯕꯁꯨ ꯃꯥꯡꯍꯜꯂꯕ ꯁꯥꯟꯅꯄꯣꯠ ꯇꯧꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯇꯣꯛꯅꯔꯁꯦꯗꯤ ꯑꯩꯁꯦ ꯀꯅꯥꯗ ꯂꯩꯗꯣꯏꯅꯣꯅ ꯈꯟꯅꯔꯦꯕ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯨꯒꯗꯤ ꯌꯥꯝ ꯀꯩꯅꯣꯁꯤꯅ ꯃꯃꯥ ꯍꯣꯏꯅꯁꯨ ꯍꯥꯟꯅꯗꯩ ꯄꯥꯝꯗꯕ ꯖꯥꯠꯅꯦꯕ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯥꯝꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯕꯅꯤꯅ ꯌꯦꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯆꯥꯅꯨꯄꯥꯁꯤꯅꯕꯨ ꯄꯥꯝꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯁꯨ ꯍꯥꯏ ꯉꯝꯗꯦꯕ ꯑꯗꯩ ꯑꯗꯨꯝ ꯃꯣꯏꯁꯦ ꯎꯄꯥꯏ ꯂꯩꯇꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯐꯦꯠ ꯌꯥꯔꯛꯇꯕ ꯇꯟꯖꯥ ꯑꯗꯩ ꯃꯣꯏꯅꯁꯨ ꯑꯁꯤ ꯌꯦꯛꯅꯦ ꯑꯁꯤ ꯁꯤꯔꯤꯁꯦ ꯌꯦꯛ ꯑꯣꯏꯕꯩꯅꯤ ꯑꯗꯩ ꯑꯁꯤ ꯅꯣꯏ ꯀꯩꯅꯣ ꯑꯩꯁꯦ ꯃꯆꯥ ꯅꯥꯔꯛꯏꯁꯦ ꯌꯦꯛ ꯑꯣꯏꯕꯩꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯜꯍꯟꯕꯗꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯌꯥꯝ ꯍꯩꯅꯅꯦ ꯃꯥꯅ ꯂꯥꯞꯊꯣꯛꯏꯉꯩ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥꯁꯤꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯁꯦ ꯐꯣꯟꯗ ꯀꯩꯗ ꯁꯨم ꯗꯤꯜ ꯂꯦꯟꯕ ꯈꯣꯠꯄꯁꯦ ꯍꯧꯔꯛꯄ ꯑꯗꯨꯒꯤ ꯍꯧꯕꯁꯦ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯃꯥꯒ ꯈꯪꯅꯔꯨꯔꯦꯕ ꯑꯗꯣ ꯁꯤꯃꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯦꯟꯁꯤꯜꯂꯛꯄꯗꯩꯗꯤ ꯅꯨꯄꯤ ꯑꯃꯗꯣ ꯍꯦꯛꯇ ꯀꯞꯇꯅ ꯃꯥꯁꯤ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯥꯅ ꯑꯩꯕꯨꯅ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯗꯧꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯆꯍꯤ 10 ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡꯁꯦ ꯅꯤꯔꯛꯄꯅꯦꯕ ꯑꯗꯨꯗꯅꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯕ ꯋꯥꯅꯤꯗ ꯏꯕꯥꯅꯤꯁꯦ ꯍꯣꯏ ꯅꯨꯡꯁꯤꯅꯔꯛꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤꯅꯩ ꯑꯗꯣ ꯏꯕꯥꯅꯤ ꯈꯛ ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯗꯕ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯅꯪꯒ ꯑꯩꯒꯁꯦ ꯀꯩꯁꯨ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯣꯏ ꯏꯃꯥꯅꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪ ꯄꯥꯝꯗꯦ ꯅꯪꯒꯤ ꯍꯟꯇꯛꯀꯤ ꯑꯩ ꯏꯃꯥꯒꯕꯨ ꯈꯠꯅꯕ ꯀꯧꯅꯗꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯄꯣꯠ ꯆꯩꯐꯧ ꯊꯨꯒꯥꯏꯕ ꯅꯪ ꯍꯦꯛ ꯀꯣꯏꯔꯛꯄꯗꯒꯤ ꯑꯩ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯌꯦꯛ ꯂꯧꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯑꯗꯩ ꯁꯨꯃꯥꯏꯅ
ꯀꯩꯅꯣ ꯈꯨꯔꯥꯏ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯇꯣꯛꯁꯤ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄꯁꯦ ꯆꯦꯟꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯅꯪꯅ ꯉꯍꯥꯟꯅ ꯇꯧꯔꯛꯀꯗꯕꯅꯤ ꯆꯦꯟꯁꯤ ꯈꯣꯠꯁꯤ ꯅꯪꯅ ꯉꯍꯥꯟꯅ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯇꯣꯞꯄ ꯆꯦꯜꯂꯕꯅꯤ나 ꯑꯗꯣ ꯅꯪꯁꯨ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯣ ꯅꯔꯥꯏꯕꯛ ꯑꯇꯣꯞꯄꯗ ꯇꯝꯃꯝꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯀꯔꯤꯝ ꯉꯥꯡꯅꯔꯔꯣꯏꯁꯤ ꯀꯥꯏꯅ ꯌꯥꯝ ꯆꯝꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯨꯄꯤꯁꯦ ꯅꯪꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯝꯃꯒ ꯍꯥꯏꯕꯗ ꯑꯗꯨ ꯑꯩꯅ ꯆꯦꯜꯂꯨꯕ꯭ꯔꯣ ꯑꯩ ꯆꯦꯜꯂꯨꯕ꯭ꯔꯅ ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ꯭ꯔꯣ ꯃꯤ ꯃꯌꯥꯝꯁꯨ ꯇꯣꯛꯅꯩꯁꯤꯗꯤ ꯀꯥꯏꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯥꯅ ꯀꯔꯤꯝ ꯈꯪꯗꯕꯩ ꯃꯑꯣꯡꯗ ꯁꯨꯝ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯁꯦ ꯂꯩꯁꯥꯍꯜꯂꯝꯃꯣ ꯍꯥꯏꯌꯦꯕ ꯂꯩꯁꯥꯕꯤ ꯑꯣꯏꯍꯜꯂꯝꯃꯣꯅ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯁꯦ ꯃꯤꯁꯨ ꯃꯌꯥꯝ ꯇꯣꯛꯅꯩ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯅ ꯅꯪ ꯅꯝꯐꯨꯗ ꯏꯖꯠ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦ ꯏꯕꯥꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯈꯤꯕꯅꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯥ ꯍꯨꯟꯗꯣꯛꯑꯝꯕꯁꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯁꯨ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯑꯇꯣꯞꯄ ꯆꯦꯜꯂꯦꯗꯅ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯆꯍꯤ 6 7 ꯈꯔ ꯀꯨꯏꯅ ꯀꯣꯏꯈ꯭ꯔꯕ ꯅꯨꯄꯤ ꯀꯅꯥꯝ ꯀꯣꯏꯅꯗ꯭ꯔꯦ ꯃꯗꯨ ꯂꯩꯁꯥꯔꯝꯃꯔꯣꯏ ꯍꯥꯏꯅꯔꯦ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦꯕ ꯃꯤꯅ ꯍꯧꯖꯤꯛ ꯂꯩꯁꯥꯍꯜꯂꯝꯃꯣ ꯍꯥꯏꯁꯦ ꯅꯪ ꯀꯩ ꯈꯨꯝꯗꯣꯔꯤ ꯈꯨꯝꯃꯣ ꯂꯩꯁꯥꯍꯜꯂꯝꯃꯣ ꯅꯨꯄꯤꯁꯦꯅꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯪꯅ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯆꯍꯤ 7 9 10 ꯅꯨꯡꯁꯤꯅꯩ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯕ ꯌꯥꯕ ꯊꯝꯃꯦ ꯍꯣꯇꯦꯜꯗ ꯀꯩꯗ ꯆꯪꯗꯅ ꯑꯗꯣ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦ ꯌꯦꯛ ꯊꯣꯛꯅꯩ ꯑꯗꯨꯝ ꯄꯥꯝꯃꯛꯇ꯭ꯔꯦ ꯅꯣꯏ ꯀꯅꯥꯅꯣꯝꯇ ꯂꯧꯕꯤꯌꯣꯅ ꯅꯨꯄꯥ ꯑꯝꯗ ꯁꯤꯟꯅꯔꯝꯃꯨ ꯑꯗꯨꯀꯥꯟꯗ ꯅꯕꯥꯅꯤ ꯀꯥꯏꯅꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯦꯡꯕ ꯍꯥꯏꯗꯣ ꯂꯣꯏ ꯂꯤꯌꯨ ꯀꯅꯥꯅ ꯂꯧꯁꯟꯕ ꯉꯝꯒꯦ ꯌꯦꯡꯉꯨ ꯅꯪꯅ ꯍꯧꯖꯤꯛ ꯆꯦꯜꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯂꯤꯆꯠ ꯆꯠꯂꯦꯅ ꯍꯥꯏꯔꯛꯑꯗꯤ ꯅꯣꯏꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯁꯨꯛ ꯌꯥꯝ ꯅꯣꯏꯅꯤ ꯍꯣꯏ ꯇꯣꯛꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯨꯡꯅꯕ ꯂꯣꯏ ꯊꯨꯡꯅꯕ ꯅꯠꯇꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣꯏꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯅꯦꯝ ꯆꯨꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯣ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯝꯒꯅꯨ ꯑꯗꯨꯏꯗꯤ ꯌꯥꯏ ꯇꯣꯛꯅꯕ ꯌꯥꯏ ꯀꯥꯏꯅꯕ ꯌꯥꯏ ꯄꯥꯝꯅꯔꯛꯇ꯭ꯔꯀꯥꯟꯗ ꯑꯗꯣ ꯅꯣꯏꯗꯤ ꯃꯔꯤꯁꯦ ꯂꯣꯏ ꯊꯝꯗꯣꯛꯅꯔꯦ ꯃꯤ ꯃꯆꯥꯁꯤꯗꯤ ꯃꯥꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥ ꯂꯧꯕꯤꯗꯣꯏꯕꯁꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯩ ꯈꯟꯅꯩ ꯂꯥꯎꯅꯩ ꯑꯗꯣ ꯌꯥꯝ ꯆꯝꯅ ꯍꯥꯏꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯁꯤꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗꯗꯤꯅꯦ ꯑꯝꯇ ꯉꯥꯡꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯃꯤ ꯃꯆꯥꯁꯦ ꯃꯁꯥ ꯁꯣꯛꯎꯔꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯗꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯅꯦ ꯅꯨꯄꯥꯅ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯅ ꯌꯥꯔꯗꯤ ꯅꯨꯄꯥꯁꯦ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯍꯦꯛꯅꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯡꯁꯤꯅꯅꯦ ꯀꯔꯤꯒꯤ ꯅꯪꯁꯨ ꯃꯤꯒꯤ ꯃꯆꯥꯁꯤ ꯃꯁꯥ ꯁꯣꯛꯎꯔꯤ ꯅꯪ ꯀꯔꯤꯒꯤ ꯍꯥꯏꯗꯅ ꯈꯨꯄꯥꯛꯅ ꯈꯨꯅꯝꯅ ꯊꯥꯗꯅ ꯉꯥꯡꯗꯅ ꯇꯧꯕ ꯑꯩꯈꯣই ꯄꯦꯟꯒꯦꯕꯀꯣ ꯑꯗꯣ ꯃꯆꯥꯗꯗꯤ ꯁꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯗꯕ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯦꯕ ꯀꯔꯤꯒꯤ ꯏꯖꯠ ꯄꯤꯊꯣꯛꯄ ꯉꯥꯡꯅ ꯀꯩꯗꯧ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯑꯣꯛꯇꯕꯤ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯗꯩ ꯑꯩꯈꯣꯏꯅ ꯖꯨꯗꯥꯕꯤ ꯇꯥꯟꯕꯗꯧꯅ ꯎꯕꯤꯗꯣꯏꯅꯦꯕ ꯃꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯃꯆꯥꯁꯨ ꯉꯥꯡꯉꯨ ꯃꯤ ꯃꯆꯥꯁꯨ ꯉꯥꯡꯉꯨ ꯑꯗꯣ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯂꯣꯏ ꯊꯥꯗꯣꯛꯑꯁꯦ ꯍꯥꯏꯔꯕ ꯂꯣꯏꯅ ꯌꯥꯔꯕ꯭ꯔꯕ ꯅꯨꯄꯥꯅ ꯇꯧꯕꯗꯤ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯏꯁꯤꯗꯤ ꯃꯥꯁꯨ ꯑꯋꯥꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯀꯦꯁ ꯑꯃ ꯃꯥꯌꯣꯛꯅꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯅꯨꯄꯥꯁꯨ ꯈꯨꯠꯁꯦ ꯇꯨꯡꯕꯨꯟꯅꯔꯒ ꯀꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕꯁꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯇꯣꯛꯅꯔꯁꯨ ꯌꯥꯏ ꯅꯣꯏ ꯃꯣꯠ ꯆꯥꯅꯔꯛꯇ꯭ꯔꯦ ꯁꯥꯎꯅꯔꯦ ꯑꯗꯨꯏ ꯇꯣꯛꯅꯩ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ ꯑꯗꯨ ꯃꯔꯤ ꯊꯝꯅꯈ꯭ꯔ ꯀꯥꯟꯗꯗꯤ ꯑꯗꯨ ꯑꯝꯇ ꯌꯥꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯏꯆꯝ ꯆꯝꯅ ꯏꯖꯠ ꯂꯧꯕ ꯌꯥꯕ ꯂꯧꯔ ꯆꯍꯤ 30 ꯀꯣꯏꯅꯔꯒꯕꯨ ꯍꯣꯇꯦꯜ ꯃꯁꯤꯡ ꯁꯨꯔꯦ ꯍꯥꯏ ꯇꯨꯃꯤꯟꯅꯩꯁꯦꯀꯣ ꯑꯗꯨꯒꯕꯨ ꯍꯧꯖꯤꯛ ꯈꯛꯇ ꯅꯨꯄꯤꯗꯨꯗꯤ ꯃꯥ ꯀꯞꯄꯦ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯂꯣꯏ ꯍꯣꯡꯉꯦ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯅꯕ ꯃꯇꯝꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯏꯟꯅꯔꯣꯕ ꯄꯥꯈꯪꯅꯤ ꯑꯗꯩ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯏꯟꯅꯔꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯏꯖꯠꯁꯦ ꯄꯤꯊꯣꯛꯅꯈ꯭ꯔ ꯃꯇꯝ ꯅꯨꯄꯥꯁꯤꯅ ꯑꯩ ꯂꯧꯗꯕ ꯃꯇꯝꯗ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯣꯏ ꯑꯩ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯉꯥꯏꯍꯥꯛ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯁꯦꯅ ꯄꯤꯕ ꯏꯖꯠꯅꯤ ꯍꯥꯏ ꯏꯟꯅꯔꯣ ꯑꯗꯨꯑꯣꯏꯗꯤ ꯌꯥꯔꯦ ꯇꯧꯅꯔꯛꯑꯅꯣꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯤꯔꯣꯝꯅ ꯀꯦꯁ ꯇꯧꯔꯛꯇꯣꯏꯅꯤ ꯃꯁꯥ ꯃꯥꯡꯉꯕꯅꯤꯅꯀꯣ ꯅꯨꯄꯥꯁꯤꯡꯅꯁꯨꯅꯦ ꯀꯦꯁ ꯃꯥꯌꯣꯛꯅꯅꯤꯡꯗ꯭ꯔꯒꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯅꯤꯌꯝ ꯆꯨꯝꯅ ꯀꯣꯏꯕ ꯇꯣꯛꯅꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥ ꯃꯁꯥꯁꯦ ꯃꯁꯥꯅ ꯀꯔꯤꯝ ꯂꯥꯟꯗꯦ ꯁꯤꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯀꯣꯏꯅꯕꯅꯤ
ꯑꯩꯅ ꯃꯥ ꯆꯦꯜꯂꯨꯗꯦ ꯂꯧꯔꯨꯗꯦ ꯑꯩꯅ ꯑꯩ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯦ ꯌꯦꯛ ꯊꯣꯛꯅꯩꯌꯦꯅ ꯑꯩ ꯂꯥꯞꯊꯣꯛꯆꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯣ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯁꯨ ꯑꯩ ꯂꯧꯕꯤꯌꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯀꯠꯇꯣꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯅꯤ ꯁꯤꯅꯤꯗ ꯃꯥ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯃꯤꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯂꯩꯁꯥꯍꯜꯂꯝꯃꯣꯅ ꯅꯪꯅꯦ ꯃꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟꯁꯦ ꯁꯨꯈꯪ ꯈꯪꯖꯗꯕꯗꯣ ꯑꯗ ꯆꯨꯝꯅꯗꯪ ꯀꯣꯏꯅꯔꯝꯃꯣ ꯌꯥꯏꯌꯦ ꯊꯨꯡꯅꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦꯌꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯛ ꯊꯣꯡꯅꯕꯩꯅꯤ ꯐꯠꯇꯦ ꯈꯪꯕ ꯊꯕꯛꯁꯦ ꯁꯨꯝ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯦꯛ ꯊꯣꯡꯅꯩ ꯈꯪꯉꯗꯤ ꯅꯪ ꯅꯍꯥꯟꯅ ꯂꯩꯊꯣꯛꯎ ꯌꯥꯗ꯭ꯔꯥ ꯅꯪꯅ ꯂꯩꯊꯣꯛꯏ ꯃꯇꯝꯁꯤꯗꯤ ꯁꯣꯏꯔꯦ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯀꯥꯟꯗ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯀꯥꯟꯗ ꯂꯩꯊꯣꯛꯑꯦ ꯅꯪ ꯍꯥꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔ ꯍꯧꯖꯤꯛ ꯈꯛꯇꯗꯤ ꯅꯪ ꯌꯦꯛꯅꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯃꯤꯒꯤ ꯏꯖꯠ ꯂꯧꯕ ꯌꯥꯕ ꯂꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯗꯩ ꯀꯥꯡꯖꯩꯕꯨꯡ ꯃꯃꯥꯡꯁꯤꯗ ꯏꯕꯨꯡꯉꯣ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛꯅꯤꯗꯅ ꯀꯥꯡꯖꯩꯕꯨꯡ ꯃꯃꯥꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯂꯣꯏꯅꯅꯦ ꯀꯧꯔꯒ ꯏꯕꯨꯡꯉꯣ ꯗꯤꯕꯦꯠ ꯇꯧꯅꯁꯤꯍꯦ ꯅꯪꯅ ꯍꯥꯏꯌꯨ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯆꯍꯤ 10 ꯅꯪꯅ ꯃꯔꯤꯁꯦ ꯊꯝꯕ ꯌꯥꯕ ꯊꯝꯈ꯭ꯔꯦ ꯍꯣꯇꯦꯜ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯪꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯦꯛ ꯊꯣꯛꯅꯩ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯨꯔꯥ ꯑꯃꯁꯨ ꯁꯤꯔꯦ ꯑꯗꯩ ꯈꯨꯔꯥ ꯑꯃꯒꯤꯁꯨ ꯃꯆꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯐꯠꯇꯕꯅꯤꯅ ꯑꯩꯁꯨ ꯄꯨꯟꯁꯤ ꯇꯦꯟꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯞꯊꯣꯛꯆꯕꯅꯤ ꯁꯤ ꯑꯩ ꯀꯩ ꯂꯥꯜꯂꯦꯅ ꯑꯝꯇ ꯍꯥꯏꯌꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯍꯣꯏ ꯆꯨꯝꯃꯤ ꯂꯥꯞꯊꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩ ꯍꯥꯏꯔꯦ ꯑꯝꯇꯗꯤ ꯌꯦꯡꯅꯁꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯣꯄꯟꯗ ꯍꯦꯛꯇ ꯗꯤꯕꯦꯠ ꯇꯧꯅꯁꯦꯅ ꯑꯗꯩꯗꯤ ꯅꯪꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔꯤꯁꯦ ꯀꯩꯗꯧꯕꯩ ꯀꯣꯏꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯣꯏꯔꯤꯅꯣ ꯅꯕꯥꯅꯤ ꯀꯣꯏꯅꯩꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯍꯌꯦꯡ ꯊꯨꯡꯅꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯀꯔꯤꯝ ꯍꯥꯏꯅꯔꯣꯏꯁꯦꯅ ꯅꯕꯥꯅꯤ ꯍꯥꯏꯅꯈꯤꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯅ ꯅꯨꯄꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯁꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯀꯦꯁ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯍꯧꯒꯗꯕꯅꯤꯁꯤꯗꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯗꯤ ꯈꯪꯗ꯭ꯔꯥ ꯍꯌꯦꯡ ꯆꯍꯤ 11 ꯑꯩꯅ ꯄꯣꯠꯇꯧꯅ ꯁꯥꯟꯅꯔꯕ ꯅꯨꯄꯤꯁꯤ ꯂꯧꯗꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯩꯅ ꯆꯦꯟꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯑꯩ ꯏꯊꯛꯇ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯁꯦꯅ ꯀꯣꯏꯅꯔꯤꯔꯥꯅ ꯑꯗꯩ ꯅꯪꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯒꯅ ꯀꯦꯁꯁꯨ ꯇꯧꯔꯛꯇꯅꯕ ꯑꯗꯒꯤꯗꯤ ꯖꯇꯥꯕꯤꯁꯨ ꯇꯥꯜꯂꯛꯑꯔꯣꯏ ꯂꯩꯒꯦꯁꯨ ꯍꯥꯏꯔꯛꯑꯔꯣꯏ ꯆꯠꯂꯣ ꯂꯣꯏꯅꯕ ꯌꯥꯕ ꯃꯐꯝ ꯌꯥꯝ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯏꯗꯅꯣ ꯒꯂꯤ ꯅꯨꯡꯂꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯗ ꯆꯠꯂꯣ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯂꯣꯏꯅꯧ ꯑꯗꯨꯏꯗꯤ ꯅꯪ ꯀꯦꯁꯁꯨ ꯊꯥꯡꯒꯠꯂꯛꯑꯔꯣꯏ ꯖꯇꯥꯕꯤꯁꯨ ꯇꯥꯜꯂꯛꯑꯔꯣꯏ ꯂꯩꯒꯦꯁꯨ ꯍꯥꯏꯔꯛꯑꯔꯣꯏ ꯃꯤꯒꯤ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯥꯜꯂꯤꯕꯅꯤ ꯁꯤ ꯅꯪꯅ ꯂꯧꯅꯁꯤ ꯂꯩꯅꯁꯦꯅ ꯅꯕꯥꯅꯤ ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯅꯛꯅꯈ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯦ ꯌꯦꯛ ꯊꯣꯛꯅꯔꯦꯗꯤ ꯌꯥꯕ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦꯕ ꯂꯧꯔꯣꯏꯗꯕ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯣꯏ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯅ ꯂꯧꯕꯤꯗꯣꯔꯤ ꯅꯪꯅ ꯃꯥꯡꯍꯟꯕ ꯅꯨꯄꯤ ꯅꯪꯅ ꯂꯧꯅꯧ ꯍꯥꯏꯕꯅꯦꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯉꯥꯏꯔꯦ ꯅꯣꯏꯅꯅꯦ ꯃꯥꯅ ꯅꯪꯅ ꯏꯖꯠ ꯄꯤꯊꯣꯛꯈ꯭ꯔꯒ ꯀꯩꯒꯨꯝꯕ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯂꯧꯕꯤꯗꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯤ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦ ꯍꯥꯟꯅ ꯅꯀꯣꯛꯇꯣ ꯌꯥꯅ ꯈꯜꯂꯣ ꯅꯀꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯝꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣꯏ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯄꯥꯝꯕꯤꯗ꯭ꯔꯦ ꯃꯤꯔꯥꯏꯔꯦ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯨꯗ ꯍꯥꯟꯅ ꯃꯧꯗꯣ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯗꯤ ꯃꯜꯂꯕꯅꯤꯅ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯃꯁꯥꯗꯣ ꯑꯗꯨꯗꯤ ꯃꯤꯗꯤ ꯇꯒꯠ ꯇꯦꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯨꯛ ꯄꯥꯝꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯁꯨ ꯍꯨꯟꯗꯣꯛꯑ ꯃꯇꯝꯗ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯑꯩ ꯀꯔꯤꯝ ꯇꯧꯔꯔꯣꯏꯅ ꯍꯥꯏꯔꯗꯤ ꯏꯖꯠꯇꯣ ꯄꯤꯊꯣꯛꯑꯣ ꯅꯣꯏꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯗ ꯂꯣꯏꯅꯔꯣꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯖꯠ ꯄꯤꯊꯣꯛ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯗꯤ ꯏꯖꯠꯇꯣ ꯄꯤꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯂꯦꯝꯅ ꯂꯩꯌꯣꯕ ꯇꯟꯗ꯭ꯔꯥ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯂꯥꯛꯏꯈꯩꯗꯨꯅ ꯊꯤ ꯉꯥꯡꯉꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯨ ꯇꯥꯏ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯀꯣꯏꯌꯥ ꯌꯥꯕꯁꯨ ꯇꯥꯏ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯅꯦꯌꯦ ꯖꯥꯠ ꯕꯗꯅꯥꯝ ꯄꯤꯔꯤꯉꯩꯁꯨ ꯄꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅꯦ ꯅꯨꯄꯥꯅꯁꯨ ꯀꯣꯏꯅꯕ ꯃꯇꯝꯗꯅꯦ ꯅꯨꯄꯥꯁꯤꯡꯅꯗꯤ ꯍꯥꯏꯔꯦꯕ ꯌꯥꯝ ꯆꯝꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯤꯅꯕꯗ ꯂꯣꯏ ꯌꯥꯎꯕ ꯃꯤ ꯂꯣꯏ ꯁꯤꯗꯤ ꯇꯧꯅꯩ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯨ ꯂꯣꯏ ꯇꯧꯏ ꯅꯨꯄꯤ 3, 4ꯅꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯩꯁꯦ ꯒꯥꯏꯅ ꯃꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯇꯣꯛꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕꯗꯧꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯅꯨꯄꯥ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯃꯩ ꯊꯝꯃꯦꯅ ꯅꯨꯄꯤ ꯑꯃꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯅꯦ ꯑꯁꯤ ꯄꯥꯈꯪ ꯅꯠꯇꯦ ꯑꯁꯤ ꯁꯦꯡꯗ꯭ꯔꯕꯅꯤ ꯑꯁꯤ ꯑꯣꯛꯇꯕꯅꯤ ꯑꯁꯤ ꯂꯧꯔꯨꯅꯨꯗꯤ ꯀꯅꯥꯝ ꯍꯥꯏꯅꯔꯣꯏꯕ ꯃꯣꯏꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯌꯦꯕ ꯈꯤꯇꯪ ꯈꯪꯈꯤꯕꯗ ꯅꯨꯄꯤꯗꯣ ꯑꯁꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤ ꯂꯧꯔꯨꯔꯀꯥꯟꯗ ꯈꯪꯉꯦꯅꯁꯨ ꯍꯥꯏꯔꯦ ꯈꯥꯏꯅꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯕ ꯈꯔ ꯂꯩꯌꯦꯕ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯗ ꯅꯨꯄꯥꯗꯨꯗꯤ ꯃꯊꯃꯣꯏ ꯆꯥꯛꯆꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯦꯕ ꯅꯨꯄꯥꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯅ ꯁꯨꯝꯕ ꯃꯔꯤ ꯊꯝꯅꯈ꯭ꯔꯒ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯅꯨꯄꯥꯅ ꯂꯩꯊꯣꯛꯈꯤꯕꯗ
ꯃꯥ ꯃꯁꯥꯁꯦ ꯃꯥꯡꯍꯧꯔꯦ ꯍꯥꯏꯕꯅꯦꯕ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯆꯝ ꯍꯦꯛ ꯆꯝꯅ ꯑꯗꯨꯝ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯗꯅꯒ ꯃꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯣꯠ ꯆꯥꯟꯅꯗꯕꯩꯅꯤ ꯀꯥꯏꯅ ꯌꯥꯝ ꯌꯥꯡꯅꯀꯣ ꯃꯥꯅ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯇꯧꯔꯨꯗꯕꯩ ꯃꯑꯣꯡꯗ ꯍꯥꯏꯗꯣꯔꯛꯑꯦꯕ ꯅꯨꯄꯥꯈꯩꯅ ꯑꯗꯨꯅ ꯅꯨꯄꯤ ꯅꯣꯏꯁꯦ ꯉꯥꯎꯈꯤꯗ꯭ꯔꯕ ꯁꯨꯝ ꯏꯖꯠꯁꯦ ꯄꯤꯈꯤꯗꯣꯔꯤꯕ꯭ꯔꯕ ꯅꯣꯏ ꯍꯌꯦꯡꯗꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯣꯏꯗ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯅꯤꯀꯣ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯔꯤꯅꯦ ꯉꯛꯁꯝꯁꯦ ꯂꯩꯈꯥ ꯇꯥꯒꯦꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯝꯇꯅꯅꯦ ꯀꯔꯤꯒꯤ ꯅꯪꯁꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯅꯥꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯁꯥ ꯁꯣꯛꯎ ꯍꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝꯕ ꯂꯤꯆꯠ ꯆꯠꯂꯨ ꯀꯅꯥꯅ ꯍꯥꯏ ꯅꯪ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤ ꯃꯤ ꯃꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯂꯤꯆꯠ ꯆꯠꯂꯨꯔꯗꯤ ꯂꯧ ꯅꯪꯁꯨ ꯂꯥꯜꯂꯦ ꯀꯔꯤꯒꯤꯅꯅꯦ ꯋꯥꯔꯛꯑꯣꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯆꯥꯗꯣ ꯀꯜꯂ ꯊꯝꯃꯅꯤ ꯑꯗꯨꯒꯅꯦ ꯃꯤ ꯃꯆꯥ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯀꯩꯗꯧꯕꯩ ꯏꯖꯠ ꯄꯤꯔꯤꯕ ꯉꯍꯥꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯕ ꯅꯨꯄꯥꯗꯤ ꯏꯖꯠ ꯂꯧꯔꯁꯨ ꯃꯊꯪ ꯑꯗꯨꯗꯤ ꯃꯣꯏ ꯃꯆꯥꯗꯨꯁꯨ ꯋꯥꯔꯛꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯅꯨꯄꯤ ꯃꯊꯪ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯃꯣꯏ ꯋꯥꯔꯣꯏꯗ꯭ꯔꯕ ꯆꯦꯛꯁꯟꯒꯗꯕꯗꯤ ꯅꯨꯄꯤ ꯈꯛ ꯅꯠꯇꯦ ꯅꯨꯄꯥ ꯃꯣꯏꯁꯨꯅꯦꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯗꯧꯅꯦꯕ ꯑꯗꯩ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯦꯒ ꯍꯥꯏꯕꯗꯣ ꯁꯤꯗ꯭ꯔꯤꯕꯧ ꯀꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯀꯦꯁ ꯇꯧꯔꯛꯑꯦ ꯖꯗꯥꯕꯤ ꯊꯤꯅꯈꯤꯒ ꯍꯥꯏꯕꯗꯣ ꯁꯤꯗ꯭ꯔꯤꯕꯧ ꯀꯣꯏꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯅꯨꯡꯁꯤꯅꯕꯁꯤꯗꯅꯦ ꯁꯣꯏꯔꯛꯏꯕ ꯀꯥꯏꯊꯔꯛꯏꯕ ꯂꯤꯆꯠ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯕꯁꯤꯗ ꯃꯣꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯁꯨꯝꯕ ꯔꯤꯂꯦꯁꯟ ꯊꯝꯕꯁꯦ ꯃꯁꯥꯒꯤ ꯌꯥꯎꯅꯔꯕ ꯄꯣꯠꯅꯦꯅ ꯈꯟꯅꯔꯛꯑꯦꯕ ꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏꯌꯦꯕ ꯑꯉꯥꯡꯁꯤꯗꯅꯦꯕ ꯃꯥꯡꯉꯛꯇꯣꯏ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯤ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯗ ꯃꯃꯥꯟꯅꯕꯤ ꯀꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯥꯈꯠꯂꯛꯏꯃꯤ ꯉꯥꯎꯈꯠꯂꯛꯏꯃꯤꯀꯣ ꯀꯞꯇꯅ ꯂꯦꯡꯈꯠꯂꯛꯏꯃꯤ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯇꯧꯅꯗꯕꯅ ꯐꯩꯌꯦꯕꯀꯣ ꯌꯦꯛꯊꯣꯛꯑꯦꯅ ꯃꯤꯒꯤ ꯆꯍꯤ 18 ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯕ ꯌꯥꯕ ꯂꯧꯅꯔ ꯃꯇꯨꯡꯗ ꯌꯦꯛꯊꯣꯛꯏꯅꯒ ꯏꯆꯝ ꯆꯝꯅꯒ ꯍꯥꯏꯕꯗꯨꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯌꯦꯛꯊꯣꯛꯑꯦ ꯈꯪꯉꯗꯤ ꯀꯣꯏꯔꯨꯔꯅꯨ ꯑꯗꯩ ꯍꯌꯦꯡ ꯃꯤꯅ ꯀꯦꯁ ꯇꯧꯔꯛꯇꯣꯏ ꯁꯧꯕꯨꯗꯤ ꯅꯁꯥꯁꯨ ꯉꯥꯏꯔꯦ ꯌꯥꯅꯔꯒꯅꯤ ꯏꯕꯥꯅꯤ ꯑꯩꯅ ꯅꯝꯗ ꯏꯖꯠ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯌꯦꯕ ꯌꯥꯅꯔꯒꯅꯦ ꯆꯨꯝꯃꯦ ꯌꯥꯅꯔꯒ ꯂꯩꯅꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯉꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯩꯔꯕ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦꯅ ꯀꯣꯏꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯒꯦꯅ ꯀꯣꯏꯈꯤꯕꯅꯦꯕ ꯃꯥꯅ ꯌꯥꯔ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅ ꯑꯩꯁꯦ ꯃꯥꯅ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯌꯥꯅꯔꯒ ꯑꯩꯁꯦ ꯂꯧꯅ ꯂꯩꯅꯕꯅ ꯁꯨꯝꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯍꯨꯟꯗꯣꯛꯑꯝꯕꯗꯨꯒꯤꯅꯦꯕ ꯇꯧꯅꯔꯛꯏ ꯄꯣꯠꯁꯦ ꯌꯥꯗꯅ ꯏꯖꯠ ꯂꯧꯒꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯨꯄꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯒꯅꯨ ꯄꯥꯈꯪ ꯑꯣꯏꯕ ꯅꯣꯏꯅꯅꯦ ꯅꯔꯝꯆꯠ ꯀꯥꯝꯒꯅꯨ ꯑꯗꯨꯝꯕ ꯄꯥꯝꯒꯅꯣꯅꯅꯦ ꯉꯥꯡꯕꯤꯍꯧꯕ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯂꯝꯗꯅꯈꯤꯗꯅ ꯅꯨꯄꯤꯗꯨ ꯊꯤꯔꯀꯥꯟꯗꯁꯨ ꯑꯃꯃꯨꯛ ꯂꯝꯗꯅꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯑꯋꯥꯕꯅꯦꯕ ꯇꯥꯗꯣꯏꯁꯦ ꯅꯨꯄꯤꯗꯨ ꯈꯛ ꯅꯠꯇꯦꯕꯀꯣ ꯃꯥꯏꯀꯩ ꯑꯅꯤꯃꯛꯅꯦ ꯁꯤꯗ ꯇꯣꯡꯖꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯍꯥꯏꯕ ꯆꯪꯉꯣ ꯅꯠꯇ꯭ꯔꯒ ꯆꯦꯟꯈ꯭ꯔꯣ ꯉꯁꯤ ꯑꯗꯨꯒ ꯂꯧꯅꯧ ꯌꯥꯔꯣꯏ ꯂꯧꯅꯗꯕ ꯃꯥꯡꯃꯜꯂꯦ ꯀꯨꯏꯃꯜꯂꯦ ꯅꯨꯄꯤꯁꯦ ꯃꯥꯡꯉꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯂꯩꯕ ꯑꯣꯏꯗꯤ ꯑꯩꯈꯣই ꯄꯤꯁꯜꯂꯛꯑꯣꯏ ꯑꯗꯨ ꯅꯨꯄꯤ ꯂꯩꯇꯕꯅꯤꯅ ꯅꯪ ꯄꯨꯕꯤꯈꯣ ꯅꯣꯏ ꯑꯅ ꯍꯥꯏꯔꯗ ꯃꯣꯏ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯉꯒ ꯆꯦꯜꯂꯒꯦ ꯑꯍꯜ ꯂꯃꯟ ꯆꯠꯅꯔꯒꯦ ꯑꯗꯨ ꯍꯣꯡꯉꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔ ꯆꯠꯈꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯁꯤꯟꯕꯗ ꯑꯗꯨꯝ ꯍꯣꯏ ꯂꯧꯔꯒꯦꯅ ꯂꯧꯈꯤꯕꯁꯨ ꯌꯥꯎꯏ ꯁꯨꯝ ꯍꯦꯛ ꯂꯧꯕ ꯉꯝꯃꯣꯏꯗꯕ ꯃꯔꯩ ꯆꯀꯤ ꯑꯣꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯕ꯭ꯔꯦꯛ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯖꯒꯦ ꯃꯇꯨꯡꯒꯤꯁꯨ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯩꯔꯤ ꯑꯁꯤꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝꯃꯦ ꯋꯥꯔꯤ ꯑꯩꯅ 16 ꯑꯃꯨꯛ ꯀꯂꯦꯛꯁꯟ ꯇꯧꯔꯛꯄꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯄꯨꯂꯞ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯂꯤꯔꯤꯉꯩꯗ ꯂꯤꯍꯧꯒꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯦꯅ ꯑꯗꯣ ꯁꯤꯗꯤ ꯈꯔꯒꯤ ꯋꯥꯅꯤ ꯈꯔ ꯑꯗꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯋꯥꯔꯤꯁꯨ ꯏꯃꯥꯟ ꯃꯥꯟꯅꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯕ꯭ꯔꯦꯛꯁꯦ ꯁꯤꯗ ꯂꯧꯖꯒꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯊꯝꯕꯤꯔꯤꯕꯁꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯤꯊꯣꯛꯅꯕꯒꯤ ꯇꯨꯡꯗ ꯂꯥꯛꯈꯤꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯃꯌꯥꯝꯗꯨꯅꯤ ꯍꯥꯏꯕꯗꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯁꯤꯡꯁꯤ ꯈꯔ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯈꯔ ꯑꯩꯈꯣꯏꯁꯤ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯕ ꯂꯩꯁꯥꯕꯤ ꯅꯣꯏꯕꯨ
ꯉꯥꯎꯅꯤꯡꯉꯤꯕꯣ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯍꯥꯏꯕꯗꯤ ꯆꯦꯛꯁꯤꯟ ꯋꯥꯍꯩꯅꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯨꯒꯥꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯃꯌꯥꯝꯗ ꯊꯝꯕꯤꯈꯤꯕꯗꯨ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯇꯥꯟ ꯃꯦꯟ ꯆꯥꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯕꯥꯜꯂꯣꯟꯗ ꯆꯪꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯀꯌꯥꯗꯒꯤ ꯑꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯃꯗꯤ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯉꯥꯎꯈꯤꯕ ꯌꯥꯎꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯌꯥꯎꯈꯤꯕꯅꯤꯅ ꯃꯌꯥꯝꯁꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝꯗꯨꯗꯒꯤ ꯃꯌꯥꯝ ꯈꯪꯒꯠꯄꯤꯔꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯔꯤꯁꯤ ꯂꯩꯇꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯊꯝꯕꯁꯤꯒꯤ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯇꯦꯝꯁꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯅꯤ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯃꯔꯤꯁꯤꯃꯗꯤ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯃꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯦ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯉꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯌꯥꯗꯕ ꯃꯇꯝ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯜꯂꯣꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯏꯐ ꯃꯪꯒꯣꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯃꯌꯥꯝꯁꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯕ꯭ꯔꯤ ꯋꯦꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦꯗ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡ ꯂꯥꯏꯛꯁꯤꯡ ꯑꯃꯗꯤ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯤꯃꯤꯟꯅꯔꯒ ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯄꯤꯔꯤꯕ ꯏꯝꯄꯦꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯕ꯭ꯔꯤ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔꯗ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤ ꯃꯤꯇꯤꯒꯦꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯆꯪ ꯂꯥꯎꯕ ꯃꯆꯪ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯤ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯕꯒ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯅꯔꯁ ꯄꯤꯀꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯒꯦ ꯁꯦꯟ ꯌꯥꯝꯅ ꯍꯥꯏꯕꯗꯥꯏ ꯇꯣꯂꯣꯞ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯑꯩꯅ ꯄꯤꯅꯤ ꯅꯪꯗꯤ ꯀꯩꯒꯤ ꯌꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤꯁꯨ ꯃꯅꯤꯡ ꯊꯨꯡꯖꯔꯁꯅꯣꯅ ꯌꯥꯈꯤꯕꯅꯦ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯅꯪ ꯊꯥꯖꯗ꯭ꯔꯦ ꯁꯤꯁꯨ ꯐꯣꯇꯣꯗ ꯌꯥꯎꯕꯩ ꯈꯪꯍꯧꯕꯅꯦ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯔꯝꯒꯤꯅꯤ ꯉꯥꯏꯅꯣ ꯉꯥꯏꯗꯦꯗ ꯀꯨꯏꯔꯦꯗ ꯎꯗꯕ ꯃꯄꯥꯟ ꯊꯣꯛꯂꯣ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯁꯤꯗꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯤ ꯂꯥꯛꯏꯅꯦ ꯑꯉꯥꯡ ꯑꯇꯣꯝꯕꯤꯅꯤꯁꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯌꯥꯗ ꯇꯧꯏꯅꯤꯅꯦ ꯗꯥꯛꯇꯔ ꯅꯔꯁ ꯐꯖꯕ ꯗꯃꯥ ꯑꯃ ꯂꯩꯁꯦ ꯑꯃ ꯀꯣꯛꯈꯠꯂꯗꯅ ꯑꯁ ꯃꯇꯥꯡ ꯆꯥ ꯍꯥꯏꯔꯦ ꯅꯪꯁꯨ ꯀꯩꯅꯣꯝ ꯆꯥꯎꯈꯤꯗꯅ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯀꯩꯕ ꯑꯁ ꯅꯪꯁꯤꯗꯤ ꯁꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯄꯥꯝꯕ꯭ꯔ ꯌꯦꯡꯉꯣ ꯀꯅꯥꯅꯣꯅꯦ ꯐꯖꯈ꯭ꯔꯦꯗ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯏꯃꯨꯡꯁꯤꯗ ꯄꯥꯈꯪ ꯑꯩ ꯈꯛꯇꯅꯦ ꯏꯃꯧꯔꯣ ꯍꯥꯏꯔꯨꯔꯒꯦꯗꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯦꯝꯖꯐꯝꯗꯤ ꯀꯝꯗꯧꯕ ꯃꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯑꯩ ꯎꯔꯒꯅꯦ ꯃꯣꯏꯅ ꯍꯤꯡꯉꯤꯁꯦ ꯅꯣꯏ ꯗꯣꯛꯇꯔ ꯅꯔꯁ ꯃꯁꯦꯟ ꯍꯤꯡꯉꯣ ꯇꯧꯅꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯈꯪꯉꯕ
ꯅꯔꯁ ꯄꯤꯀꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯒꯦ ꯁꯦꯟ ꯌꯥꯝꯅ ꯍꯥꯏꯕ ꯇꯥꯏ ꯇꯣꯂꯣꯞ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯏ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯑꯩꯅ ꯄꯤꯅꯤ ꯍꯌꯦꯡꯗꯒꯤ ꯍꯣꯁꯇꯦꯜ ꯆꯠꯄ ꯂꯦꯞꯀꯗꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯃꯤ ꯎꯁꯤꯠꯇꯗ ꯇꯧꯔꯦꯅꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯉꯤꯔꯣ ꯑꯩꯁꯦ mayambu break ki matungda amukka hana taram nokcheri mayamni yengbiriba ipo media every Saturday amadi Wednesday da mayam gi damakta series 9 na puthokcheriba Crime Diaries 63 suba episode aikhogi ozaro bitalaimana break ki mamangda thambigiba wari singdudagi mayam sungsoi soidana machangoi ba wakhalon amadi aikhogi gyan taminana ba amadi aikhoida mayam gi tengbang mayam gi aikhogi advice oiba yaba feedback kaya amasu sungsoi soidana thambira u haina mayamda amukka hana ningsingjari aduga Crime Diaries na humpu humdoi surakpa episode haibasi mayamgi aduki matik thauna singdunasu ekhoida pangal oizari bani haibasi ma mayamda amuka na thamjari makha akhoigi break ki matungsi ozada amuka sinaraga ozagi wakhalon mayama wari mayama lominase kaino se topic se pullingai da dum punjan bane bako hoi punna ada mathang jina smai taw bani moiji ngang moiji ko sahi kunga mathoi smai kha oine ba nupi mcha am thamoi sokna mana koida mateng jin nirak pane ba koi angang nupi mcha haidok pa sungam dabi ikai ba mingon liba ju ko hoi hoi ada nupa jinu sinaraga pa jina gri ta ga thaja ba thamna ji nang jumi gi oidana ba ai jumi gi oidana ba lengna dana ba ga na haraga adum nupi jina di ya jada ba dum ba nungai te khote ai na adui di nang atopa nupa leibra du na saudana nupaasna doidi block thamjandana dei phone pai khalakta-dana chalhandadana sum tawredana adai nupisna ju nungsijaba kobani na nungai tabani na sineba koina di hek adumba do haira di tokna u haibada nupina ngamdrije nungsi rubagi neba ko adu daidi kaino tawre adumaina mabani je dum angam tandana naksanabje thamgre marije adu moijo sahi moksi phada nungsinare adumaina ngabje dum thamme ko adu kanda adum hotel da unnabaje chanabi loi oeba sije moi masaji dane ado adi nupaje mabani sum marai chakri nupaje am toy hairakpa unaji habase hada nupijna ti kya yada bako hakchang ngamde khara hai ma sum lai thokpa adaidi nupajna pra block piraba duga nangai ga loinare monna unara roi aina habda yadramina ana tawkanda dai numit manga taruni je phone je phaunadre bako nupa je daidi majana topa number dai tawi phone je adom block thamjalakpi topa number dai message sai halaktabi block oin thamjalakpi mai tawdra ma je akta nupa sigi number do watpada ma je ngawre ba adai mana koida mateng je ni re ba ai chenjage aduna nupa je mai tawgre ai di saje manga bino je topada minamaga pan ba ipamde ayam tadi lehan biyo monda ai je chelan biyo na koida hairapane ba ade koina nupa mayum je kaubada dum moi laga lamman wai chana dana tawrakanda dumai chauna baini khot pai nem tawe adaida koine bungo du yaba natre noi hujikti la chai ba khang natre noi ni je adu noi sumba mai je thamna gradi longno haidana adu ju moi matam haina raga chen bai matam thana raga halman lo yana mai chanan gi ba ko daidi mathang jina ko mai tawge dane moi ni je nuksina bazita nupajna haije mai haiba mana adum relation je thamji haiba hek nuksina ba khale ba dum haire nupijna yade ba ada nupajna siti loi thamna re chana bini sidi noi na mana bi kana bu thamda ba yauri gene hangune loi thamna re koi mana ba koi loi thammi ahum koire ahum thammi mari koire mari thammi tongna ju ko su haina de ai ju hana nuksina ba nupi relation thamgre adu dum mana dum hundo mi ai ka su hairo de ade amaju dumai thamgra matung ba chu mo chana dabdagi aina ju phawdre mana ju phawdre kaim haina de sibu kai dawre haino ga haina ne adai sum adum haiba da mana sumweni je sum nungsinare aduda mana haije koigi manupi jina haina sielaji adugo sien manumita thamji sineba sien ji bawde ai sinaroena adai nu pajna aidi sien dingai da hana nangje lai chabira maura yengani sineba aduga aina ji si wai ji am haining da bo haineba du jo haidaba yadre mana haibaje nangje virgin la haibaje ai hana yengani aduga virgin oira ma sien natraga di ai sieloi adu hana yengda bo ji ti suya yade aina nangje ko mai thaja doino haireba amaina haraga duidi
ꯉꯁꯤ ꯆꯦꯟꯒꯗꯕꯅꯤꯀꯣ ꯏꯕꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯂꯣꯏꯅꯩꯌꯦꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯤꯅꯅꯦ ꯅꯪ ꯚꯔꯖꯤꯟ ꯅꯠꯇꯦ ꯅꯪ ꯁꯨꯡꯅ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯅ ꯍꯨꯟꯗꯣꯛꯑꯝꯕꯅꯤ ꯑꯗꯨꯅꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯠꯅꯕ ꯍꯧꯐꯝꯁꯦ ꯊꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯊꯤꯔꯒ ꯃꯥꯅ ꯂꯥꯞꯊꯣꯛꯈꯤꯕꯅꯤꯗ ꯊꯥ 2 ꯑꯍꯨꯝꯁꯦ ꯐꯣꯟ ꯅꯨꯡ ꯆꯠꯍꯟꯗꯕꯤꯗ ꯂꯩꯈꯤꯕꯗꯨꯅꯤꯗ ꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ ꯆꯠꯄꯁꯨ ꯉꯝꯗ 마주 ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯍꯦꯛꯇ ꯃꯀꯣꯛꯁꯤ ꯉꯥꯎꯔꯒ ꯀꯞꯄꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯌꯥꯗ ꯃꯁꯥꯁꯦ ꯁꯣꯛꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯅꯨꯄꯤ ꯌꯥꯎꯋꯦꯕ ꯑꯗꯩ ꯀꯩꯁꯨ ꯈꯟꯗꯕ ꯅꯨꯄꯤꯗꯨꯅꯕꯨ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯃꯇꯦꯡꯁꯦ ꯅꯤꯔꯛꯑꯦꯕ ꯃꯥꯁꯦ ꯂꯧꯍꯟꯕꯤꯌꯣꯅꯀꯣ ꯃꯥꯅꯁꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯄꯥꯎ ꯄꯤꯀꯥꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯃꯔꯩꯅꯤ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯆꯦꯟꯗ꯭ꯔꯁꯨ ꯌꯥꯏ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯥꯏꯟ ꯂꯣꯗ ꯂꯩꯇꯦ ꯅꯪꯅ ꯔꯤꯂꯦꯁꯟ ꯊꯝꯃꯨꯔꯕꯗꯤ ꯅꯪ ꯂꯧꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯅ ꯂꯧꯗ꯭ꯔꯒꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅꯒꯅꯣꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯅꯨꯄꯥꯗꯨꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯏ ꯑꯩꯈꯣꯏ ꯍꯥꯏꯕ ꯆꯪꯖꯔꯒꯦ ꯑꯗꯨ ꯍꯣꯡꯖꯔꯒꯦꯅ ꯑꯗꯣ ꯅꯨꯄꯤꯗꯨꯅꯁꯨ ꯀꯅꯥꯝ ꯈꯪꯍꯟꯅꯤꯡꯗꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕ ꯆꯪꯉꯒ ꯂꯨꯍꯣꯡꯕꯅꯤꯅ ꯑꯗꯨꯝ ꯈꯟꯖꯈꯤꯖꯅꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯃꯤ ꯈꯪꯉꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀꯦꯁ ꯇꯧꯅ ꯂꯧꯅꯕꯅꯦ ꯑꯗꯨ ꯐꯖꯗꯦꯅꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯨ ꯍꯥꯏꯕ ꯆꯪꯉꯒꯦ ꯈꯣꯠꯂꯒꯦ ꯌꯥꯅꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯆꯪꯅꯗꯅ ꯂꯨꯍꯣꯡꯈꯤꯕꯀꯣ ꯊꯨꯡꯅꯍꯟꯈꯤꯕ ꯂꯧꯅꯍꯟꯈꯤꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯅꯨꯄꯤꯗꯨ ꯍꯦꯛ ꯆꯦꯜꯂꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯣꯏ ꯂꯧꯅꯧ ꯑꯗꯨꯝ ꯊꯨꯡꯅꯍꯜꯂꯦꯕ ꯑꯗꯨꯝ ꯅꯨꯄꯤ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯔꯝꯕ ꯑꯣꯏꯔꯝꯕꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯄꯤꯁꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯒ ꯃꯣꯏ ꯑꯅꯤꯁꯤ ꯃꯄꯥꯟꯗ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯅꯨꯄꯥ ꯍꯣꯏꯁꯤꯅ ꯍꯥꯟꯅ ꯇꯧꯕ ꯅꯨꯄꯤꯁꯤꯁꯨ ꯆꯪꯉꯛꯄ ꯑꯗꯨ ꯇꯧꯃꯤꯟꯅꯕꯗꯩ ꯃꯣꯏꯅ ꯈꯪꯗꯕ ꯈꯣꯠꯇꯕꯁꯦ ꯅꯨꯄꯥ ꯍꯣꯏꯁꯤꯅ ꯂꯣꯏ ꯇꯥꯛꯄꯤ ꯈꯣꯠꯄꯤꯅ ꯁꯨꯝ ꯇꯧꯗꯩ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯕ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯥꯅꯤꯁꯦ ꯀꯝꯄꯅꯤ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯍꯟꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯎꯟꯅꯕ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯦ ꯊꯝꯅꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯊꯦꯡꯉꯀꯥꯟꯗ ꯑꯍꯤꯡꯗ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯗ ꯍꯦꯛ ꯆꯪꯉꯛꯄ ꯇꯨꯝꯕ ꯂꯣꯟꯅ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯝꯄꯅꯤ ꯄꯨꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯕꯤꯜꯗꯤꯡ ꯑꯃꯗꯗꯤ ꯂꯩꯃꯤꯟꯅꯔꯒ ꯅꯨꯄꯥꯅ ꯃꯊꯛꯂꯣꯝꯗ ꯂꯩꯈꯤꯕ ꯅꯨꯄꯤꯅ ꯃꯈꯥꯔꯣꯝꯗ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯅꯕꯗꯨꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯊꯦꯡꯀꯥꯟꯗ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯗꯤ ꯆꯍꯤꯃꯨꯛꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯃꯄꯥꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯝꯃꯒ ꯂꯤꯔꯕꯅꯦꯕ ꯌꯥꯝ ꯁꯨꯝꯕꯁꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯂꯤꯅꯤꯡꯗꯕꯩꯀꯣ ꯑꯗꯨꯝ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄ ꯑꯗꯨꯝ ꯒꯨꯂꯤ ꯆꯥꯕ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯕꯁꯦ ꯌꯥꯝ ꯌꯥꯎꯅꯩꯌꯦꯕ ꯑꯗꯩ ꯃꯣꯏꯅ ꯌꯥꯝ ꯁꯤꯡꯕ ꯑꯗꯨꯝꯕꯩ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯅꯕ ꯂꯣꯏꯅꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕꯀோ ꯑꯗꯩ ꯀꯩꯅꯣꯁꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯑꯃ ꯃꯥꯒꯤ ꯍꯣꯠꯅꯗꯣꯔꯤ ꯑꯗꯨꯒꯤ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯜꯂꯝꯃꯒꯦ ꯑꯗꯨꯅ ꯅꯪꯁꯨ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯅꯅꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯑꯗꯨꯒꯗꯤ ꯊꯣꯛꯈꯤꯕ ꯃꯇꯨꯡ ꯈꯤꯇꯪ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦꯕ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤꯀꯣ ꯊꯥ 3 ꯁꯨꯔꯦ ꯅꯨꯄꯤꯁꯦ ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯅꯣꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣꯅ ꯃꯣꯏꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯋꯥꯏꯗꯩ ꯃꯤꯒ ꯑꯝꯇ ꯈꯪꯅꯍꯧꯕ ꯅꯠꯇꯦꯕ ꯑꯗꯩ ꯃꯥꯁꯨ ꯊꯥ 3ꯃꯨꯛꯁꯤ ꯂꯩꯕ ꯐꯥꯎꯔꯛꯇꯕꯅꯤꯅ ꯆꯍꯤꯃꯨꯛꯇꯤ ꯑꯥꯗ ꯅꯨꯄꯥꯁꯤꯒ ꯌꯦꯡꯉꯣ ꯂꯣꯏꯅꯗꯅ ꯂꯩꯔꯨꯔꯕꯅꯤꯅ ꯃꯥꯁꯦ ꯂꯩ ꯉꯝꯗꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡꯁꯦ ꯅꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯄꯥꯎ ꯄꯤꯔꯦꯕ ꯅꯨꯄꯤꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯆꯦꯜ ꯂꯩꯔꯝꯃꯦꯕ ꯂꯨꯍꯣꯡꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦꯕ ꯑꯗꯨꯁꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯤ ꯑꯩ ꯂꯩꯖꯒꯦ ꯑꯩ ꯏꯔꯥꯏꯕꯛꯀꯤꯅꯤ ꯑꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯖꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯡꯉ ꯂꯩꯍꯧꯕꯗꯤ ꯉꯝꯃꯣꯏ ꯑꯩ ꯃꯥꯒ ꯀꯥꯏꯅꯕꯁꯨ ꯉꯝꯃꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯊꯥ 3ꯈꯛ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤꯕꯨ ꯑꯩ ꯉꯥꯎꯔꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤꯃꯩ ꯀꯥꯏꯅꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯩ ꯃꯤꯅꯝꯃꯒ ꯀꯅꯥꯗ ꯄꯥꯟꯗꯣꯏꯅꯣ ꯏꯃꯥ ꯏꯄꯥꯅꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯣ ꯅꯣꯏ ꯍꯧꯖꯤꯛ ꯅꯪ ꯅꯨꯡꯁꯤꯅꯕ ꯂꯩꯗꯤ ꯆꯦꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯤꯕꯝꯗꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯄꯨꯡꯍꯣꯡ ꯍꯣꯡꯉꯦ ꯍꯌꯦꯡ ꯃꯤꯅ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯩꯁꯦ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯅꯠꯇꯦꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯑꯩ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯍꯥꯏꯔꯦꯕ ꯂꯣꯏꯅꯕꯒꯤ ꯆꯥꯡꯗꯣ ꯍꯦꯟꯃꯜꯂꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯤꯃꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ
ꯑꯗꯨꯝ ꯃꯤ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯂꯧꯅꯕ ꯌꯥꯗꯕꯅꯤꯅꯀꯣ ꯁꯤꯒꯨꯝꯕ ꯀꯌꯥ ꯃꯃꯤꯇꯩ ꯃꯄꯤ ꯇꯥꯔ ꯀꯞꯄꯒ ꯅꯨꯄꯤ ꯀꯌꯥꯅ ꯋꯥꯔꯤ ꯂꯤꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯅꯅꯦ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯁꯤꯁꯨ ꯔꯨꯝꯁꯦ ꯃꯣꯏꯁꯤ ꯁꯤꯁꯨ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯅꯔ ꯂꯩꯅꯕꯅꯦ ꯑꯗꯣ ꯃꯕꯥꯅꯤꯁꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯦꯕ ꯃꯥꯏꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯗꯩꯀꯣ ꯍꯥꯟꯅ ꯆꯪꯃꯤꯟꯅꯔꯛꯄ ꯈꯣꯠꯄ ꯃꯤꯈꯩꯁꯦ ꯂꯩꯔꯗꯤ ꯃꯣꯏꯅꯤ ꯃꯅꯤꯡ ꯇꯝꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯉꯒ ꯃꯣꯏꯁꯦ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯔ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯦꯕꯀꯣ ꯐꯦꯃꯤꯂꯤ ꯉꯥꯛꯇ ꯂꯩꯐꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯄꯨꯔꯥ ꯀꯣꯄꯜꯗꯧꯅ ꯂꯩꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯒꯗꯤ ꯆꯍꯤꯃꯨꯛ ꯁꯤꯅꯦ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯤꯁꯦ ꯃꯥꯒꯤ ꯑꯗ ꯃꯣꯏꯅ ꯌꯥꯅꯔꯛꯇꯣꯏꯁꯤꯅꯅꯦ ꯅꯨꯄꯤꯁꯤꯒꯤ ꯐꯪꯕ ꯇꯣꯂꯣꯞꯁꯤꯅ ꯂꯣꯏꯅ ꯏꯃꯨꯡꯁꯦ ꯍꯣꯠꯅꯕ ꯚꯔꯥ ꯂꯩꯕꯒꯤ ꯃꯩꯒꯤ ꯏꯁꯤꯡꯒꯤ ꯆꯥꯕꯒꯤ ꯂꯣꯏꯅ ꯅꯨꯄꯥꯁꯤꯒꯤꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯥꯗ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯝ ꯊꯥꯈꯤꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯈꯟꯅꯔꯛꯄꯅꯦꯕ ꯂꯩꯃꯤꯟꯅꯔꯒꯁꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯅ ꯑꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯁꯤꯟꯅꯕ ꯅꯪꯒꯤꯗꯨꯅ ꯃꯔꯨꯞ ꯌꯥꯎꯁꯟꯁꯤ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯕꯗ ꯌꯥꯅꯔꯛꯇꯕꯗꯣ ꯑꯗꯩ ꯈꯟꯅꯔꯛꯄꯅꯤ ꯈꯟꯅꯔ ꯅꯨꯄꯥꯁꯦ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯩ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯁꯨ ꯊꯣꯛꯂꯛꯑꯦꯗꯅ ꯎꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯃꯥꯅ ꯊꯣꯛꯂꯛꯏ ꯊꯥꯃꯨꯛ ꯂꯩꯔꯒꯅꯤ ꯐꯣꯟ ꯅꯨꯡ ꯑꯃꯐꯥꯎ ꯆꯠꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯏꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯄꯨꯔꯥꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯃꯕꯥꯅꯤꯁꯦ ꯂꯧꯅꯔꯕꯗꯧꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤ ꯀꯥ ꯑꯃꯗꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯊꯣꯛꯂꯒ ꯎꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯐꯪꯉꯤ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯈꯟꯅꯩ ꯌꯥꯝ ꯂꯥꯎꯅꯩ ꯑꯁ ꯅꯪꯅ ꯌꯥꯝ ꯈꯟꯅꯩ ꯌꯥꯝ ꯂꯥꯎꯅꯩ ꯅꯨꯄꯤꯁꯦ ꯑꯗꯨꯁꯨ ꯄꯨꯔꯥ ꯇꯧ ꯉꯝꯕꯤꯗꯧꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯉꯥꯡꯉꯦꯕ ꯂꯩꯁꯥꯕꯤ ꯅꯪꯅꯕꯨ ꯀꯔꯤꯒꯤ ꯅꯨꯄꯥꯁꯤꯒ ꯂꯧꯁꯨ ꯂꯧꯅꯗꯦ ꯆꯦꯟꯁꯨ ꯆꯦꯟꯗ꯭ꯔꯤꯒꯗꯕꯒꯤ ꯔꯨꯝ ꯑꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯌꯥꯕ꯭ꯔꯥ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯃꯥꯅ ꯔꯨꯝ ꯁꯦꯌꯔ ꯇꯧꯔꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕꯁꯤꯗꯤ ꯌꯥꯕ꯭ꯔꯥ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ꯭ꯔꯥ ꯅꯣꯏ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯤ ꯃꯆꯥ ꯈꯛ ꯉꯥꯡꯒꯅꯨ ꯑꯩ ꯏꯆꯥꯁꯨ ꯁꯣꯏ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯌꯨ ꯅꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯁꯨ ꯅꯣꯏ ꯔꯨꯝ ꯁꯦꯌꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯆꯠꯂꯣ ꯄꯨꯀꯣ ꯅꯣꯏꯅ ꯃꯥꯡꯍꯜꯂꯨꯕ ꯅꯨꯄꯤꯗꯤ ꯅꯣꯏꯅ ꯂꯧ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅ ꯀꯥ ꯑꯝꯇ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯈꯛ ꯇꯥꯕꯗ ꯅꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯕꯕꯨ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯀꯥꯏꯅꯕ ꯆꯠꯂꯨ ꯄꯨꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄꯨꯍꯟꯈꯤꯕ ꯅꯝꯗꯅꯀꯣ ꯌꯥꯝ ꯄꯥꯝꯗꯅ ꯄꯨꯈꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯌꯥꯝ ꯄꯥꯝꯗꯅ ꯑꯗꯣ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯏꯟꯊꯣꯛꯑꯦ ꯍꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯂꯩꯌꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯐꯧ ꯊꯕꯛ ꯏꯟꯈꯥꯡꯒ ꯌꯥꯎꯍꯟꯗꯦ ꯑꯗꯩ ꯂꯨꯍꯣꯡꯅꯤ ꯍꯧꯖꯤꯛꯇꯤ ꯉꯝꯈꯩꯔꯣꯏꯅ ꯍꯣꯡꯗ꯭ꯔꯤꯐꯥꯎꯗꯤꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯣꯡꯒꯅꯨ ꯑꯗꯩ ꯗꯨꯛ ꯊꯥꯡꯕꯩ ꯀꯠꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯝꯇ ꯇꯧꯍꯟꯗꯦ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯒꯖꯥꯠꯅꯦ ꯑꯗꯨꯁꯨ ꯄꯨꯔꯥ ꯂꯝꯆꯠꯂꯨꯗꯕꯤ ꯑꯃꯗꯧꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯗ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯑꯅꯤꯃꯛꯅꯦꯕ ꯂꯝꯆꯠ ꯂꯨꯃꯤꯟꯅꯗ꯭ꯔꯁꯨ ꯃꯣꯏ ꯑꯅꯤ ꯑꯣꯛꯇ꯭ꯔꯁꯨ ꯃꯣꯏ ꯑꯅꯤꯅꯦꯕ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯗ ꯅꯨꯄꯤꯗꯨ ꯈꯛꯇ ꯉꯥꯡꯉꯦ ꯍꯥꯏꯕꯀꯣ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯂꯣꯏ ꯌꯥꯔꯕꯗꯧꯅ ꯈꯜꯂꯦꯕ ꯅꯨꯄꯥꯗꯤ ꯉꯥꯎꯔꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯗ ꯍꯦꯛꯇ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯊꯪꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯁꯨ ꯈꯨꯜ ꯑꯝꯇꯗꯩꯅꯦ ꯅꯨꯡꯁꯤꯅꯩ ꯐꯖꯅ ꯑꯗꯨꯝ ꯑꯗ ꯅꯨꯄꯥꯁꯦ ꯈꯔ ꯃꯥꯁꯦ ꯅꯤꯌꯝ ꯅꯤꯇꯤ ꯈꯤꯇꯪ ꯆꯨꯝꯕ ꯅꯨꯄꯥ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯏꯟꯈꯠꯂꯛꯄꯩ ꯍꯧꯅꯕ ꯈꯤꯇꯪ ꯂꯥꯡꯉꯦ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗꯩ ꯆꯍꯤ 4 ꯍꯜꯂꯦ ꯑꯗꯨꯝ ꯈꯤꯇꯪ ꯂꯥꯡꯉꯤꯗ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯅꯛꯅꯕꯅꯤꯅ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯗꯅ ꯁꯦꯟꯅꯗꯅ ꯑꯗꯩ ꯅꯃꯥꯟꯅꯕꯤꯒ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯗꯩ ꯅꯪ ꯀꯩꯊꯦꯜꯗ ꯅꯃꯥꯟꯅꯕꯤꯒ ꯊꯣꯛꯍꯧꯏ ꯍꯥꯏ ꯀꯥꯟꯗ ꯅꯨꯡꯗꯥꯡ ꯆꯠꯂꯒ ꯈꯠꯅꯗꯅ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯔꯥꯡ ꯂꯥꯡꯉꯒ ꯏꯉꯥꯎ ꯉꯥꯎꯔꯒ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯃꯁꯛ ꯐꯖꯩꯌꯦꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯦ ꯊꯝꯃꯨꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯎꯟꯅꯕꯗ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯃꯥꯟꯅꯕꯤꯈꯩꯅ ꯂꯣꯟꯅ ꯃꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏ ꯈꯣꯠꯂꯦꯅ ꯑꯗ ꯃꯣꯏ ꯑꯅꯤꯁꯤ ꯅꯛꯅꯕ ꯃꯔꯤꯗꯤ ꯊꯝꯈ꯭ꯔꯦ ꯅꯛꯅꯕ ꯃꯔꯤꯁꯤꯅꯕꯨ ꯊꯝꯈ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯗ ꯅꯨꯄꯥꯁꯤꯅ ꯌꯥꯔꯔꯣꯏꯕ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯀꯣꯏꯅꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯒꯁꯨ ꯃꯔꯤ ꯊꯝꯅꯔꯝꯒꯅꯤ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯃꯥꯅꯦ ꯑꯗꯩ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯩꯅꯗꯣ ꯍꯥꯏꯔꯛꯄꯗꯨꯗ ꯎꯟꯅꯁꯦꯅ ꯎꯟꯅꯔꯒ ꯀꯔꯤꯝ ꯍꯥꯏꯗꯕꯤꯗꯀꯣ ꯐꯣꯟꯁꯦ ꯇꯥꯞ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯁꯨ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯐꯥꯔꯦꯗꯅ ꯈꯟꯅꯔꯦ ꯑꯗꯩ ꯐꯨꯕ ꯐꯨꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯖꯔꯦꯕ ꯉꯥꯛꯄꯤꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯃꯕꯥꯅꯤꯁꯦ ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯔꯦꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣ FB ꯏꯟꯁꯇꯥ ꯋꯥꯆꯞ ꯀꯩꯀꯩꯁꯦ ꯂꯤꯡꯁꯦ ꯄꯨꯂꯞ ꯄꯥꯏꯃꯤꯟꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯅ ꯐꯥꯎꯅꯔꯅꯨꯅ ꯐꯨꯅꯗꯅ ꯉꯥꯛꯄꯤꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯃꯥꯒꯤ ꯐꯣꯟꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯕ ꯃꯥꯒꯤ ꯐꯣꯟꯗ ꯑꯣꯏꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯈꯪꯉꯛꯑꯦꯕ ꯑꯗꯨꯁꯨ ꯀꯣ ꯑꯗꯨ ꯈꯪꯉꯛꯄꯗꯒꯤꯗꯤ
ꯅꯣꯡꯃ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒ ꯅꯨꯄꯤꯁꯤꯒ ꯎꯅꯕꯗ ꯅꯨꯄꯥꯗꯨꯅ ꯅꯣꯏ ꯃꯥꯏ ꯐꯣꯟ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏꯅ ꯇꯧꯔꯦꯕ ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛ ꯅꯪ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯀꯗꯕꯅꯦ ꯄꯨꯊꯣꯛꯇ ꯌꯥꯗꯕꯅꯤ나 ꯄꯨꯊꯣꯛꯑꯦꯗꯅ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯁꯦ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯤ ꯃꯥꯅꯗꯤ ꯂꯣꯏꯗꯤ ꯀꯛꯊꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯑꯦꯀꯥꯎꯟ ꯈꯪꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯁꯔꯆ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯍꯟꯅꯕꯗ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯅꯗꯤ ꯈꯪꯉꯦꯗꯅ ꯅꯨꯄꯥꯗꯨꯅ ꯑꯗꯩꯗꯤ ꯑꯗꯩ ꯃꯥꯅ ꯐꯣꯟ ꯇꯧꯁꯜꯂꯦꯕꯀꯣ ꯑꯗꯨꯒ ꯅꯕꯥꯅꯤꯁꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯣ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦꯅꯀꯣ ꯑꯩꯗꯤ ꯑꯩꯒꯁꯨ ꯅꯨꯡꯁꯤꯅꯩ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨ ꯇꯧꯗꯦꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯕ ꯅꯨꯄꯥꯁꯤꯅ ꯍꯪꯕ ꯌꯥꯕꯁꯦ ꯍꯪꯗꯣꯛꯍꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯥꯎꯔꯦ ꯅꯨꯄꯥꯁꯤꯅ ꯅꯪ ꯑꯩ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯊꯝꯅꯤꯡꯉꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯀꯣꯏꯍꯧꯔꯣ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯅꯨꯄꯤꯁꯤ ꯐꯣꯟꯗꯨ ꯂꯥꯛꯇ ꯂꯪꯁꯤꯜꯂꯝꯃꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦ ꯐꯣꯟ ꯅꯨꯡ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯊꯝꯖꯟꯈ꯭ꯔꯦ ꯑꯗꯩ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯁꯨ ꯏꯅꯛ ꯅꯛꯅꯔꯁꯨ ꯐꯣꯟꯁꯤꯅ ꯐꯥꯎꯅꯗ꯭ꯔꯕꯗ ꯆꯪꯉꯨꯕꯗꯤ ꯌꯥꯄꯣꯟꯇꯦꯗꯣ ꯅꯨꯄꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣꯌꯣꯅ ꯅꯨꯄꯥꯗꯨꯅ ꯆꯦꯜꯂꯣꯏ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯊꯕꯛ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯩ ꯊꯥ 3-4ꯃꯨꯛꯁꯦ ꯅꯨꯄꯥꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯗꯤ ꯊꯕꯛꯁꯦ ꯆꯠꯇꯣꯔꯦꯕ ꯊꯕꯛꯁꯦ ꯑꯃ ꯃꯄꯥꯟꯗ ꯃꯥ ꯊꯕꯛ ꯑꯃ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃ ꯈꯜꯂꯛꯇꯅ ꯅꯨꯄꯤꯁꯦ ꯂꯩꯕ ꯑꯗꯨꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯆꯪꯈ꯭ꯔꯒꯗꯤꯅ ꯑꯗꯩ ꯃꯥꯅ ꯃꯇꯦꯡꯁꯦ ꯅꯤꯔꯛꯄꯅꯦꯕ ꯑꯗꯩꯗꯤ ꯊꯕꯛꯇꯨꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯩꯗ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯉꯦ ꯑꯩꯈꯣꯏꯅ ꯍꯪꯕꯗꯀꯣ ꯃꯥꯅ ꯍꯥꯏꯈꯤꯕꯅ ꯍꯥꯏꯈꯤ ꯇꯧꯈꯤꯕ ꯊꯕꯛꯅ ꯇꯧꯈꯤ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯗꯦ ꯃꯥ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏ ꯏꯕꯥꯅꯤ ꯂꯧꯅꯁꯦꯅ ꯑꯗꯨꯝ ꯅꯛꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯀꯣꯏꯕꯅꯦ ꯑꯃꯨꯛꯁꯨ ꯑꯩ ꯉꯥꯛꯄꯤꯔꯦ ꯑꯃꯨꯛꯁꯨ ꯀꯣꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯃꯤ ꯑꯗꯨꯌꯥꯝꯕ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯕꯗꯨꯕꯨ ꯑꯩ ꯄꯥꯝꯗ꯭ꯔꯦꯅ ꯀꯣꯏ ꯅꯠꯇ꯭ꯔ ꯏꯕꯥꯅꯤ ꯃꯔꯤꯁꯦ ꯊꯝꯅꯔꯒ ꯑꯩꯅ ꯇꯧꯔꯁꯨ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯅ ꯃꯤ ꯀꯣꯏꯖꯔꯤꯗꯨꯕꯨ ꯀꯣꯏꯔꯣ ꯑꯗꯨꯗꯤ ꯅꯤꯡꯇꯝꯅꯅ ꯐꯣꯟꯗꯣ ꯂꯪꯁꯤꯜꯂꯝꯕꯅꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯔꯦ ꯑꯩ ꯀꯔꯤꯝ ꯊꯤꯒꯠꯇ꯭ꯔꯦ ꯃꯥ ꯋꯥꯏꯇꯤꯡ ꯂꯩꯕ꯭ꯔꯥ ꯐꯣꯟ ꯋꯥꯔꯤ ꯁꯥ ꯑꯩ ꯋꯥꯔꯦ ꯃꯥ ꯊꯤꯒꯠꯄ ꯑꯗꯨꯅ ꯃꯤ ꯀꯣꯏꯅꯤꯡꯕꯗꯣ ꯀꯣꯏꯖꯧꯅ ꯃꯥ ꯀꯣꯏꯅꯤꯡꯕꯗꯣ ꯀꯣꯏꯖꯧ ꯂꯪꯁꯤꯜꯂꯝꯕꯅꯦ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯅꯔꯨꯔꯒ ꯑꯩꯅ ꯍꯦꯛꯇ ꯍꯌꯦꯡ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯀꯩꯗꯧꯔꯝꯒꯅꯤ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯏꯕꯨꯡꯉꯣ ꯃꯥꯏꯁꯦ ꯎꯅꯗꯅ ꯈꯣꯠꯅꯗꯅꯗꯤ ꯇꯧꯔꯨꯕ ꯅꯠꯇꯦ ꯐꯣꯟꯗ ꯀꯩꯗꯅꯤ ꯍꯣꯏ ꯑꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦꯕ ꯅꯨꯄꯤꯗꯨꯗ ꯅꯨꯄꯥꯁꯤꯅ ꯇꯧꯔꯁꯨ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯅꯪꯅ ꯀꯣꯏꯔꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯑꯇꯣꯞꯄ ꯀꯣꯏꯔ ꯂꯩꯊꯣꯛꯈ꯭ꯔꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯩ ꯂꯧꯗ ꯌꯥꯔꯣꯏ ꯑꯩ ꯂꯩꯕꯤꯌꯨ ꯑꯩ ꯏꯖꯟ ꯃꯥꯡꯈ꯭ꯔꯦꯅꯗꯤ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯀꯦꯁ ꯊꯥꯡꯒꯠꯂꯛꯄ꯭ꯔꯥ ꯑꯗꯨ ꯅꯨꯄꯤ ꯅꯣꯏꯅꯗꯤ ꯑꯗꯨ ꯇꯧꯔꯛꯀꯗꯣꯏꯅꯤ ꯅꯣꯏꯗꯤ ꯍꯌꯦꯡ ꯅꯣꯏꯁꯦ ꯃꯥꯡꯍꯧꯔꯀꯥꯟꯗꯗꯤ ꯃꯤꯅ ꯂꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯦꯠꯅꯩꯁꯦ ꯑꯗꯨꯗꯅꯤ ꯅꯨꯄꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯅ ꯃꯣꯏꯗꯤ ꯈꯪꯉꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯔꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯁꯨ ꯂꯩꯁꯥꯕꯤꯅ ꯑꯗꯨꯝ ꯂꯩ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯨꯄꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤꯅ ꯂꯧꯕꯤꯗꯕꯅꯤꯅ ꯑꯗꯨꯒꯤꯅꯤ ꯅꯨꯄꯤꯁꯤꯅ ꯂꯩꯒꯦꯅ ꯇꯥꯟꯅꯔꯤꯁꯤꯅꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯣꯏ ꯆꯦꯜꯂꯣ ꯅꯨꯄꯥꯁꯤꯒꯤ ꯆꯦꯜꯂꯒ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯍꯣꯡꯉꯣ ꯇꯧꯔꯨꯔꯒ ꯈꯔ ꯂꯩꯔꯒ ꯃꯇꯥꯡ ꯌꯦꯡꯉ ꯊꯣꯛꯂꯛꯑꯒ ꯍꯣꯡꯉꯣ ꯆꯦꯜꯂꯒꯗꯤ ꯊꯝꯃꯝꯃꯣꯅ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯍꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯣꯛꯑꯦ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯑꯃꯅ ꯅꯨꯄꯥꯁꯦ ꯑꯆꯧꯕ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕꯒꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯕꯅꯤꯀꯣ ꯃꯥꯁꯦ ꯀꯣꯆꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯃꯥꯁꯤꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯄꯩꯁా ꯊꯥꯗꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒ ꯅꯨꯡꯁꯤꯅꯩꯕ ꯅꯨꯄꯤꯁꯤꯁꯨ ꯑꯥꯗ ꯂꯩꯃꯤꯟꯅꯩꯕ ꯃꯣꯏꯁꯦꯀꯣ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯔ ꯂꯩꯕꯅꯦ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯒꯤ ꯔꯨꯝꯁꯤꯗꯅꯦ ꯅꯨꯄꯤꯁꯤ ꯃꯥꯅꯀꯧꯔ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯦ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯁꯨ ꯅꯨꯡꯗꯥꯡ ꯍꯜꯂꯦꯀꯣ ꯑꯍꯤꯡ ꯂꯦꯛꯇꯦ ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ 2-3 ꯂꯣꯏꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯂꯣꯏꯅꯔꯛꯑꯒ ꯅꯨꯄꯥꯁꯤꯁꯨ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕꯁꯨ ꯌꯥꯎꯔꯛꯇꯕ ꯑꯍꯥꯟꯕꯗꯁꯨꯀꯣ ꯑꯗꯩ ꯌꯨꯝꯗ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯗ ꯃꯣꯏꯅꯒꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩ ꯈꯣꯠꯂꯦꯅ ꯌꯥꯝ ꯊꯥꯒꯠꯄ ꯌꯥꯝꯅ ꯅꯨꯄꯥꯁꯤ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯅꯕ ꯃꯣꯏ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟꯁꯤꯅꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯅ ꯃꯈꯣꯡ ꯁꯦꯡꯅ ꯍꯧꯔꯛꯄ ꯅꯨꯄꯥ ꯃꯆꯥꯗꯁꯨ ꯌꯥꯝ ꯀꯦꯔꯦꯛꯇꯔ ꯂꯨꯁ ꯑꯣꯏꯕꯁꯦ ꯂꯩꯌꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯗꯥꯏꯔꯦꯛ ꯃꯥꯗꯤ ꯄꯨꯡ ꯑꯉꯛꯄꯅꯦꯕ ꯀꯣꯏ ꯈꯣꯠꯂꯤ ꯀꯔꯤꯝ ꯈꯪꯗꯦꯕꯀꯣ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯁ ꯑꯩ ꯉꯝꯃꯦꯗ ꯁꯨꯝ ꯆꯠꯎꯔꯒꯦꯗ ꯍꯥꯟꯅ ꯀꯩꯝ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯗꯕꯤꯗ ꯆꯠꯄꯗ ꯔꯨꯝꯁꯦ ꯊꯣꯡ ꯂꯣꯟ ꯂꯩꯔꯝꯕꯅꯦꯕ ꯊꯤꯟꯕꯗ ꯃꯥꯅ ꯀꯣꯟꯗꯪꯇ ꯍꯥꯡꯗꯣꯔꯛꯑꯦꯕ ꯃꯥꯅ ꯆꯤꯡꯅꯃꯟꯗꯅꯅꯦ ꯆꯦꯛ ꯀꯣꯏꯇꯧ ꯇꯧꯕꯗ
ꯅꯨꯄꯤꯁꯦ ꯃꯐꯤ ꯃꯔꯣꯟ ꯑꯝꯇ ꯌꯥꯎꯗꯅ ꯋꯥꯁꯔꯨꯝꯗ ꯂꯣꯠꯂ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯋꯥꯁꯔꯨꯝꯁꯦ ꯀꯅꯥꯅꯣ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯜꯂꯤꯁꯦ ꯊꯤꯜꯂꯦꯗꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤꯁꯦ ꯐꯨꯗꯠꯅꯗꯅ ꯅꯨꯃꯤꯠꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯒꯁꯦ ꯃꯥꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯆꯠꯈꯤꯖꯥꯠꯅꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯩꯗꯤ ꯃꯥꯁꯨ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯈꯠꯅꯔꯦꯕꯀꯣ ꯈꯠꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯛꯑꯔꯣꯏ ꯅꯉꯣꯟꯗ ꯃꯥꯡꯕ ꯑꯩꯁꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨꯅ ꯅꯨꯄꯤꯁꯤꯅ ꯂꯥꯞꯊꯣꯛꯄ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯀꯩ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯅꯪꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯃꯤꯅ ꯇꯧꯔꯒ ꯈꯠꯅꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯇꯁꯇ ꯅꯨꯄꯤꯗꯨ ꯈꯛ ꯎꯅꯕꯒ ꯊꯝꯃꯛꯄ ꯑꯗꯩ ꯅꯨꯄꯤꯗꯨꯗ ꯊꯥꯖꯤꯜꯂꯛꯄ ꯁꯤꯈꯩꯁꯦ ꯂꯣꯏ ꯍꯥꯞꯀꯠꯂꯗꯕꯃꯤ ꯀꯥꯏꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯗꯒꯁꯨ ꯋꯥꯆꯞꯇ ꯊꯥꯖꯤꯜꯂꯛꯄ ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯥꯞꯊꯣꯛꯏꯁꯦ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯛꯅꯕ ꯃꯔꯤ ꯆꯍꯤ ꯀꯩꯅꯣꯃꯨꯛ 3 ꯊꯝꯃꯛꯑꯒ ꯃꯥꯅ ꯍꯥꯏꯗꯅ ꯑꯗꯨ ꯅꯪꯅ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕꯩꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯃꯣꯏꯁꯦ ꯈꯠꯅꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦꯗꯅ ꯑꯗ ꯍꯥꯞꯀꯠꯀꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯅꯨꯄꯤ ꯑꯃꯗꯨꯅꯁꯨ ꯈꯪꯉꯛꯄꯗꯩꯀꯣ ꯑꯗꯨꯅ ꯍꯥꯞꯀꯠꯀꯅꯤ ꯃꯥ ꯑꯩꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯕꯨ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯉꯥꯛꯇꯪꯒꯤ ꯀꯩꯅꯣꯅꯦ ꯑꯩ ꯅꯨꯄꯤꯗꯣ ꯆꯦꯟꯗꯦꯗꯅ ꯂꯧꯗꯦꯗꯅ ꯍꯧꯖꯤꯛꯁꯨ ꯇꯣꯛꯅꯈ꯭ꯔꯦ ꯒ ꯍꯥꯏꯔꯒ ꯃꯁꯥꯅ ꯇꯧꯕꯁꯤꯗꯤꯅꯦ ꯀꯔꯤꯝ ꯈꯟꯗꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯃꯟꯕꯗꯒꯤ ꯍꯥꯞꯀꯠꯂꯅꯤ ꯑꯗꯨ ꯇꯧꯔꯅꯤ ꯃꯥꯁꯨ ꯃꯥꯡꯉꯁꯨꯅ ꯑꯩꯁꯨ ꯃꯥꯡꯉꯁꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯚꯥꯏꯔꯦꯟ ꯆꯠꯂꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯅꯨꯄꯤꯁꯤꯗ ꯀꯤꯗꯅ ꯅꯤꯛꯈꯤꯗꯅꯅꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯗꯩ ꯃꯥꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯀꯥꯟꯗ ꯃꯕꯨꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯦꯜꯂꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯕꯨꯡꯈꯩꯅ ꯍꯥꯏꯔꯨꯔꯗꯤꯅꯦ ꯃꯕꯨꯡꯈꯩꯅꯒ ꯍꯥꯏꯔꯨꯔꯗꯤ ꯈꯨꯗꯛꯇꯒ ꯍꯥꯞꯀꯠꯂꯛꯀꯗꯣꯏꯅꯦ ꯍꯦꯛꯇ ꯅꯨꯄꯥꯗꯨꯁꯨ ꯇꯦꯟꯁꯟ ꯑꯃ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯤꯈꯩꯗ ꯊꯥꯕ ꯍꯧꯔꯛꯑꯕꯅꯤꯅ ꯇꯨ ꯅꯪꯒꯤ ꯁꯤ ꯊꯥꯔꯛꯑꯦꯅ ꯃꯣꯏꯅꯤꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯐꯣꯇꯣ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅꯦꯕ ꯃꯥꯅ ꯊꯥꯖꯤꯜꯂꯛꯏꯁꯦ ꯑꯗꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯆꯤꯡꯉꯦꯗꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯏꯀꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯕꯨꯡꯁꯤꯡꯁꯦ ꯆꯦꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯦꯕ ꯅꯪ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯊꯣꯛꯂꯛꯑꯣ ꯋꯥ ꯉꯥꯡꯅꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯀꯧꯊꯣꯛꯑꯦꯕ ꯃꯥꯁꯦ ꯑꯥꯗꯩ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯄꯥꯎ ꯄꯤ ꯇꯧꯔꯀꯥꯟꯗ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤꯀꯣ ꯀꯩꯅꯣꯁꯤꯡꯗꯣ ꯎꯕꯗ ꯃꯄꯥꯁꯨ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏ ꯍꯥꯏꯌꯦ ꯃꯄꯥꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯠꯄ ꯉꯝꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯒꯤ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯕꯨ ꯅꯪꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯊꯥꯕ ꯍꯥꯞꯀꯠꯀꯅꯤꯅ ꯏꯆꯥꯗ ꯅꯪꯅ ꯙꯞ ꯇꯧꯕ ꯑꯅ ꯑꯁ ꯌꯥꯝ ꯀꯞꯄꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯅꯨꯄꯤꯗꯨꯅꯁꯨ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯩ ꯂꯩꯔꯔꯣꯏ ꯑꯅ ꯂꯣꯏꯁꯟꯅꯔꯒꯦ ꯑꯃꯨꯛ ꯌꯦꯠꯅꯗꯕꯅ ꯑꯌꯥꯎꯕ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯛꯊꯠꯅꯔꯒꯅꯅꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯗꯥꯏꯇ ꯂꯧꯔꯒ ꯃꯣꯏ ꯂꯩꯒꯦꯁꯨ ꯍꯥꯏꯗꯦ ꯅꯨꯄꯥꯗꯣ ꯏꯖꯠ ꯇꯥꯕꯤꯌꯣꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦ ꯏꯅꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯗꯥꯏꯇ ꯂꯧꯅꯕ ꯑꯃꯨꯛ ꯌꯦꯠꯅꯍꯟꯗꯕꯅ ꯂꯣꯏꯁꯟꯅꯈꯤꯕ ꯁꯤꯒꯨꯝꯕ ꯃꯈꯜꯁꯦ ꯂꯦꯞꯇꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯊꯧꯗꯣꯛꯁꯦ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯅ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯈꯪꯅꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯂꯨꯍꯣꯡꯕ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯁꯤꯗ ꯈꯪꯅꯈꯤꯕꯅꯦ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯀꯥꯔꯗ ꯇꯣꯡꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯃꯁꯥꯁꯨ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯔ ꯃꯃꯥꯡꯁꯤꯗ ꯇꯣꯡꯕꯗ ꯉꯁꯥꯏ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥꯅꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯁꯨ ꯑꯉꯥꯡꯅꯦ ꯃꯥꯅ ꯆꯍꯤ 4 ꯍꯜꯂꯤꯁꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯅꯕꯨꯗꯤ 7 ꯃꯨꯛꯇꯤ ꯍꯟꯅꯤ ꯑꯗꯨꯒ ꯃꯆꯥꯒ ꯂꯩꯔꯦ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯄꯥꯝꯃꯦꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯑꯃꯗꯨꯗꯤ ꯀ꯭ꯂꯥꯁ 9 ꯈꯛꯇꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯒ ꯇꯣꯡꯗꯅ ꯈꯣꯠꯇꯅ ꯃꯃꯥꯡꯗ ꯇꯧꯕꯗ ꯃꯥꯗꯤ ꯄꯥꯝꯕꯗ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯅꯝꯕꯔ ꯂꯧꯑꯅ ꯃꯥꯅ ꯃꯥꯏ ꯃꯃꯥꯟꯅꯕꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯉꯤꯕ ꯀꯩꯅꯥꯁꯤꯗꯅꯦ ꯅꯝꯕꯔ ꯂꯧꯑꯅ ꯃꯥꯅ ꯇꯛꯇꯅ ꯂꯧꯅꯗꯅ ꯀꯣꯏꯅꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯣꯛꯀꯅꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯏꯁꯨ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣই ꯏꯃꯥꯟꯅꯕꯁꯤ ꯅꯨꯄꯤꯗꯤ ꯊꯤꯔꯝꯃꯤ ꯅꯪ ꯂꯣꯟꯅ ꯄꯥꯎ ꯄꯤꯈꯣ ꯑꯅ ꯑꯗꯨꯒꯗꯤ ꯄꯥꯎꯁꯤ ꯄꯤꯔꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯥ ꯑꯣꯏꯔꯤꯕꯁꯤꯅ ꯃꯥꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯅꯪ ꯃꯥꯅ ꯍꯥꯏꯔꯛꯑꯗꯤ ꯌꯥꯔꯛꯀꯅꯨꯅ ꯑꯗꯩ ꯁꯣꯝꯗꯩꯁꯨ ꯃꯥꯏ ꯅꯨꯄꯤ ꯍꯣꯏꯅꯁꯨ ꯄꯥꯎꯁꯤ ꯃꯊꯪ ꯐꯪꯅꯔꯛꯇꯅꯅꯦ ꯃꯣꯏꯅꯁꯨ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯗ ꯅꯣꯏ ꯃꯈꯥ ꯇꯥꯟꯅꯒꯅꯨ ꯈꯣꯠꯀꯅꯨꯅ ꯅꯨꯄꯥꯁꯤꯒꯤ ꯃꯟꯗꯣꯝ ꯆꯥꯅꯐꯥꯎ ꯍꯥꯏꯔꯦꯀꯣ ꯅꯨꯄꯥꯁꯤꯒ ꯃꯥꯏ ꯅꯨꯄꯤꯒꯁꯨ ꯈꯠꯅꯔꯦꯀꯣ ꯂꯩꯁꯥꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯏ ꯑꯗꯨ ꯇꯧꯏ ꯃꯥꯅ ꯂꯨꯍꯣꯡꯕ ꯆꯠꯂꯒꯅꯅꯦ ꯈꯠꯅꯔꯦꯕ ꯃꯣꯏꯅꯤꯁꯨ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯁꯨ ꯂꯥꯞꯄꯦ ꯂꯝꯁꯦ ꯃꯣꯏꯅꯤꯁꯦ ꯆꯠꯂꯒ ꯑꯗꯨꯝ ꯅꯨꯄꯤꯁꯦ
ꯁꯦꯟꯅꯗꯅ ꯁꯪꯗꯅ ꯑꯗꯩ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯁꯜꯂꯛꯇꯅ ꯏꯟꯅꯗꯅ ꯅꯨꯄꯤꯁꯤꯅ ꯇꯨꯏꯁꯟ ꯆꯠꯄ ꯑꯗꯨꯝ ꯃꯥꯅ ꯇꯥꯛꯃꯟꯗꯅ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡꯁꯤꯅꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨ ꯍꯥꯏꯔꯕꯗꯨꯃꯛꯇꯗ ꯑꯗꯨꯝ ꯃꯥꯁꯨ ꯀꯣꯏꯔꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯅꯦ ꯌꯥꯗ꯭ꯔꯦ ꯇꯣꯛꯅꯔꯁꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯁꯤ ꯅꯪ ꯅꯨꯄꯤ ꯂꯩꯔꯕꯅꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯁꯤꯅꯤ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯒꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯊꯣꯛꯂꯛꯇ꯭ꯔꯦꯗꯅ ꯄꯨꯡ 12 ꯕꯥꯔꯣ ꯑꯍꯤꯡꯐꯧꯁꯦ ꯑꯗꯨꯝ ꯃꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯂꯝꯄꯥꯛ ꯃꯆꯥ ꯑꯍꯥꯡꯕ ꯑꯃ ꯂꯩ ꯀꯥꯔꯁꯦ ꯈꯥꯝꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯑꯗꯩ ꯊꯣꯛꯑꯒ ꯆꯠꯂꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯍꯤꯡꯗ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯏꯅꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯨꯝ ꯅꯛꯁꯟꯅꯈ꯭ꯔꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯅꯛꯁꯟꯅꯈ꯭ꯔꯦꯕ ꯑꯗꯨꯀꯥꯟꯗꯗꯤꯅꯦ ꯃꯣꯏꯅꯤꯁꯤꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯆꯦꯜꯂꯁꯤ ꯏꯕꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯁꯦꯅ ꯃꯥꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯚꯔꯥꯗ ꯊꯩꯔꯦꯕꯀꯣ ꯊꯩꯔꯒ ꯃꯣꯏ ꯃꯔꯤ ꯊꯝꯅꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯁ ꯈꯤꯇꯪ ꯂꯩꯔ ꯆꯦꯜꯂꯁꯦ ꯑꯩꯁꯦ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯂꯩꯌꯦꯅ ꯊꯦꯝꯃ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂ ꯊꯥꯖꯤꯜꯂꯝꯃꯦꯕ ꯃꯥꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯝ ꯎꯅꯕꯗꯤ ꯑꯗꯨꯝ ꯎꯅꯁꯦ ꯍꯥꯏꯕ ꯑꯗꯨꯝ ꯎꯅꯕ ꯍꯣꯇꯦꯜꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥ 5 ꯇꯔꯨꯛꯁꯦ ꯑꯗꯩ ꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯒꯁꯨ ꯈꯠꯅꯗꯅ ꯅꯨꯄꯤꯁꯦ ꯃꯄꯥꯝ ꯌꯧꯅꯗꯅ ꯌꯥꯝ ꯇꯧꯔꯦ ꯃꯣꯏꯒꯤꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯆꯥꯁꯤ ꯃꯄꯥꯝꯗ ꯅꯨꯄꯤꯁꯤ ꯃꯇꯝ ꯈꯔ ꯊꯥ ꯃꯨꯛ ꯂꯩꯔꯨꯏꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯆꯥꯁꯤꯅ ꯍꯥꯏꯗꯣꯛꯑꯦꯕ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯅꯨꯄꯤꯁꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣই ꯕꯕꯥꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯅꯨꯄꯤꯁꯤꯒ ꯑꯩꯁꯨ ꯄꯨꯏ ꯀꯥꯔꯗ ꯆꯠꯃꯤꯟꯅꯩ ꯑꯗꯩꯗꯤ ꯍꯣꯇꯦꯜꯗ ꯆꯪꯉꯤ ꯐꯃꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩ ꯑꯍꯤꯡ ꯂꯦꯛꯏ ꯀꯥꯏꯅ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯕ ꯑꯗꯨꯒꯤ ꯐꯨꯗꯠꯅꯔꯦꯕꯀꯣ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯂꯩꯁꯥꯕꯤꯁꯤꯗ ꯇꯧ ꯉꯝꯕꯤ ꯑꯗꯨ ꯇꯧꯕꯤ ꯅꯪ ꯐꯅꯌꯥꯝꯁꯨ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯥ ꯄꯥꯈꯪꯕ ꯀꯣꯏꯒꯦ ꯍꯥꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯑꯅ ꯑꯗꯩꯗꯤ ꯅꯪ ꯅꯨꯄꯥꯅ ꯑꯩꯁꯦ ꯃꯥꯡꯍꯜꯂꯝꯃꯤꯅ ꯑꯩꯗꯤ ꯂꯩꯔꯅꯤꯌꯦ ꯑꯅ ꯅꯪ ꯀꯔꯤꯝ ꯃꯥꯡꯍꯟꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯏꯕꯅ ꯍꯥꯜꯂꯤ ꯍꯦꯛ ꯈꯪꯅꯕ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯪ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯌꯥꯗꯤꯌꯦ ꯅꯪ ꯅꯨꯄꯥ ꯋꯥꯔꯛꯎ ꯑꯍꯤꯡꯐꯧ ꯁꯤꯗ ꯂꯩ ꯁꯤꯅꯦꯅ ꯍꯥꯏ ꯑꯗ ꯅꯪ ꯅꯨꯄꯥꯗꯣ ꯀꯟꯕꯤꯕꯅꯤ ꯑꯩꯅ ꯌꯥꯔꯝꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯉꯍꯥꯟꯅ ꯁꯤꯔꯅꯤ ꯏꯕꯦꯝꯃ ꯁꯤꯈꯤꯕꯅ ꯐꯩ ꯑꯁ ꯈꯠꯅꯔꯦ ꯃꯕꯥꯏꯅꯁꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯅꯪꯅ ꯃꯤꯉꯣꯟꯗ ꯀꯩꯒꯤ ꯐꯣꯟ ꯇꯧꯔꯤꯅꯣ ꯑꯩꯅ ꯄꯥꯝꯗꯅ ꯀꯣꯏꯕꯅꯦꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯐꯨꯗꯠꯅꯔꯦꯗꯅꯀோ ꯑꯗꯨꯒꯤ ꯅꯨꯄꯥꯁꯦ ꯑꯦꯁꯤഡ് ꯊꯛꯑꯦꯕ ꯑꯦꯁꯤഡ് ꯊꯛꯄꯁꯦ ꯁꯣꯛꯄꯁꯦ ꯁꯤꯗꯦ ꯈꯛꯇꯅꯤ ꯃꯥꯅ ꯍꯤꯡꯍꯧꯔꯤꯁꯦ ꯌꯥꯝ ꯁꯣꯛꯈ꯭ꯔꯕ ꯑꯦꯁꯤഡ് ꯑꯁꯤꯗꯤ ꯁꯥꯏꯗꯠꯂꯛꯄ ꯄꯣꯠꯅꯤꯗꯅ ꯄꯩꯁꯥꯁꯨ ꯍꯤꯡꯒꯣꯜ ꯌꯣꯜꯂ ꯂꯥꯏꯌꯦꯡꯉꯦ ꯂꯥꯛ 7-9 ꯆꯪꯉꯦ ICUꯗꯁꯨ ꯀꯨꯏꯅ ꯂꯩꯔꯦ ꯀꯅꯥꯒꯤ ꯂꯪꯁ ꯅꯨꯡ ꯀꯩꯀꯩ ꯂꯣꯏ ꯁꯣꯛꯈꯤꯗꯅꯅꯦ ꯍꯥꯔꯠ ꯅꯨꯡꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯨꯏꯅ ꯅꯨꯄꯥꯁꯤ ꯅꯥꯔ ꯂꯩꯌꯦꯕ ꯑꯗꯩ ꯅꯨꯄꯤꯗꯨꯗꯤ ꯁꯣꯝꯗꯗꯤ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯦ ꯃꯥꯁꯤꯅ ꯅꯨꯄꯥꯁꯤ ꯅꯥꯔꯕꯅꯤꯅ ꯄꯥꯎꯗꯣ ꯐꯥꯎꯅꯈꯤꯗ꯭ꯔꯦꯗꯅ ꯑꯗꯣ ꯅꯥꯔꯒꯁꯨꯅꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯊꯥꯖꯤꯜꯂꯛꯄ ꯑꯩ ꯅꯪ ꯂꯧꯅꯤ ꯅꯨꯄꯤꯁꯦ ꯀꯟꯁꯦꯞ ꯑꯣꯏꯁꯜꯂꯛꯑꯦꯕ ꯑꯩ ꯅꯪ ꯂꯧ ꯂꯥꯛꯀꯅꯤꯅ ꯑꯩ ꯏꯆꯥ ꯃꯥꯡꯍꯜꯂꯝꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯃꯥꯡꯍꯜꯂꯝꯕꯗ ꯅꯪ ꯑꯩꯅ ꯀꯦꯁ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯦ ꯅꯨꯄꯤꯁꯤꯗꯤ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗ ꯑꯗꯩ ꯉꯥꯎꯔꯦꯕ ꯃꯥꯁꯦ ꯁꯣꯝꯗꯩ ꯅꯨꯄꯥꯗꯨ ꯅꯥꯔꯕꯅꯤꯅ ICUꯗ ꯇꯥ ꯂꯩꯈ꯭ꯔꯕ ꯕꯦꯠꯇꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯂꯣꯏꯁꯟꯅꯕ ꯑꯃ ꯅꯥꯏꯕꯤꯌꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯠꯍꯟꯕꯤꯔꯛꯀꯅꯨ ꯃꯥꯅ ꯑꯅꯝ ꯀꯃꯟꯗꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯑꯩ ꯌꯥꯝ ꯌꯥꯖꯈꯤꯗꯕꯅꯦꯅ ꯀꯞꯄꯒ ꯂꯥꯛꯑꯦꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣꯀꯣ ꯑꯗꯩ ꯃꯥꯅ ꯇꯧꯕꯗꯤ ꯃꯥꯅ ꯒꯨꯂꯤ ꯆꯥꯁꯜꯂꯕꯖꯥꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯅꯦ ꯂꯣꯏꯁꯟꯅꯈꯤ ꯅꯝꯗꯅ ꯃꯇꯨꯡ ꯌꯦꯠꯅꯅꯨ ꯈꯣꯠꯅꯅꯨ ꯌꯥꯝ ꯐꯖꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯥ ꯍꯦꯛꯇ ꯑꯉꯥꯡꯅꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯠꯀ ꯐꯖꯩ ꯃꯥꯁꯨ ꯄꯨꯔꯥ ꯃꯀꯣꯛꯁꯦ ꯂꯩ ꯈꯠꯇꯅꯅꯦ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯨꯒꯅ ꯉꯥꯎꯃꯤꯟꯅꯗꯅ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯀꯩꯅꯣꯁꯦ ꯍꯣꯏ ꯋꯥꯔꯤꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯒꯦ ꯑꯗꯨꯒꯅꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯂꯤꯔꯛꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯥꯎꯅꯤꯡꯉꯤꯕ꯭ꯔꯥ ꯅꯣꯏ ꯉꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯏꯖꯠꯁꯦ ꯄꯤꯊꯣꯛꯈꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯣꯏꯅ ꯅꯨꯡꯁꯤꯅꯕꯗꯣ ꯍꯣꯇꯦꯜꯗ ꯎꯅꯧ ꯍꯣꯇꯦꯜꯗ ꯇꯨꯃꯤꯟꯅꯧꯁꯦ ꯀꯅꯥꯃꯛꯅꯗꯤ ꯍꯥꯏ ꯁꯤ ꯇꯧꯅꯗꯕ ꯁꯥꯖꯠ ꯂꯤꯆꯠꯅꯦꯕꯀꯣ ꯑꯗꯨ ꯏꯖꯠꯇꯣ ꯂꯣꯏ ꯄꯤꯊꯣꯛꯑꯀꯥꯟꯗ ꯅꯨꯄꯥꯁꯦ ꯂꯧꯕꯤꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯋꯥꯈꯠ ꯊꯥꯡꯒꯠꯄꯅꯦ ꯂꯥꯛꯑꯦ ꯌꯥꯝ ꯋꯥꯅꯩꯌꯦꯕꯀꯣ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯥꯛꯏꯕ ꯁꯤꯡꯅꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯇꯧ ꯉꯝꯕꯤꯁꯨ ꯇꯥꯏ ꯃꯃꯤꯠ ꯐꯩꯅ ꯌꯥꯝ ꯇꯨꯀꯠꯆ ꯍꯪꯒꯣꯏꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤ ꯑꯗꯨ ꯇꯟꯗ꯭ꯔꯥ ꯂꯧꯕꯤꯌꯨ ꯏꯖꯠꯇꯣ ꯄꯤꯊꯣꯛꯈ꯭ꯔꯀꯥꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯇꯟꯗ꯭ꯔꯥꯀꯣ ꯑꯗꯨꯅ ꯃꯗꯨ ꯇꯟꯕꯩ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨꯅ ꯂꯩꯁꯥꯕꯤꯖꯥꯡ ꯅꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯆꯣꯡꯗ꯭ꯔꯤꯉꯩꯗ ꯈꯣꯡꯕꯥꯟꯁꯦ ꯀꯗꯥꯏꯗ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯐꯝꯁꯦ ꯍꯥꯟꯅ ꯌꯦꯡꯉ ꯆꯣꯡꯅꯩꯅꯤꯗꯅ ꯑꯗꯨꯅ ꯆꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯆꯣꯡꯗꯣꯏꯕ ꯖꯒꯥꯁꯦ ꯍꯥꯟꯅ ꯌꯦꯡꯕ ꯑꯃ ꯆꯪꯗ꯭ꯔꯥ ꯑꯗꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯨꯅ
ꯅꯨꯄꯥꯁꯤꯅ ꯂꯩꯊꯣꯛꯈ꯭ꯔꯒꯁꯨ ꯀꯔꯤꯝꯇ ꯑꯩꯗꯤ ꯍꯥꯏꯔꯔꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯗꯨꯝ ꯀꯣꯏꯅꯍꯧꯒꯦ ꯍꯥꯏꯔꯗꯤꯅꯦ ꯍꯣꯏ ꯅꯣꯏ ꯌꯥꯅ ꯅꯨꯡꯉꯥꯏꯊꯣꯛꯅꯒꯦ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯑꯣ ꯑꯗꯩ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯍꯌꯦꯡ ꯅꯨꯄꯤꯁꯦ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯅꯁꯥ ꯁꯥꯡꯉꯨꯔꯅꯨ ꯑꯗꯒꯤꯗꯤ ꯆꯦ ꯑꯃ ꯏꯟꯅꯔꯣ ꯅꯣꯏꯁꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯤꯁꯦ ꯍꯌꯦꯡ ꯑꯩꯅ ꯂꯩꯊꯣꯛꯑꯁꯨ ꯃꯥ ꯂꯩꯊꯣꯛꯑꯁꯨ ꯀꯩꯝ ꯍꯥꯏꯅꯔꯣꯏ ꯑꯩꯅ ꯂꯩꯊꯣꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯤꯕꯗ ꯅꯨꯄꯤꯁꯤꯅ ꯀꯦꯁ ꯇꯧꯔꯛꯑꯣꯏ ꯖꯗꯥꯕꯤ ꯇꯥꯜꯂꯛꯑꯣꯏ ꯂꯩꯒꯦ ꯍꯥꯏꯔꯛꯑꯣꯏ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯕꯅꯤꯅ ꯆꯦ ꯑꯃ ꯍꯥꯟꯅ ꯏꯟꯅꯧ ꯌꯥꯅꯕ ꯑꯃ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯊꯤꯔꯒꯅꯅꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯑꯅ ꯍꯥꯏꯔꯣ ꯅꯨꯄꯤꯁꯤꯅꯁꯨ ꯌꯥꯔꯕ ꯅꯨꯄꯤ ꯊꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯃꯥ ꯌꯥꯔ ꯀꯣꯏꯅꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯏꯟꯅꯔꯣ ꯆꯦ ꯑꯃꯗ ꯑꯗꯨꯒ ꯀꯣꯏꯅꯔꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯅꯁꯨ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯏꯖꯠ ꯁꯣꯏꯁꯦ ꯑꯩꯒ ꯅꯪꯒ ꯂꯧꯅꯁꯤ ꯂꯩꯅꯁꯦꯅ ꯁꯣꯛꯄꯅꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯑꯩ ꯂꯧꯗ꯭ꯔꯕ ꯅꯪꯒꯤ ꯅꯥꯛꯇꯛꯇ ꯑꯩ ꯀ꯭ꯔꯣꯔ ꯑꯃ ꯂꯧꯅꯤ 1,50,000 ꯂꯧꯅꯤ ꯍꯥꯟꯅ ꯏꯟꯅꯔꯣ ꯁꯣꯏ ꯇꯧꯅꯔꯣ ꯑꯗꯨꯒ ꯂꯧꯅꯔꯣ ꯅꯣꯏ ꯍꯥꯏꯕꯗꯤ ꯀꯣꯟꯗꯪꯗꯗꯤ ꯑꯃꯨꯛ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯅꯨꯄꯤꯗꯨꯅ 1,50,000 ꯄꯤꯌꯨ 50 ꯄꯤꯌꯨ ꯇꯧꯔꯦ 10,000 ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯄꯩꯁా ꯏꯖꯠ ꯂꯧꯈꯤꯕ ꯅꯠꯇꯦ ꯅꯁꯥ ꯅꯁꯥ ꯌꯥꯅꯕꯅꯤ ꯍꯥꯏꯔꯦ ꯏꯔꯥꯏ ꯂꯥꯏꯅ ꯃꯤ ꯃꯌꯥꯝ ꯀꯣꯏꯅꯩꯅ ꯀꯩꯗꯧꯕꯩ ꯏꯖꯠ ꯄꯤꯊꯣꯛꯎꯔꯤ ꯃꯤ ꯃꯌꯥꯝ ꯀꯣꯏꯅꯩ ꯆꯦꯜꯂꯨꯕ ꯅꯠꯇꯦ ꯅꯪ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗ ꯏꯆꯝ ꯆꯝꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯁꯤꯅꯀꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯏꯠ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯅꯛꯅꯕ ꯃꯔꯤꯁꯦ 1,000,000 ꯊꯝꯃꯁꯨ ꯍꯣꯇꯦꯜꯗ 3-4 ꯆꯪꯉꯁꯨ ꯑꯉꯥꯡ ꯃꯤꯔꯣꯟꯗꯅꯒ ꯑꯦꯕꯣꯔꯁꯟꯒ ꯇꯧꯔꯁꯨ ꯆꯍꯤ 10 ꯃꯔꯤ ꯊꯝꯅꯈ꯭ꯔꯁꯨ ꯂꯣꯏꯅꯔꯁꯨ ꯅꯨꯡꯁꯤꯅꯔꯁꯨ ꯀꯣ ꯔꯤꯂꯦꯁꯟ ꯊꯝꯃꯒ ꯃꯁꯤꯡ ꯈꯪꯗꯒꯩ ꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯖꯈꯤꯕ ꯅꯨꯄꯤ ꯊꯤꯖꯈꯤꯕ ꯆꯦꯟꯖꯈꯤꯕ ꯃꯇꯝꯗ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯀꯅꯨꯁꯤꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯁꯤꯅꯦꯕ ꯑꯗꯨꯗ ꯍꯦꯛ ꯀꯦꯁ ꯅꯨꯡ ꯇꯧꯔꯛꯄ ꯃꯈꯣꯡ ꯊꯣꯡ ꯆꯪꯁꯤꯜꯂꯒꯅ ꯄꯩꯁా ꯄꯥꯝꯕꯩꯅꯤ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯕꯤꯔꯦꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯕꯅꯦꯅꯀꯣ ꯑꯗꯨꯅꯗꯤ ꯃꯤꯡꯆꯠꯁꯦ ꯊꯤꯔꯤꯁꯦ ꯅꯨꯄꯤꯗꯗ ꯊꯤꯗ꯭ꯔꯥ ꯑꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯅꯔꯛꯀꯅꯤ ꯌꯦꯡꯉꯒ ꯅꯣꯏ ꯅꯨꯡꯁꯤꯅꯕꯁꯤꯗꯅꯦ ꯅꯨꯡꯁꯤꯅꯔꯣ ꯀꯥꯏꯅꯔꯁꯨ ꯌꯥꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯅꯔꯣ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯅ ꯏꯖꯗꯥꯕꯤ ꯇꯥꯜꯂꯛꯑꯀꯥꯟꯗꯗꯤ ꯋꯥꯔꯛꯄꯤꯅꯕꯅ ꯁꯨꯛ ꯌꯥꯝ ꯂꯩꯔꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯅ ꯏꯖꯗꯥꯕꯤ ꯇꯥꯜꯂꯛꯑꯀꯥꯟꯗꯗꯤ ꯅꯣꯏꯁꯨ ꯋꯥꯏ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯋꯥꯏ ꯑꯗꯨꯅ ꯏꯖꯗꯥꯕꯤꯁꯨ ꯇꯥꯜꯂꯛꯇꯅꯕ ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯊꯣꯛꯑꯁꯨ ꯌꯥꯕ ꯑꯄꯥꯝꯕ ꯑꯃ ꯀꯣꯏꯔꯁꯨ ꯌꯥꯕ ꯆꯨꯝꯅ ꯀꯣꯏꯔꯣ ꯅꯨꯄꯥꯅꯦꯅ ꯉꯥꯎꯔꯨꯕꯗ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯑꯦꯕ ꯋꯥꯅꯩꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯌꯦꯡ ꯉꯝꯗꯦꯕ 1,000,000 ꯄꯤꯌꯨ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯩ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯅꯣꯡꯃꯩ ꯁꯨꯔ ꯆꯥꯕ ꯏꯃꯨꯡꯗꯨꯅ ꯀꯌꯥꯝ ꯀꯩꯅꯣ ꯄꯤ ꯉꯝꯗꯣꯏꯁꯦ 1,000,000 ꯁꯤꯠꯄ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯍꯥꯏꯕꯁꯤꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯕꯤꯜꯗꯤꯡ ꯁꯥꯕ ꯈꯣꯠꯄ ꯅꯠꯇꯅ ꯈꯤꯇꯪ ꯍꯥꯏꯊꯕꯗꯗꯤ ꯑꯗꯨ ꯁꯤꯟꯅꯕ ꯄꯣꯠꯁꯨ ꯅꯠꯇꯦꯕ ꯑꯗꯩ ꯅꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯎ ꯑꯗꯨꯒ ꯄꯤꯒꯗꯕ ꯇꯨꯈꯩ ꯂꯧꯅꯤ ꯀꯣꯠꯈꯩ ꯂꯧꯅꯤꯒ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯃꯌꯨꯝꯅ ꯑꯗꯣ ꯃꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤ ꯃꯣꯏꯅ ꯑꯗꯨꯝꯕ ꯂꯤꯆꯠꯇꯣ ꯆꯠꯆꯔꯨꯔꯒ ꯃꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯒꯣꯜ ꯌꯣꯟ ꯌꯥꯕ꯭ꯔꯥ ꯃꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯗ ꯂꯩꯍꯧꯗꯣꯔꯤ ꯑꯗꯨꯅ ꯑꯣꯏꯅꯒꯗꯕ ꯌꯥꯅꯒꯗꯕ ꯃꯑꯣꯡꯗ ꯅꯪꯅꯁꯨ ꯂꯥꯜꯂꯨꯕꯅꯤꯅ ꯃꯤ ꯃꯆꯥꯁꯦ ꯍꯌꯦꯡ ꯅꯥꯔꯛꯑꯗꯤ ꯑꯗꯩ ꯃꯥ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯒꯗꯤ ꯅꯪꯅ ꯄꯤꯔꯝꯕ ꯈꯔꯁꯤꯅ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯒ ꯍꯤꯡꯍꯧꯗꯣꯏꯅꯦꯅ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯧꯅꯕꯩ ꯋꯥꯅꯦꯕ ꯍꯦꯛꯇ ꯐꯛꯇꯅ ꯀꯣꯠꯇꯅ ꯂꯧꯒꯦꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯁꯤꯒꯤꯁꯦ ꯂꯩꯁꯥꯕꯤ ꯅꯣꯏ ꯉꯥꯎꯔꯨꯔꯅꯨ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯅꯨꯄꯥꯒ ꯍꯣꯇꯦꯜꯗ ꯇꯨꯃꯤꯟꯅꯔꯨꯔꯅꯨ ꯏꯖꯠ ꯄꯤꯊꯣꯛꯑꯅꯨ ꯆꯨꯝ ꯅꯨꯡꯁꯤꯅꯔꯣ ꯍꯌꯦꯡ ꯑꯩ ꯂꯧꯕꯤꯌꯣꯅ ꯅꯁꯥꯗꯣ ꯂꯨꯛꯃꯥꯏꯗ ꯍꯥꯔꯒꯅꯦ ꯊꯥꯡꯗꯣꯛꯑꯒꯅꯦ ꯌꯣꯟꯗꯅꯕ ꯀꯣ ꯃꯜꯂꯕ ꯍꯛꯆꯥꯡꯕꯨ ꯀꯅꯥꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯍꯥꯟꯅ ꯃꯟꯊꯣꯛꯑꯦ ꯑꯗꯨꯏꯗꯤ ꯂꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯁꯤꯡꯉꯣ ꯑꯗꯨ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯁꯦ ꯍꯦꯛ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯔ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯗꯨꯝ ꯍꯣꯠꯅ ꯂꯩꯈꯤꯕ ꯁꯨꯝꯕ ꯈꯟꯗꯕꯗꯗꯤ ꯈꯟꯗ꯭ꯔꯦꯀꯣ ꯅꯠꯇꯕꯗꯗꯤ ꯁꯦꯡꯅꯅꯦ ꯀ꯭ꯂꯥꯁ 7, 8 ꯍꯧꯔꯦꯕ ꯃꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕꯁꯦꯀꯣ ꯃꯣꯏ ꯄ꯭ꯔꯣꯄꯣꯁ ꯇꯧꯅꯕ ꯀꯩꯁꯦ ꯃꯣꯏ ꯀ꯭ꯂꯥꯁ 7, 8 ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯄꯥꯏꯅꯔꯕꯅꯤꯅ ꯃꯣꯏꯗꯤ IG ꯂꯣꯏ ꯄꯥꯏꯅꯔꯦ ꯊꯥꯅꯔꯦ ꯃꯦꯁꯦꯖ ꯃꯃꯥ ꯃꯄꯥꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯊꯕꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯅꯤꯅ ꯋꯥꯔꯕꯅꯤꯅ ꯗꯣꯝ ꯇꯥꯔ ꯇꯨꯝꯃꯦ ꯃꯣꯏꯗꯤ ꯐꯣꯟ ꯌꯦꯡꯒꯦ ꯂꯩꯍꯧꯔꯦ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯈꯪꯅꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯨꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯨꯅꯅꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯊꯕꯛꯁꯦ ꯃꯈꯟ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯁꯣꯏꯔꯛꯇ꯭ꯔꯤꯉꯩꯗꯀꯣ ꯁꯣꯏꯍꯧꯗꯅꯕ ꯀ꯭ꯂꯥꯁꯅꯦ 8ꯇꯒꯤ ꯍꯧꯕ ꯌꯥꯔꯦ 8, 9, 10ꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯍꯦꯛ ꯃꯆꯥ ꯂꯩꯁꯥꯕꯤ ꯂꯩꯕ ꯃꯃꯥꯁꯤꯡꯁꯤꯅꯅꯦ ꯃꯆꯥꯁꯦ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯥꯔ ꯑꯃ ꯊꯝꯃꯒꯅꯦ ꯂꯣꯏꯅ
ꯐꯣꯟ ꯅꯝꯕꯔ ꯃꯃꯤꯡ ꯃꯊꯥꯁꯦ ꯏꯁꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯃꯤ ꯑꯃꯃꯝꯒꯤ ꯁꯨꯡ ꯋꯥꯔꯤ ꯁꯥꯕꯗꯤ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯅ ꯊꯥ 2ꯒꯤ 3ꯒꯤ ꯁꯨꯃꯥꯏꯅ ꯃꯤꯇꯤꯡ ꯑꯃꯃꯝ ꯁꯤꯜꯂꯒꯅꯦ ꯁꯤ ꯊꯣꯛꯏ ꯂꯩꯁꯥꯕꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅꯅꯦ ꯋꯥꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅꯔꯒꯅꯦ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯕꯁꯤꯗ ꯏꯖꯠ ꯄꯤꯊꯣꯛꯄ ꯌꯥꯗꯦꯀꯣꯅꯅꯦ ꯁꯤꯁꯦ ꯃꯃꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯌꯥꯝ ꯀꯟꯅꯀꯣ ꯑꯗꯩ ꯃꯐꯝꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯤꯇꯤꯡꯁꯦ ꯁꯤꯜꯂꯒꯐꯧꯗꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯅꯨꯡꯁꯤꯅꯕꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯗꯤ ꯅꯣꯏ ꯍꯥꯏꯗꯅꯅꯦ ꯅꯨꯡꯁꯤꯅꯕꯗ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯥꯊꯟꯗ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯌꯥꯝꯅ ꯄꯥꯎꯇꯥꯛꯁꯦ ꯄꯤꯍꯧꯔꯒ ꯁꯥꯏꯟꯒꯁꯦ ꯇꯧꯍꯜꯂꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯀꯤꯍꯜꯂꯒꯀꯣ ꯁꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯗꯩ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯤꯗ ꯌꯥꯝ ꯀꯣꯏꯇꯛ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤꯅꯦ ꯂꯣꯏ ꯃꯥꯡꯉꯅꯤ ꯑꯗꯨ ꯀꯔꯝꯕꯅ ꯂꯩꯁꯥꯕꯤꯅꯣ ꯀꯔꯝꯕꯅ ꯂꯩꯁꯥꯕꯤ ꯅꯠꯇꯕꯅꯣ ꯑꯗꯩ ꯉꯁꯥꯏ ꯌꯦꯡꯉꯨ ꯁꯤꯗ ꯃꯥꯡꯍꯧꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯂꯧꯗꯣꯏꯅꯣ ꯑꯗꯩꯗꯤ ꯑꯃꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯃꯅ ꯂꯧꯔꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯅꯤ ꯈꯪꯉꯒꯅꯦ ꯈꯥꯏꯅꯕꯁꯨ ꯌꯥꯎꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯅꯔꯔꯣꯏꯕ ꯑꯗꯩꯗꯤ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯅꯨꯄꯥ ꯀꯥꯏꯖꯗꯕ ꯆꯨꯝꯅ ꯆꯠꯆꯕ ꯑꯃꯅꯁꯨ ꯃꯤꯅ ꯆꯍꯤ 7 ꯀꯣꯏꯔ ꯍꯨꯟꯗꯣꯛꯑꯝꯃꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯕ ꯅꯨꯄꯤꯗꯣ ꯂꯧꯔꯅꯦꯕ ꯑꯗꯩꯗꯤ ꯃꯌꯨꯝ ꯄꯥꯟꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯅꯨꯄꯤꯗꯨꯁꯨ ꯂꯣꯟꯅ ꯄꯥꯟꯗꯣꯏꯅꯦꯕ ꯑꯗꯩ ꯅꯨꯄꯤ ꯑꯃꯒ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯨꯔꯕ ꯅꯨꯄꯥ ꯂꯝꯆꯠ ꯌꯥꯝ ꯀꯥꯝꯕꯗꯨꯁꯨꯅꯦ ꯀꯔꯤꯝ ꯈꯪꯖꯗꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯁꯨ ꯂꯩꯔꯅꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯗꯤ ꯍꯩꯅꯈꯤꯕ ꯂꯤꯆꯠꯅꯤꯅ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯁꯨ ꯍꯩꯅꯈꯤꯗꯣꯏꯅꯦꯕ ꯅꯤꯌꯣꯝ ꯂꯣꯏ ꯀꯥꯏꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯂꯧꯕꯤꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯅ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯅꯤꯀꯣ ꯑꯗꯨꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯗ ꯅꯨꯡꯁꯤꯅꯕꯗꯅꯦ ꯃꯣꯏꯗꯗꯤ ꯀꯤꯁ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯠꯂꯥꯎ ꯀꯣꯟꯕ ꯃꯣꯏꯗ ꯈꯨꯠ ꯁꯝꯅꯕ ꯑꯗꯩ ꯀꯔꯤꯝꯇ ꯃꯣꯏꯗꯤ ꯁꯤ ꯈꯟꯅꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯝ ꯌꯥꯎꯒꯗꯕ ne haidana moida khannareba kaim khannadreba aduna hayeng lai hundoknaramaga case tawnadaba ma adagidi lawnagana lawnagiba ma adu adi phaba case na mu laknabanina ko adai nupagi mama tasengna nungaite moidi khangjaba nate macha lupa da tama nateba adai nupigi mama pazu neba khangjaba nate macha do mangamina kappi ko adadi nungaiteba khoijo aduna sije amtang semdok minaji adu mama pajingjina sumaina macha jingje aina group ama semjar age adu kanda khoi gire sajida ichagi sign je tawhan biragane sumaina nungsinabda sumaini tiniyam chumna nungsinaba na khoina meeting silla kanda ne hoi hoi angang jingje loi punna manipur gi oina sillaga sinumista sumaina singani na khoina lauthora age adu kanda angang jingje nupamja class 8 tagi hawgodame haijine 9 10 ga je thengabane 8 tagi hawreba moije 7 bauji kayadi yaudeba class 5 6 fawdi adum bai angang jida kaim leitri ko aduga yam chamna adum leiganeba moije adu 7 6 7 sai de class thamba honareba pamna ba nuchina ba aduga 7 dadi koina ba bu honareba 8 dadi koina ba mi dadi pajang koina yiba adumaina 9 10 daga di ayo greba ko aduna angang jingji yam phasan semdogragadi ma pa loi bak suma tha sani sigi li ba khara chiti khara khaktani somba kaya kaya ni leisabi manghause ko maina nga sigidi wari jidi da loi sanjage hoi hoi malni yam nungai ba abedi akhoi tabadadi yamna kanu oiba aduga akhoi si wari sing asi matek oiragasu aduki matek yamna marudi oiba akhoi gi society sida chatnari ba sing si akhoi na ahong bama productragadi angang sing sigi akhoi gi character behavior sinda change lakpana maram oiraga akhoi gi mapunsi kayama aremada mangba kayama yawbani na akhoi na cheksel hoba haibasi yamna maru oi ngasi gi ozagi wari sing si aduki matek akhoi gi topic siga su yam chana na haibadi laisabi noibu ngauning bo haibase yamna akhoi gi khitang wahai se akhoi na nokning ba mong oiraga su aduki mati yamna kana boy ba haibadi laisabi inkhalakliba noina cheksel horagadi aduki mati kana ba nangi punsi kal hogdoini aduga aigi khangna chanaba imanabi singda su akhoi na sigi awareness si akhoi na lehau taragade aduki mati akhoi punsi da kan hogadobani aduga magi chathaning ba career singda mana disturbance amata leiroidoni haibidi nusi chanaba se thamuraga akhoi yumba longi mari se thamuraba kanda mana oiningi ba magi punsi gi pandam dusu kayama kai giba kayama ni aduna akhoi na susoi soidana akhoi gi gyan taminaba haibisi mayamna maru oi aduna ngasigi ojana thambiri ba topic
Laisabi noibu ngauningi bo habisigi matang sida mayam sung soy soy comment amamam thambiraga comment sing de khoi khana nei na si aduga Manipur da ahongba masu lahanabagi mayam gi chawrba thodang dumasu lobiyu aduga ekhoi gi crime diaries na mayam gi damakta awareness amadi ekhoina educate tawnaba thamjariba crime diaries mayam support tobiyu amadi pak sana sandok minaduna yaifaba mangol oiba mo oimina si habisi ma thamjage loine na ngasigi yaifaraba numit imoinu event hogi ira thoni thoram sida mayam yaifa mangol pizari Manipur da anauba ahongba phajaba masu lakpa hensi aduga aikhoi gi crime diaries ki family sing amadi ipo media gi singda amuka hanasu ekhoina anauba chahina lakpada mangoloiba santi leiba mara chetpa nusinaba aikhoi gi chesinba mating leiba society amo ohen minasi amadi mayamda aikhoi gi yaifa mangol pizari aduga loisilakpasi oza gi di kari aikhoi gi wakholon thaminingi habidi ngasi sisu yamna yaifaraba senglaba imoinu event hogi aikhoi gi numit ni ko aduga hayeng sina anauba chahi ma lakadorabani sigi matang se oza gi ba wakholon aroiba amtanga thambiyo duga loisalakpasidi kainoje akhoi gi boarding IS boarding date 3 numit supnagi marini humni khak ngaire ko humni khak ngaire session hogadaba IS boarding je ado rik satri moi 40 sapjana sure aduga adum hangnarakpa lakpa tanaba lakpa phom lo lakpa adum leptri ko koina session haujan garga ju adumak lakpa adum yagini ko aduga kaino je koina magi school honggadaba adagidi Imphal area da tamba hongoidaba oraju ben nung loi singadaba oibana school jing kaino session hauna dringai school kana dringai da lakpi bana di khwaidagi phai ko aduga juke IS boarding kongba nong thomam lekai gi je coaching khak yawbasu yai coaching class fazana piganeba anakpagi area gi sata jingna ko boarding na malai tasu hoi sati jingna nupi jingna aduga day boarding ju mu yaeba wangkai kongba dum naru pangong adai gi area singja mai kheti kai ko anakpa sing duna ne adum day boarding oina ayuk then biraga nungdang lauba adum basu dum yaeba ado kaino se aduga khoigi yai poki boarding je yai poki na hana dai tawjara ibasi ju mi anauba dum tanaba laie adai hana gi angang jinga taraga seju date 15 dagi dum haujaraga neba aduga kongbogi boarding je khoina tuition di khoi date 15 adai dagi haugani maramdi angang je sangnar kadaba leiriba ado school mai exam result out tawdabagi khotabai ngaina ba aduna jing marak sina khoina spoken english pigani adaidi kaino jing khoigi syllabus sing je loi pa tho hoba ko moi de meaning khangna ba duga khoi warden jing na dum bodo satla ga hangba pa halle ngang je meaning ma sana halale khang da bodo warden jing takpi rani question je satla ga hangoba answer je moina pihanba adu gumba ma naina raga khoina ojik se lei gane ba ko adagidi aduga khoi helper je dum kauri ko mapalam gi ju kauri adu Imphal area gi ju kauri ade helper oigena ju dum lakpi phanam jo koi dum sin gre adum lakpi yu si mayam gi chapjana mateng pangjabani paisa thokdaba jingi ketang nupi jingi chen thok oijana na ba adai imung manung da mi gi angang lobina ba imung manung gi thapak ya na yek seba gi mi leitaba mi gi mateng da mapan da kai da leiriba pau phongnabam leitaba jingi ju khudong chana ba na thinjabani ba aduga paisa nung sa gi si amta nate ko moina phone tawnarak paje moi do mu phone do koina isan biraga helper oigi habadu ju mu isan birakanda moi sigi je si oiro noi pau phongna ron mai sinbi badane ba koina adagi muksu kaino je kong bodagi chathok chasin tawraga tawge helper oigi haba wangkhai kong sai area jina pambi ba helper pamba imung leiraga di siju haibira o koigi chatlaga tawge haiba moina ko hando hanjen adagi di kaino je koi kai sampatagina moirang bokti dim line je sibogida adum leiraga tawba yaba helper pambi ba adum haibira o sigi line do oijage haiba akogi moirang dagi neba mi je ko adumaina makhan je lei helper gi da aduga home da lakpagi chang ju yamna hengale numit kudingi home da nupi ama natraga ani de dum lai yame hojik moi lei je moi nipal lei ko khara ma dum yana raga hanjana gi yawi dei lei gi ne dum lai hau yawi jiri ningol koi mamam sa lai ma sa ani purga amana poraga amana makut samaga lai ko amana nupam sa ne amana nupim sa ne makut samala iduna
ꯑꯗꯣ ꯀꯞꯄꯒ ꯂꯥꯛꯑꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯍꯤ 10 ꯁꯨꯔꯅꯤ ꯃꯥꯁꯨ ꯀꯞꯄꯒꯅꯦ ꯃꯄꯤ ꯇꯩꯊꯣꯛ ꯆꯪꯉꯦ ꯃꯃꯥꯁꯨ ꯀꯞꯄꯒ ꯃꯆꯥꯗꯣ ꯄꯣꯔ ꯂꯥꯛꯑꯦ ꯃꯣꯏ ꯑꯍꯨꯝꯁꯦꯀꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯖꯤꯔꯤ ꯅꯤꯉꯣꯜꯅꯤ ꯃꯥꯁꯦ ꯑꯗꯣ ꯖꯤꯔꯤꯗ ꯆꯪꯈ꯭ꯔꯅꯤ ꯑꯩ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯉꯔꯥꯡꯗꯁꯨꯅꯦ ꯃꯆꯥ ꯄꯨꯔꯒ ꯅꯨꯄꯤ ꯑꯃꯁꯨ ꯅꯨꯡꯗꯥꯡ ꯂꯥꯛꯏꯀꯣ ꯃꯣꯏꯁꯨ ꯌꯥꯝ ꯂꯥꯞꯄꯦ ꯂꯝꯗꯨꯁꯨꯀꯣ ꯑꯗꯒꯤ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨ ꯃꯥꯏꯗꯣ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯟꯅ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯀꯥꯏꯅꯔꯒ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯂꯩꯖꯕꯅꯤ ꯑꯗꯣ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯕꯗꯒꯤ ꯃꯥꯁꯨ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯣꯏꯕ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯦꯅ ꯄꯥꯜꯂꯒ ꯃꯣꯠ ꯆꯥꯟꯅꯗꯕꯒꯤꯀꯣ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯈꯣꯠꯂꯦ ꯃꯦꯁꯦꯁ ꯊꯥꯅꯔꯝꯃꯦ ꯑꯗꯨ ꯇꯧꯔꯝꯃꯦꯅ ꯃꯥꯁꯦ ꯃꯊꯃꯣꯏꯗ ꯋꯥꯔꯧꯗꯅꯅꯦ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯅꯨꯄꯤ ꯀꯥꯎ ꯉꯝꯗꯦ ꯀꯥꯏꯅ ꯀꯞꯄꯤ ꯑꯗꯒꯤ ꯑꯩꯒ ꯅꯪꯒ ꯏꯆꯥ ꯄꯣꯛꯑꯁꯨ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯏꯆꯥꯗꯧꯅ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯒ ꯍꯥꯏꯌꯦꯅꯀꯣ ꯃꯥꯁꯦ ꯃꯊꯃꯣꯏꯁꯦ ꯋꯥꯔꯧꯗꯅ ꯂꯥꯛꯑꯦꯕ ꯑꯗꯒꯤꯗꯤ ꯏꯆꯦ ꯑꯃꯈꯛꯁꯨ ꯃꯣꯏꯁꯦ ꯁꯦꯟꯁꯦ ꯁꯨꯝ ꯄꯨꯊꯔꯛꯄ ꯃꯥꯅ ꯑꯌꯥꯝꯕ ꯏꯃꯨꯡꯁꯦ ꯄꯨꯔꯛꯄ ꯅꯨꯄꯥꯁꯤꯅ ꯊꯛꯑ ꯆꯥꯔꯒ ꯑꯗꯨꯝ ꯅꯨꯄꯤꯁꯨ ꯀꯣꯏꯕ ꯑꯗꯩ ꯈꯟꯅꯕꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯍꯦꯛ ꯈꯪꯗꯒꯤ ꯈꯟꯅꯕꯗ ꯇꯧꯐꯝ ꯑꯗꯨꯒꯤ ꯃꯥꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯟꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯂꯦꯞꯇꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯑꯗꯩ ꯁꯤꯡꯖꯃꯩ ꯃꯌꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯌꯣꯟꯕꯁꯦ ꯌꯨꯝ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯂꯝ ꯑꯄꯤꯛꯄ ꯂꯝꯅꯤꯀꯣ ꯌꯨꯝ ꯕꯤꯜꯗꯤꯡ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯁꯤꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯅ ꯑꯗꯨꯝ ꯃꯣꯏ ꯅꯝꯕꯔꯁꯦ ꯄꯤꯖꯔꯛꯀꯦ ꯑꯗꯨꯝ ꯂꯧꯅꯒꯗꯕꯒ ꯌꯣꯟꯒꯗꯕꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯂꯦꯞꯇꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦꯀꯣ ꯍꯣꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄꯗꯗꯤ ꯆꯪꯒꯗꯣꯏꯅꯤ ꯔꯪꯒ ꯀꯩꯅꯣ ꯈꯛꯇꯪ ꯉꯥꯏꯔꯦ ꯊꯣꯡ ꯅꯥꯎꯒ ꯑꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯋꯥꯛꯆꯤꯡꯁꯦ ꯑꯃꯨꯛ ꯐꯠꯇꯦꯅ ꯑꯃꯨꯛ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯗꯧ ꯑꯩꯈꯣꯏꯅ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯏꯚꯦꯟꯗꯧ ꯍꯥꯟꯅ ꯂꯦꯡꯁꯤꯟꯕꯁꯤꯐꯥꯎ ꯐꯠꯇꯦ ꯁꯪꯒꯥꯔꯀꯥꯟꯗ ꯄꯨꯟꯅ ꯅꯨꯃꯤꯠꯇꯨꯗ ꯂꯦꯡꯁꯤꯜꯂꯨ ꯍꯧꯖꯤꯛꯇꯤ ꯋꯥꯛꯆꯤꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯅꯣꯏꯒꯤ ꯑꯗꯨꯝ ꯍꯥꯟꯅ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛꯁꯪ ꯑꯣꯏꯕ ꯑꯗꯨꯗ ꯑꯗꯨꯝ ꯏꯚꯦꯟꯗꯧꯒꯤ ꯅꯣꯏ ꯈꯨꯔꯝꯐꯝ ꯊꯣꯛꯄ ꯈꯨꯔꯝꯃꯣ ꯑꯗꯣ ꯏꯚꯦꯟꯗꯧ ꯂꯦꯡꯁꯤꯟꯕꯗꯤ ꯁꯪꯒꯥꯕꯗ ꯑꯗꯨꯝ ꯄꯨꯂꯞ ꯂꯦꯡꯁꯤꯜꯂꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛꯁꯪꯗ ꯑꯣꯏꯅ ꯂꯥꯏꯁꯦ ꯈꯨꯔꯝꯃꯀꯥꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯪꯒꯥꯕꯁꯦ ꯄꯨꯟꯅ ꯂꯦꯡꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯐꯥꯏꯔꯦꯟ ꯍꯦꯛ ꯄꯥꯡꯈꯠꯂꯛꯄꯗꯣ ꯑꯗꯨꯗ ꯑꯩ ꯅꯨꯃꯤꯠꯇꯣ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯒ ꯇꯥꯟꯅꯔꯒ ꯂꯥꯎꯊꯣꯛꯆꯔꯛꯑꯒꯦ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯃꯤꯟꯅꯈꯤꯕꯅꯤ나 ꯃꯌꯥꯝ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯣꯏꯔꯛꯑꯒ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯗꯅ ꯑꯗꯩ ꯍꯣꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯤ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯀꯥꯟꯗ ꯀꯣꯏꯕꯤꯔꯛꯑꯒ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥꯗ ꯈꯤꯇꯪꯗꯅꯦ ꯍꯥꯏꯊꯔꯤꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯑꯗꯩ IS ꯕꯣꯔꯗꯤꯡ ꯍꯥꯏꯅ ꯊꯥꯔꯝꯃꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯗꯦꯠꯇꯣ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯂꯦꯞꯇꯦ ꯄꯥꯕꯨꯡ ꯅꯣꯡꯊꯣꯝꯕꯝ ꯃꯣꯍꯣꯔꯤ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯏꯃꯥ ꯏꯕꯦꯝ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥ ꯏꯕꯦꯝ ꯁꯅꯥꯍꯟꯕꯤ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯒꯤꯗꯃꯛꯇ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯃꯥ ꯏꯕꯦꯝꯅ ꯂꯩꯈꯤꯗꯕꯁꯦ ꯁꯤꯗ ꯑꯗꯨم ꯀꯩꯅꯣ ꯂꯨꯛ ꯀꯠꯄ ꯑꯗꯩ ꯍꯣꯝ ꯇꯣꯉꯥꯟꯕꯁꯤꯡꯗ ꯆꯠꯂꯒ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯍꯟꯗꯛꯀꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯡꯉꯒꯦꯅ ꯄꯥꯡꯕꯤ ꯌꯥꯝ ꯆꯥꯎꯅꯀꯣ ꯑꯗꯣ ꯄꯥꯕꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩ ꯍꯥꯏ ꯑꯃꯅ ꯀꯩꯅꯣꯁꯤꯡꯁꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯅ ꯏꯆꯦꯕꯦꯝ ꯑꯃꯈꯛꯅ ꯑꯩꯈꯣꯏꯁꯤꯗ ꯑꯣꯏꯅ ꯆꯠꯂꯣ ꯄꯥꯕꯨꯡꯁꯤꯗ ꯀꯠꯂꯨꯆꯣꯅ ꯍꯥꯏꯅ ꯂꯥꯛꯏꯅꯦꯅ ꯍꯥꯏꯌꯦꯕ ꯑꯃꯅ ꯅꯔꯁ ꯑꯣꯏ ꯍꯥꯏ ꯑꯃꯅ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ PhD ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯑꯃ ꯆꯂꯥꯏꯔꯒ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪꯗꯅ ꯏꯆꯦꯕꯦꯝ ꯑꯃ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛ ꯈꯪꯅꯔꯕꯤ ꯑꯔꯖꯨꯅꯥ ꯑꯦꯋꯥꯔꯗꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯀꯩꯅꯣ ꯏꯆꯦꯕꯦꯝ ꯁꯟꯗ꯭ꯌꯥꯔꯥꯅꯤꯀꯣ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯖꯃꯨꯅꯥ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯤꯅ ꯎꯁꯨ ꯁꯥꯟꯅꯔꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯖꯃꯨꯅꯥꯁꯤꯅ ꯀꯩꯅꯣꯅꯦꯕ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯗꯨꯒ ꯏꯆꯦꯕꯦꯝ ꯑꯅꯤꯃꯛꯁꯦ ꯃꯌꯨꯝ ꯄꯥꯟꯗꯦ ꯑꯗꯣ ꯄꯨꯔꯥ ꯅꯨꯄꯥꯗꯧꯅ ꯂꯩꯌꯦ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤ ꯎꯕꯗ ꯌꯥꯝ ꯐꯤꯠ ꯑꯣꯏꯕꯗꯣ ꯏꯁꯥꯒꯁꯦ ꯁꯨꯃꯥꯏꯅ ꯄꯠꯊꯔꯝꯕꯒꯁꯦ ꯂꯣꯏ ꯇꯦꯛꯈꯠꯂꯛꯄꯗꯣ ꯃꯣꯏ ꯎꯕꯗ ꯁ꯭ꯄꯣꯔꯠꯁ ꯄ꯭ꯂꯦꯌꯔꯅꯤꯅ ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯏꯃꯥ ꯏꯕꯦꯝ ꯂꯩꯈꯤꯗ꯭ꯔꯕꯤ ꯋꯥꯡꯈꯦꯝ ꯏꯕꯦꯝ ꯆꯥꯎꯕꯤꯀꯣ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯤꯡꯗ ꯂꯨꯄꯥ 5,000 ꯑꯃꯁꯨ ꯀꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠ 10 ꯑꯃꯁꯨ ꯄꯨꯕꯤꯔꯛꯑꯝꯃꯤ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯗꯒꯤꯅꯦꯕꯀꯣ ꯁꯟꯗꯥꯕꯨꯡ ꯃꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯏꯆꯦꯕꯦꯝꯃꯁꯤꯗꯤ
ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔꯅꯤꯗꯅꯀꯣ ꯃꯥꯅ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯣꯈꯣ ꯑꯗꯒꯤꯗꯤ ꯀꯕꯥꯗꯤ ꯁꯨꯝꯕꯁꯦ ꯁꯥꯟꯅꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯑꯗꯩ ꯋꯨꯁꯨꯗ ꯑꯃꯨꯛ ꯑꯣꯟꯊꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯆꯦꯝꯃꯁꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯂꯧꯕ ꯌꯥꯕꯁꯦ ꯂꯧꯔꯦ ꯅꯦꯁꯅꯦꯜꯒꯤꯗ ꯒꯣꯜ ꯂꯧꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯌꯥꯝ ꯆꯠꯂꯦ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯑꯗꯩꯗꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯩꯗꯤ ꯅꯣꯁꯣꯐꯣꯅꯤꯌꯥ ꯒꯦꯝꯁ ꯋꯥꯔꯜ ꯀꯞ ꯑꯔꯖꯨꯟꯅ ꯑꯦꯋꯥꯔꯗ ꯐꯪꯉꯕ ꯃꯇꯨꯡꯗ ꯆꯠꯄꯀꯣ ꯑꯗꯩ ꯒꯣꯜ ꯕ꯭ꯔꯣꯟꯖ ꯑꯗꯩ ꯃꯦꯗꯜ ꯃꯌꯥꯝ ꯂꯧꯔꯦꯀꯣ ꯑꯗꯩ ꯑꯔꯖꯨꯟꯅ ꯑꯦꯋꯥꯔꯗꯁꯦ ꯀꯩꯅꯣꯗ 2010ꯗ ꯆꯩꯅꯥꯗ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯋꯨꯁꯨꯁꯦ ꯍꯥꯞꯄ ꯆꯩꯅꯥꯒꯤ ꯒ꯭ꯋꯥꯡꯖꯥꯎ ꯍꯥꯏꯕꯀꯣ ꯁꯤꯗꯩꯗ ꯅꯦꯁꯅꯦꯜ ꯑꯗꯨꯗ ꯐꯪꯉꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯆꯤꯡꯈ꯭ꯔꯦꯕꯀꯣ ꯑꯍꯥꯟꯕ ꯅꯨꯄꯤꯒꯤ ꯍꯥꯞꯄꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤꯅꯀꯣ ꯑꯗꯣ ꯇꯣꯉꯥꯟꯕ ꯏꯆꯦꯝꯃꯁꯤꯒꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯁꯦ ꯂꯩꯌꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯅꯣꯡ ꯃꯊꯥꯡ ꯆꯥꯕꯗ ꯐꯖꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯆꯦꯝꯃꯁꯦ ꯐꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯨꯝꯕ ꯄ꯭ꯂꯦꯌꯥꯔꯁꯤꯡꯅ ꯑꯆꯧꯕ ꯀꯩꯅꯣ ꯐꯪꯉꯛꯄꯁꯤꯡꯁꯦ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯑꯣꯐꯔ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯏꯆꯦꯝꯃꯁꯤꯁꯨ ꯍꯧꯖꯤꯛ ꯂꯩꯌꯦꯕꯀꯣ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯍꯥꯞꯇꯅ ꯑꯗꯣ ꯏꯆꯦꯝꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯗꯅ ꯄꯥꯟ ꯐꯨꯠꯂ ꯆꯥꯔꯛꯄ ꯑꯗꯩ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ 3 ꯅꯨꯄꯥ 3 ꯅꯨꯄꯤ 3 ꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯟꯒꯪ ꯍꯧꯔ ꯆꯥꯔꯛꯄ ꯑꯗꯩ ꯆꯦꯡꯁꯦ ꯁꯨꯖꯤꯟꯈꯛ ꯂꯩꯗꯅꯅꯦ ꯆꯥꯛ ꯊꯣꯡꯉꯗꯤ ꯀꯣꯟꯅꯔꯔꯣꯏꯅ ꯑꯩꯈꯣꯏ ꯄꯥꯟꯗꯨꯒ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉ ꯆꯥꯔꯛꯄ ꯑꯗꯩ ꯈꯨꯃꯟ ꯂꯝꯄꯥꯛ ꯐꯥꯎꯁꯦ ꯁꯥꯏꯀꯜꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯁꯤꯗꯒꯤ ꯁꯥꯏꯀꯜꯅ ꯆꯠꯄ ꯚꯔꯥ ꯌꯥꯎꯕ ꯅꯨꯃꯤꯠꯇꯅ ꯍꯦꯛ ꯕꯁꯇ ꯍꯥꯞꯀꯠꯂꯒ ꯂꯥꯛꯄ ꯚꯔꯥ ꯌꯥꯎꯗꯕ ꯅꯨꯃꯤꯠꯇ ꯁꯥꯏꯀꯜꯗ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅꯅꯦ ꯍꯣꯠꯅꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯆꯦꯕꯦꯝ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯃꯃꯥꯗꯣ ꯏꯃꯥ ꯏꯕꯦꯝꯁꯦ ꯃꯕꯥꯅꯤꯅ ꯁꯦꯕꯥ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯃꯅꯤꯡ ꯊꯨꯡꯅ ꯆꯠꯈꯤ ꯍꯥꯏ ꯑꯗꯣ ꯏꯆꯦꯕꯦꯝ ꯍꯣꯏ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛꯁꯦ ꯅꯥꯔ ꯂꯩ ꯍꯥꯏ ꯃꯣꯏ ꯑꯅꯤꯅ ꯁꯦꯕा ꯇꯧꯋꯦ ꯍꯥꯏꯀꯣ ꯑꯗꯣ ꯌꯪ ꯂꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯌꯦꯡꯉꯨ ꯁꯥꯟꯅꯕꯗ ꯂꯣꯏ ꯃꯃꯤꯡ ꯆꯠꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯅꯨꯄꯤ ꯄꯣꯛꯑꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯁꯦꯕꯥ ꯇꯧꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯐꯖꯅ ꯀꯩꯅꯣ ꯇꯧꯖꯩꯗꯅꯀꯣ ꯑꯗꯣ ꯏꯆꯦꯕꯦꯝꯃꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯃꯤꯇꯥ ꯁꯔꯃ ꯑꯗꯩ ꯗꯥꯛꯇꯔ ꯀꯥꯔꯇꯤꯛ ꯄꯥꯟꯗꯦ UP ꯗꯤꯑꯣꯔꯤꯌꯥ ꯍꯥꯏꯀꯣ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯀꯁꯥꯔ ꯂꯂꯥꯡ ꯂꯛꯈꯤꯄꯨꯔ ꯑꯦꯔꯤꯌꯥꯗꯩꯅꯦꯕ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯁꯪꯒꯥꯏꯒꯤ ꯑꯗꯣ ꯕꯥꯜ ꯒꯣꯄꯥꯜ ꯆꯥꯏꯜ ꯀꯤꯌꯥꯔ ꯍꯣꯁꯄꯤꯇꯥꯜ ꯅ꯭ꯌꯨ ꯀꯣꯂꯣꯅꯤ ꯅꯤꯌꯥꯔ ꯄꯥꯛ ꯗꯤꯑꯣꯔꯤꯌꯥꯁꯤꯗꯅꯦ ꯃꯣꯏꯒꯤ ꯁꯤꯁꯦ ꯏꯆꯦꯕꯦꯝ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯦꯕ ꯑꯗꯣ ꯃꯄꯨꯔꯣꯏꯕꯁꯦ ꯗꯣꯛꯇꯔꯅꯤ ꯑꯗꯣ ꯗꯤꯄꯨꯇꯤ CM ꯑꯣꯏꯔꯒ ꯂꯩꯌꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯦꯀꯣ ꯑꯗꯣ ꯏꯆꯦꯝꯃꯁꯦ ꯍꯥꯟꯅ ꯅꯔꯁ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯦꯁꯤꯌꯥꯔ ꯑꯣꯏꯔ ꯂꯩꯔꯦ ꯃꯣꯏ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯂꯥꯛꯑꯝꯗ꯭ꯔꯤ ꯍꯥꯏꯌꯦ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯕꯅꯤꯗꯅꯀꯣ ꯃꯩꯇꯩ ꯑꯗꯒꯤꯗꯤ ꯏꯆꯦꯕꯦꯝꯃꯁꯤꯗꯤ ꯑꯃꯨꯛꯁꯨ ꯕ꯭ꯔꯥꯍ꯭ꯃꯟꯅꯤꯗꯅ ꯑꯩꯈꯣই ꯃꯩꯇꯩ ꯕꯥꯃꯣꯟ ꯀꯣ ꯑꯗꯨꯅ ꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯃꯁꯦꯟ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯁꯤꯗꯒꯤ ꯂꯣꯏꯅ ꯍꯧꯔꯛꯈꯤ ꯀꯁꯥꯔꯒ ꯀꯩꯁꯦ ꯂꯥꯟꯗ ꯆꯥꯏꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯕꯅꯤꯅ ꯏꯆꯦꯝꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯂꯩꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨ ꯂꯥꯛꯈ꯭ꯔꯕ ꯑꯃꯨꯛꯇꯁꯨ ꯎꯅꯗ꯭ꯔꯤꯕꯗꯨꯗ ꯏꯆꯦꯝꯃꯁꯤꯅ ꯂꯥꯞꯅ ꯌꯦꯡꯉꯨ 10,000ꯒ ꯄꯥꯡꯉꯛꯏꯁꯦ ꯌꯦꯡꯉꯨ ꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯆꯦꯝꯃꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯒꯤ ꯍꯧꯔꯛꯐꯝ ꯏꯔꯝꯗꯝꯁꯤꯗ ꯑꯝꯇꯪꯗꯤ ꯏꯆꯦꯝꯃ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯪꯒꯥꯏꯁꯤꯗ ꯊꯨꯡꯕꯤꯌꯨ ꯑꯩꯈꯣꯏ ꯁꯪꯒꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯣꯏꯔꯨꯁꯤ ꯏꯆꯦꯝꯃ ꯑꯝꯇꯪꯗꯤ ꯂꯦꯡꯕꯤꯔꯛꯎꯀꯣ ꯃꯥꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯗꯅ ꯑꯗꯩ ꯑꯃꯅ ꯁꯣꯔꯥꯝ ꯁꯦꯂꯤ ꯚꯤꯛꯇꯣꯔꯤꯌꯥ ꯃꯄꯨꯔꯣꯏꯕ ꯌꯥꯏꯁꯥ ꯅꯣꯡꯃꯩꯕꯨꯡ ꯑꯅꯟꯗ ꯑꯦꯀꯥꯗꯃꯤꯗ ꯂꯩꯕꯁꯤꯅꯅꯦ ꯀꯩꯅꯣ ꯂꯥꯏꯒꯤ ꯀꯣꯜ ꯂꯩꯕꯤꯌꯣꯅ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯀꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯦꯂꯤ ꯚꯤꯛꯇꯣꯔꯤꯌꯥꯕꯨꯁꯨꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯣꯏꯅꯥꯝ ꯃꯅꯣꯖ ꯑꯗꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯤꯌꯥ ꯍꯩꯅꯧꯕꯣꯛ ꯁꯒꯣꯜꯕꯟꯗꯒꯤꯁꯤꯅꯅꯦ ꯐꯤꯜꯇꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯏꯁꯤꯡ ꯂꯨꯝꯅꯕ ꯕꯣꯏꯂꯔꯗꯣ ꯑꯗꯨꯃꯒ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ IS ꯕꯣꯔꯗꯤꯡ ꯀꯣꯡꯕꯁꯤꯒꯤ ꯁꯥꯇ꯭ꯔꯤ ꯍꯦꯊꯣꯏꯕꯤꯒꯤ ꯄꯦꯔꯦꯟꯁꯅꯤꯀꯣ ꯑꯗꯣ ꯄꯦꯔꯦꯟꯁꯈꯩꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤꯀꯣ ꯃꯊꯪꯗꯅ ꯃꯟꯖꯨꯔꯤ ꯀꯛꯆꯤꯡ ꯇꯥꯕꯝ ꯑꯗꯨꯒ ꯑꯄꯣꯛꯄꯤꯅ ꯁꯥꯟꯇꯤꯕꯂꯥ ꯀꯣꯡꯕ ꯃꯗꯟ ꯃꯣꯍꯟꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯃꯥꯁꯦ
ꯃꯥꯅ ꯑꯩꯈꯣꯏ ꯏꯕꯦꯟꯗꯧ ꯏꯃꯣꯏꯅꯨꯒꯤ ꯃꯤꯇꯝ ꯑꯃ ꯊꯤꯟꯕꯤꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯒꯅꯦ ꯂꯥꯏ ꯙꯨꯛ ꯊꯥꯅꯕ ꯀꯣꯜ ꯂꯤꯛ ꯑꯃꯁꯨ ꯁꯦꯠ ꯑꯃꯁꯨ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯏꯕꯦꯟꯗꯧꯒꯤ ꯂꯨꯛ ꯀꯠꯅꯅꯕ ꯑꯁ ꯌꯥꯝꯅ ꯐꯖꯅ ꯄꯣꯠꯂꯝꯗꯣ ꯁꯨꯅ ꯊꯤꯜꯂꯛꯄꯅꯤ ꯏꯕꯦꯟꯗꯧꯅ ꯐꯝꯅꯕ ꯐꯛꯁꯨ ꯌꯥꯎꯔꯛꯑꯦ ꯏꯕꯦꯟꯗꯧꯒꯤ ꯂꯨꯛ ꯀꯠꯅꯕꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯩ ꯏꯕꯦꯟꯗꯧꯒꯤ ꯃꯩ ꯍꯧꯅꯕ ꯁꯥꯃꯨꯛ ꯃꯆꯥ ꯑꯃ ꯑꯗꯒꯤꯗꯤ ꯀꯝꯕꯤꯁꯨ ꯌꯥꯎꯔꯛꯑꯦ ꯂꯣꯏ ꯁꯨꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯥꯁꯦ ꯀꯥꯏꯅꯔꯒ ꯃꯄꯥꯝꯗ ꯃꯆꯥ ꯌꯣꯛꯑꯒ ꯂꯩꯕꯅꯦ ꯍꯥꯏꯌꯦꯕ ꯀꯔꯤꯝꯇ ꯀꯦꯗꯦ ꯃꯧꯗꯦ ꯐꯤꯅꯦ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤ ꯁꯥꯏ ꯑꯗꯨꯒ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯌꯦ ꯃꯥꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯃꯃꯥꯏꯗꯨꯗ ꯀꯦꯕꯩ ꯃꯃꯤ ꯇꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯒ ꯁꯨꯡꯄꯥꯟ ꯄꯥꯅꯤꯡꯗ ꯈꯤꯔꯦ ꯍꯥꯏꯌꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯌꯥꯝ ꯆꯝꯅꯀꯣ ꯁꯨꯃꯥꯏꯅꯅꯦ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯀꯥꯏꯅꯔ ꯃꯆꯥ ꯌꯣ ꯐꯤ ꯅꯨꯡꯁꯥ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯦꯗ ꯃꯧꯗꯅ ꯆꯝꯅ ꯌꯥꯝ ꯁꯦꯡꯅ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩ ꯏꯅꯥꯎꯁꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯥꯔ ꯀꯦ ꯁꯅꯥꯍꯜ ꯄꯥꯕꯨꯡꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯣ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤꯅꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯁꯦꯝꯁꯤꯀꯣ ꯑꯥꯔ ꯀꯦ ꯂꯤꯂꯥꯄꯇꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯥꯔꯅꯤ ꯏꯆꯦꯕꯦꯝꯃꯁꯦ ꯑꯗꯨꯒ ꯏꯆꯦꯝꯁꯤꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯅꯤꯡꯊꯦꯝꯆꯥ ꯀꯥꯔꯣꯡꯗ ꯑꯗꯣ ꯏꯆꯦꯝꯁꯤꯁꯨ ꯌꯥꯝ ꯆꯝꯃꯦ ꯑꯗꯣ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯃꯅꯤ ꯏꯆꯦꯝꯁꯤꯁꯦꯀꯣ ꯑꯗꯣ ꯂꯨꯄꯥ 5,000 ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯃꯤꯡꯗ ꯏꯆꯦꯝꯃꯅ ꯁꯪꯒꯥꯏꯒꯤꯗꯃꯛ ꯀꯠꯄꯤꯔꯛꯑꯦꯕ ꯑꯩ ꯏꯆꯦꯝꯁꯤꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯅꯤꯉꯣꯝꯕꯝ ꯅꯤꯉꯣꯜ ꯃꯦꯝꯇꯣꯝꯕꯤ ꯑꯗꯒꯤꯗꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯕꯝ ꯔꯕꯤ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀ꯭ꯔꯨ ꯅꯤꯉꯣꯜꯅꯦ ꯑꯗꯨꯒ ꯇꯦꯟꯊꯥꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯟꯖꯥꯕꯇ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯊꯕꯛ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯃꯒ ꯀꯩꯅꯣ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯁꯪꯒꯥꯏꯒꯤ ꯃꯆꯦ ꯃꯅꯥꯎꯁꯤꯡ ꯆꯥꯅꯕꯒꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ 3,000 ꯑꯃꯁꯨ ꯖꯤꯄꯦꯗ ꯀꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯣꯏꯅꯥꯎꯁꯦ ꯂꯥꯞꯅ ꯄꯟꯖꯥꯕꯇꯒꯤ ꯂꯩꯔꯒ ꯏꯅꯥꯎꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡ ꯁꯥꯏꯈꯣꯝ ꯏꯕꯣꯆꯧꯕꯒꯤꯅꯦ ꯑꯩꯈꯣꯏꯒꯤ 52 ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯃꯄꯣꯛ ꯀꯨꯃꯣꯟ ꯀꯣ 1993ꯗ ꯂꯩꯈꯤꯗꯕ ꯋꯥꯛꯆꯤꯡꯒꯤ 9ꯅꯤ ꯄꯥꯟꯕ ꯗꯦꯠ 1 ꯖꯅꯋꯥꯔꯤꯗ ꯑꯗꯣ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯁꯣꯞ ꯀꯠꯄ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯤꯗ ꯑꯣꯏꯅ ꯀꯠꯂꯁꯤ ꯎꯁꯣꯞ ꯀꯠꯄꯩ ꯃꯍꯨꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10,000 ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯁꯨ ꯃꯆꯥ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯉꯧꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯌꯥꯡꯂꯪ ꯀꯩꯒꯤ ꯐꯩꯖꯣꯝ ꯁꯦꯠꯂꯀꯥꯟꯗ ꯂꯦꯡꯕꯤꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯍꯥꯟꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯕ ꯄꯥꯕꯨꯡꯁꯤꯒꯤ ꯏꯃꯥꯏꯕꯦꯝ ꯇꯤꯂꯣꯇꯃꯥ ꯂꯩꯔꯤ ꯏꯃꯥꯏꯕꯦꯝꯁꯤꯁꯨ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ UTC ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯦ ꯔꯣꯁꯅꯤ ꯑꯗꯩ ꯖꯤꯝꯁꯟ ꯑꯗꯩ ꯃꯆꯥꯅꯨꯄꯤꯗꯅ ꯕꯦꯝ ꯇꯔꯥꯅꯤ ꯕꯦꯝ ꯑꯗꯒꯤ ꯅꯤꯅꯤ ꯕꯦꯝ ꯑꯗꯩ ꯃꯁꯨꯗꯅꯅꯦ ꯔꯦꯒꯥꯟ ꯑꯗꯩ ꯗꯤꯛꯕꯤꯖꯣꯏ ꯂꯩꯁꯦꯝꯕ ꯂꯥꯟꯈꯣꯝꯕ ꯑꯗꯩ ꯍꯦꯟꯊꯣꯏꯕ ꯎꯔꯤꯄꯣꯛ ꯑꯁꯣꯝ ꯂꯩꯀꯥꯏ ꯄꯨꯂꯞ ꯂꯦꯡꯕꯤꯔꯛꯑꯒ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯝꯃꯦ ꯁꯨꯃꯥꯏꯅ ꯀꯨꯏꯔꯕꯧꯗ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯥꯎꯗꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯀꯌా ꯑꯃꯀꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯑꯗꯨꯝ ꯀꯥꯎꯈꯤꯕ ꯂꯩꯈꯤꯗꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯨꯡꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯕ ꯏꯃꯨꯡꯒꯤ ꯅꯤꯇꯤ ꯅꯤꯌꯝꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯣ ꯃꯁꯨꯁꯤꯡ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯃꯤꯡꯒꯁꯦ ꯌꯥꯝ ꯐꯖꯅ ꯏꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯝꯈꯛꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯄꯣꯠꯁꯪꯕꯝ ꯀꯩꯇꯤꯌꯥꯔꯥꯅꯤ ꯑꯗꯨꯒ ꯃꯕꯨꯡ ꯁꯨꯔꯖꯀꯥꯟꯇ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯌꯨꯝ ꯄꯥꯟꯗꯦ ꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯤꯅ ꯂꯥꯏꯒꯤ ꯀꯣꯟ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯄꯤꯊ꯭ꯔꯥꯏ ꯁꯅꯥꯕꯨꯜ ꯂꯥꯏ ꯙꯨꯛ ꯊꯥꯕ ꯁꯤꯖꯤꯟꯅꯕ ꯑꯆꯧ ꯈꯔ ꯀꯩꯅꯣꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯁꯅꯥꯕꯨꯜ ꯑꯃ ꯈꯤꯟꯅꯩꯗꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯀꯠꯅꯕꯗꯣ ꯁꯅꯥꯕꯨꯜ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯆꯥꯗꯣ ꯑꯗꯨꯃꯁꯨ ꯌꯥꯎꯕꯤꯔꯛꯑꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯏꯆꯦꯝꯃꯕꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯥꯏꯃꯣꯝ ꯅꯤꯉꯣꯜ ꯁꯌꯥ ꯃꯄꯨꯔꯣꯏꯕ ꯀꯣꯟꯖꯦꯡꯕꯝ ꯖꯣꯟ ꯆꯥꯖꯤꯡ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅꯁꯨ ꯑꯃꯨꯛ ꯏꯕꯦꯟꯗꯧꯒꯤ ꯃꯤꯇꯝ ꯑꯃ ꯊꯤꯟꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯉꯥꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤ ꯑꯗꯨ ꯏꯕꯦꯝꯃꯁꯤꯅ ꯍꯥꯟꯅ ꯂꯦꯞ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯔꯝꯕ ꯃꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯂꯦꯞꯇꯦ ꯑꯗꯣ ꯏꯕꯦꯟꯗꯧꯒꯤ ꯃꯤꯇꯝꯁꯦ ꯑꯥꯗ ꯕꯣꯔꯗꯤꯡꯗ ꯑꯃꯁꯨ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇꯒꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯈꯨꯖꯤ ꯈꯨꯗꯣꯞ ꯌꯣꯟꯕꯤ ꯏꯆꯦ ꯑꯃꯅꯁꯨ ꯊꯤꯜꯂꯛꯑꯦ 3ꯕꯨ ꯁꯨꯔꯦ ꯏꯕꯦꯟꯗꯧꯒꯤ ꯃꯤꯇꯝꯁꯦꯀꯣ ꯍꯥꯏꯕꯗꯤ ꯄꯥꯎꯗꯣ ꯐꯥꯎꯅꯕ ꯅꯪꯍꯧꯗꯕ ꯂꯩꯔꯒ ꯊꯤꯟꯖꯜꯂꯛꯄꯅ ꯍꯥꯟꯕꯀꯣ ꯑꯗꯣ
ahumbu sure bian da guje mana lai kon pangbirakpa adai filter pressure cooker adai di rice cooker adai sumba pangbirakpa makal tul pangbirakpa gas cylinder pangbirakpa loi sure mayam jina pangbi base ko aina yam phajana mayam gi mateng na mapung phaba mafam ama haibado oire ngasidi aduna home jida jodune awa gi polum na thangdaba ngamdaba nupi kaya gi di ngak toisu laktana nongni ni doisu laktana magi ka ngauna na wakhandu thangdabam oire adu handaksu yam nungai taba thodu amana wangoi da thoiba koi naw nupi mauji ta sengna le haibasi khange ko hatpani haibasi khangdana magi mapuroiga baga nungsinda ba nupi jina khujin tawraga ni aga nupa amaga tawraga moi hatpani haibauda paper jing do paloina haptokna re ko ado yam sathina nungai taba thodu ama khaktani nupi koibadagi mung kaya da hujik kangkong chainai ba khatna dana chaina dana dei mayam la e ba inu pa nupi koina ju home jida ko ado mipu tapu thiraba natai sadra dine ngallingai sumaina ne siraga labuk talamang da ta dingai da ne isa hinghauda ba yate isa je hingadi isa yok toine ba aduna koi ngaktang gi khanaba ngaktang gi ngang ba chai bagi di kaisuna te ko adum nusiba mu yaw ba ngak thaura ju chaw ju ngang ju nongalaga din nusiba ma thau tawba aduri kaisu kaide do nusiba ju su yaw draba adum phudana naidana tawradine lakpiyo maram chadana di khangbiranu hujikti ko adum mayam na dum palem ban thok sangai na leire ipam da satning da su ipam da satpai kai harasu adum lakpiro adagi aina ama khaka haijaning baje koi gi ari poki IS boarding jida koi gi angang nganna mung manung yam wa ba koina ju sang sana thengna ra ba koi gi kano saram chat pi graba nupi macha jing wa ba imung ko hoi nupi macha jing adagi mu mama mapa leigidraba yam wana mamai mapam da khara mapai mayum da khale hoba adai mamana leigidraga mapan pi atom belon kiba adai mapana leigidraga mamana mayum pan thokiba sumaina mamai mayum da khara lei mapai mayum da khale atom bi ka khara lei adai mama du na mayum pan thokraga pali badu da khara chen sumaina leibam jabam khangdaba yang wa ba angang leiraga di pau haibirau yai poki IS boarding jida yai pok sida sarkargi school adum afa basana honaba leiba aduda tammaga koigi boarding jida aina paisa laudana adumaina angang yamna tai chadaba jingdo nupam sa nupi macha class 8 phogi ko 3 dagi ai paisa bau laudana ne hapsan jage manipuri oina sidi yai pomai gai khaktagi nate angang khara ju thila aneba ko adumaina hum boarding jida khaga aina yapsan bibado khatang angamba ju mateng pang bibako adum tang mom to ju kana hodini hoi adai mama mapaje mapana ne mama je hat khraba aduga mapajina jen da changiba adum ba angang mayam jo ina thengna gi ba ko adum ba angang jing du ju sida pau pibiro la kai mara pai bi club na ko kana leijadraba jing je yam thina wa ba imung je ko adum ba je ai khoina angam ba kharata di adum boarding ji dai free da admaina hapsan jage ba mani khamthing na waraba sing kana leijadraba sing do hoi simtang ju lakhoksari aduga ai ngasi gi sida loi sanjaraki ngasi yamna akhoi yai faraba numisida akhoi ojana su ojagi akhoi paudam kayama nungairaba kayama hamadi chil chawrba kayamna mateng pangbirapa kayama su ojana thambiri aduga akhoi manipur haibasi akhoi ngaktana semaga akhoi maktana design tawraga manipur haisi nungaiba afaba yai faba mo oigadabani ngasi yamna yai faraba numit imoinu event hogi numit siga adagi anoba chahi lakpasiga mayamda yai mongol pizari lonena manipur society da afaba nungai yai faba akhoi mating leiba akhoi kanoma oiminasi habisima akhoi ipo media gi entire team dagi amuka hana mayambu happy new year haina mayamda thamjari aduga loinana amukasu hana mayamda akhoi gi matamsi su loisalabani na anoba chahina lakpasida ipo media gi maikai dagi mayam pumna makpu yaifa mongol pizari mongoloba mai pakpo oiminasi haina thamjaraga ngasi gi oinadi matang asida karena ba yathang nizari pinabirase